ꯃꯌꯥꯝꯒꯤꯗꯃꯛ ꯉꯁꯤ ꯑꯩꯅ ꯄꯨꯖꯔꯛꯂꯤꯕ ꯃꯨꯚꯤ ꯑꯁꯤ ꯕꯇꯔꯐ꯭ꯂꯥꯏ. ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯃꯤꯅ ꯅꯪꯕꯨ ꯃꯥꯡꯍꯟꯕꯅꯤ. ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯅ ꯅꯪꯕꯨ ꯂꯥꯏꯅ ꯁꯥꯟꯅꯕꯅꯤ. ꯅꯪꯅ ꯅꯄꯥꯟ ꯐꯔꯤꯉꯩ ꯅꯪꯒꯤ ꯃꯤ ꯋꯥꯠꯂꯣꯏ. ꯅꯪꯅ ꯑꯋꯥꯕ ꯇꯥꯕ ꯀꯥꯟ ꯅꯪꯒꯤ ꯃꯤ ꯂꯩꯔꯣꯏ. ꯃꯨꯚꯤ ꯑꯁꯤꯗ ꯃꯐꯝ ꯀꯌꯥꯗꯒꯤ ꯂꯥꯛꯄ ꯁꯦꯜꯖꯥꯎ ꯄꯥꯏꯕ ꯖꯥꯇꯤ ꯃꯥꯟꯅꯗꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯎꯔꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯃꯒꯤ ꯐ꯭ꯂꯦꯠ ꯀꯌꯥꯗ ꯂꯩꯀꯥꯏ ꯑꯃ ꯄꯥꯟꯕꯒꯨꯝ ꯂꯩꯃꯤꯟꯅꯈꯤ. ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯔꯤꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯊꯣꯛꯄ ꯀ꯭ꯔꯥꯏꯝ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯒꯗꯣꯔꯤ. ꯃꯨꯚꯤ ꯑꯁꯤ 29 ꯗꯤꯁꯦꯝꯕꯔ 2022ꯗ ꯒꯅꯇꯥ ꯁꯇꯤꯁ ꯕꯥꯕꯨꯅ ꯗꯤꯔꯦꯛꯁꯟ ꯄꯤꯗꯨꯅ ꯄꯨꯊꯣꯛꯈꯤꯕ ꯃꯨꯚꯤ ꯑꯃꯈꯛꯅꯤ. ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯁꯛꯇꯝ ꯂꯥꯡꯂꯤꯕ ꯈꯔꯇꯪ ꯂꯧꯈꯠꯆꯔꯕꯗ ꯑꯐꯥꯎꯕꯤ ꯎꯀꯤꯜ ꯕꯤꯚꯦꯟꯇꯤꯒꯤ ꯁꯛꯇꯝꯗ ꯚꯨꯃꯤꯀꯥ ꯆꯧꯂꯥ, ꯕꯤꯁ꯭ꯋꯥꯒꯤ ꯁꯛꯇꯝꯗ ꯅꯤꯍꯥꯜ ꯀꯣꯗꯦꯇꯤ, ꯂꯣꯏꯅꯅ ꯒꯤꯇꯥꯒꯤ ꯁꯛꯇꯝꯗ ꯑꯅꯨꯄꯃꯥ ꯄ꯭ꯔꯃꯦꯁꯣꯔꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯌꯦꯡꯕ ꯚꯥꯕꯣꯛ ꯀꯌꯥꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ. ꯃꯨꯚꯤ ꯑꯁꯤ ꯑꯩꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯖꯕ ꯃꯇꯝꯗ ꯋꯥꯍꯩꯗ ꯋꯥꯇꯥꯗ ꯁꯣꯏꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯧꯅ ꯊꯝꯖꯔꯤ. ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯅꯔꯤꯕ ꯄ꯭ꯂꯦꯠꯐꯣꯔꯝ ꯃꯣꯁꯄ꯭ꯂꯦ. IPL ꯃꯇꯝꯅ ꯂꯥꯛꯄꯗ ꯕꯦꯡꯒꯂꯤ ꯑꯦꯛꯇ꯭ꯔꯦꯁ ꯃꯙꯨꯃꯤꯇꯥ ꯁꯔꯀꯥꯔꯅ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤ. IPLꯅ ꯂꯥꯛꯄꯗ ꯃꯣꯁꯄ꯭ꯂꯦꯒꯤ ꯖꯤꯂꯤ ꯒꯦꯝꯁꯇ ꯁ꯭ꯄꯤꯟ ꯇꯧꯕꯤꯗꯨꯅ iPhone, iPad ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯐꯪꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯊꯝꯖꯔꯤ. Mosplay brings you the IPL Hangama with a massive prize pool. Win exciting gifts like Yamaha bike, Realme mobile, Apple Watch TV, and more. Joining tawbida rapid bonus soina lupa songa pangbigani. Deposit tawbida yamna laina via PhonePe, Google Pay, natraga bank transfer tawbi yabagi khudongchaba laigani. Mosplay da sign tawbiro promotion section da sangbiduna. Code is PIN1 sijanabada 100% welcome bonus pangbiro. Leave a Facebook review for Mosplay and get 200 rupees plus refer a friend and earn 1,200 rupees. Register now via the link in the comments and claim your 500 rupees bonus on Mosplay app download. Film asigi opening scene da Turiel mapal amada press media amadi police officer kayana asiba nupi macha amagi hakchang phangladuna yomsinari. Tanza aduda angang adugi mama adu masagi asiba hakchang adu konduna makoina khoida piu haiba pumba pikhrabani adubu minungsi leitana isha sibu hatokpire. Angang adugi mapana amu police officer sing aduda nakhoi officer sing se akhoi gidamang mafam asida leiriba natra. Nakhoi mara leiraba mioi sing adu phaduna dandi pigadabani. Tanza aduda press media sing aduna officer sing aduda Sir, kidnapper sing aduda sel pikhrabada angang sing asi karigi makoina minungsi leitana hatokpiramlibano. Officer aduna angang asina kidnapper sing adudagi nanthorna buhanabada thokkiba thokdok oigani. Press media sing aduna thokdok asida sir gi kari action lokhatpige haina khalli. Officer aduna aigi best level da hotnaduna mara leirba sing adu phaduna matik sabadandi pigani haiduna phongdokli. Asumna sin asidana butterfly nest haiba apartment asida lakle. Numidangi matamni crime lawyer Biventina piklibi machanupa Banu amadi machanupi Chinuda wari amakak lirame. Matamadu da Biventi manaw nupi Gita angang macha amagum. Mase Biventi da ima haina kaugduna. Ima karamba ning thawrendano bandabaspu loi thakribase. Biventina Gita karigino nang na ingonda ima kauriba. Aina nangonda kayarak hana iche kaura uhaiba natra. Gita na aigida ima leibasu nate nang na aigi imane. Mase Biventina nang na luhonglaba matung nanggi sunasa leirakhini makoina ingonda ibok haina kauba tare. Matamadu da Biventigi machanupa Banu amadi machanupi Sinuna mamada ibok haina kaugduna mamabu laknarame. Masidagi Gitana ngang singaduda yare tumina leno. Karamba ning thawrendano pandabasna loi shelaktuna lotuna lehenkibase. Biventina birat ning thawrel. Machanupi Sinuna ma pandabas pukanano. Biventina aina Mahabharat ki wari nakhoida likhraba natro. Mahabharat ki Kauravas ka pandabas pune. Machanupi Sinuna o ningsing lae. Kanagumba amana makhoibu ukhrabadi makhoi phakidoribani ko. Biventina adunane makhoina lotuna leiriba. Ningthaugi manai masen pumbasu mafam aduda lotuna leike. Gitana makhoi pumnamang mafam aduda satkrabada Draupadi de karigi mafam aduda satkidribano.
ꯕꯤꯖꯦꯟꯇꯤꯅ ꯗ꯭ꯔꯣꯄꯗꯤꯗꯤ ꯃꯍꯥꯔꯥꯅꯤꯒꯤ ꯈꯣꯡꯕꯨꯔꯣꯏ ꯑꯣꯏꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯦꯜꯄꯔ ꯅꯨꯄꯤ ꯑꯗꯨ ꯃꯦꯗꯝ ꯍꯥꯏꯅ ꯀꯧꯗꯨꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯥꯏꯔꯒ ꯆꯪꯂꯛꯈꯤ꯫ ꯕꯤꯖꯦꯟꯇꯤꯅ ꯕꯦꯕꯤ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤꯕ? ꯕꯦꯕꯤꯅ ꯃꯦꯗꯥꯝꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯄꯤꯖꯔꯝꯂꯒ ꯃꯦꯗꯥꯝꯅ ꯇꯨꯝꯕ ꯆꯪꯈꯤꯕꯒ ꯍꯟꯖꯔꯒꯦ ꯇꯧꯕꯅꯦ꯫ ꯕꯤꯖꯦꯟꯇꯤꯅ ꯌꯥꯔꯦ ꯌꯥꯔꯦ ꯍꯤꯗꯥꯛꯇꯨ ꯇꯦꯕꯜꯗ ꯊꯝꯃꯝꯃꯣ, ꯒꯤꯇꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯅꯤꯅ ꯉꯁꯤꯗꯤ ꯀꯥꯎꯔꯔꯣꯏ, ꯅꯪ ꯊꯦꯡꯗ꯭ꯔꯤꯀꯥꯟꯗ ꯍꯟꯅꯕ ꯇꯧꯔꯣ꯫ ꯃꯁꯤꯗꯒꯤ ꯕꯦꯕꯤ ꯐꯅꯤ ꯃꯦꯗꯥꯝ ꯍꯥꯏꯔꯝꯂꯒ ꯕꯦꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯛꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯁꯤꯅꯨꯅ ꯃꯃꯤ ꯕꯦꯕꯤꯁꯦ ꯌꯥꯝꯅ ꯐꯩ, ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤꯌꯦ꯫ ꯃꯃꯥ ꯕꯤꯖꯦꯟꯇꯤꯅ ꯕꯦꯕꯤꯁꯦ ꯑꯩꯈꯣꯏꯒ ꯑꯗꯨꯝ ꯂꯩꯔꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯒꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯒꯅꯤ? ꯁꯤꯟ ꯑꯁꯤꯗꯅ ꯒꯤꯇꯥ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯗ ꯁ꯭ꯇꯥꯐ ꯑꯃꯅ ꯃꯈꯣꯏꯒꯤ ꯕꯣꯁꯅ ꯀꯧꯔꯦ ꯍꯥꯏꯕꯗꯒꯤ ꯒꯤꯇꯥ ꯃꯍꯥꯛꯀꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯈꯣꯏꯒꯤ ꯕꯣꯁꯀꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤ ꯕꯣꯁ ꯑꯗꯨꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯀꯝꯄꯦꯅꯤ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯄꯤꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁ ꯑꯗꯨꯅ ꯃꯁꯦ ꯅꯪꯅ ꯂꯥꯛꯂꯤꯕ ꯃꯈꯣꯏꯒꯤ ꯀꯝꯄꯦꯅꯤ ꯑꯗꯨꯒꯤ ꯏꯟꯆꯥꯔꯖ ꯄꯥꯕꯤꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯕꯥꯏ ꯗ ꯋꯦ ꯃꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ ꯒꯤꯇꯥ, ꯃꯈꯣꯏꯒꯤ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯁꯣꯜꯕ ꯇꯧꯅꯕ ꯇꯧ꯫ ꯃꯈꯣꯏꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯒꯤꯇꯥꯒꯤ ꯐꯣꯟ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯕꯣꯁꯅ ꯐꯔꯦ ꯐꯔꯦ ꯃꯦꯒꯥ ꯀꯝꯄꯦꯅꯤꯁꯤꯡꯒꯤ ꯅꯕꯦꯝꯕꯔ ꯑꯃꯗꯤ ꯗꯤꯁꯦꯝꯕꯔꯒꯤ ꯐꯥꯏꯜꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯆꯦꯛ ꯇꯧ ꯍꯥꯏꯕꯗꯒꯤ ꯒꯤꯇꯥ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯕꯣꯏ ꯐ꯭ꯔꯦꯟ ꯕꯤꯁ꯭ꯋꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯐꯣꯟ ꯀꯛꯊꯠꯂꯕꯃꯛꯇꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯂꯤꯕꯗꯤ? ꯕꯤꯁ꯭ꯋꯥꯅ ꯐꯣꯟ ꯑꯗꯨꯗꯒꯤ ꯑꯩ ꯅꯪꯕꯨ ꯍꯧꯖꯤꯛꯃꯛ ꯎꯅꯕ ꯄꯥꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯒꯤꯇꯥ ꯁꯥꯎꯅ ꯂꯥꯛꯇꯨꯅ ꯕꯤꯁ꯭ꯋꯥꯒ ꯍꯣꯇꯦꯜ ꯑꯃꯗ ꯎꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯁ꯭ꯋꯥꯅ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯕꯥꯔꯗꯦꯅꯤ, ꯅꯪꯕꯨ ꯅꯤꯡꯁꯤꯡꯗ꯭ꯔꯕ꯭ꯔꯣ? ꯒꯤꯇꯥꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯧꯗꯅꯇ ꯂꯩꯔꯗꯨꯕꯨ ꯃꯁꯤꯕꯨ ꯑꯅꯧꯕ ꯋꯥꯔꯤꯔꯣ? ꯕꯤꯁ꯭ꯋꯥꯅ ꯒꯤꯇꯥ ꯑꯩꯒꯤ ꯄꯦꯔꯦꯟꯁꯅ ꯅꯨꯄꯤ ꯑꯃ ꯀꯟꯅ ꯊꯤꯔꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤ ꯑꯁꯦ ꯅꯪꯒꯤ ꯅꯆꯦꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ꯭ꯔꯥ? ꯒꯤꯇꯥꯅ ꯑꯩꯁꯨ ꯋꯥꯔꯤꯁꯦ ꯏꯆꯦꯗ ꯍꯧꯗꯣꯛꯅꯕ ꯀꯌꯥꯔꯛ ꯍꯣꯠꯅꯔꯕꯅꯤ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ, ꯑꯇꯣꯞꯄ ꯋꯥꯔꯤꯗꯤ ꯑꯩꯒ ꯏꯆꯦꯒ ꯑꯗꯨꯃꯛ ꯇꯥꯟꯅꯕꯅꯤ꯫ ꯌꯦꯡꯉꯣ ꯕꯤꯁ꯭ꯋꯥ ꯑꯩꯅ ꯆꯍꯤ ꯑꯃ ꯍꯥꯏꯔꯛꯄ ꯀꯥꯟ ꯑꯩꯒꯤ ꯏꯆꯦꯗꯤ ꯆꯍꯤ 9 ꯁꯨꯔꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯒ ꯏꯄꯥꯒꯁꯨ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯁꯤꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯑꯃꯠꯇꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯈꯤꯗꯦ꯫ ꯏꯆꯦꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯛꯈꯤꯕꯅꯤ꯫ ꯕꯤꯁ꯭ꯋꯥꯅ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯆꯦꯅ ꯑꯩꯕꯨ ꯌꯥꯔꯛꯇꯕ ꯇꯥꯔꯗꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯑꯝꯗꯣꯔꯤꯕ꯭ꯔꯥ? ꯒꯤꯇꯥꯅ ꯑꯆꯨꯝꯕꯃꯛꯅꯦ꯫ ꯕꯤꯁ꯭ꯋꯥꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯥꯃꯤ ꯗꯦꯗꯤꯅ ꯁꯤꯜꯂꯛꯄ ꯅꯨꯄꯤ ꯑꯗꯨꯒ ꯂꯨꯍꯣꯡꯈꯤꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯁꯤꯟ ꯑꯁꯤꯗꯅ ꯇꯦꯂꯪꯒꯅꯥꯒꯤ ꯍꯥꯏ ꯀꯣꯔꯠ ꯑꯃꯗ ꯂꯥꯛꯂꯦ꯫ ꯀꯣꯔꯠ ꯑꯗꯨꯒꯤ ꯖꯖ ꯑꯗꯨꯅ ꯑꯥꯏꯇꯦꯝ ꯅꯝꯕꯔ 6 ꯀꯦꯁ ꯅꯝꯕꯔ CPC 96/2017 ꯍꯥꯏꯗꯨꯅ ꯀꯦꯁ ꯑꯗꯨꯒꯤ ꯕꯤꯛꯇꯤꯝ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯃꯆꯥ ꯃꯥꯙꯕꯤꯕꯨ ꯀꯧꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯥꯙꯕꯤꯒꯤ ꯀꯦꯁ ꯑꯗꯨꯕꯨ ꯄꯥꯏꯔꯤꯕꯤ ꯎꯀꯤꯜ ꯕꯤꯖꯦꯟꯇꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯤꯁ ꯕꯤꯖꯦꯟꯇꯤ ꯗꯤꯐꯦꯟꯁ ꯀꯥꯎꯟꯁꯤꯜꯒꯤ ꯑꯥꯔꯒꯨꯃꯦꯟꯠꯁ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕ ꯈꯪꯍꯟꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯎꯀꯤꯜ ꯕꯤꯖꯦꯟꯇꯤ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯅꯨꯄꯤꯁꯤꯡꯕꯨ ꯍꯟꯊꯅ ꯈꯟꯕꯤꯕꯁꯤꯗ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯅ ꯀꯔꯤꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯔꯤꯕꯅꯣ ꯍꯥꯏꯅ ꯈꯟꯅꯔꯦ꯫ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯤ ꯅꯣꯔꯣꯛꯇ ꯇꯥꯔꯕ ꯄꯨꯟꯁꯤꯒ ꯄꯥꯡꯈꯛꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯦꯁ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠ ꯂꯣꯌꯔ ꯑꯗꯨꯅ ꯑꯣꯕꯖꯦꯛꯁꯟ ꯌꯣꯔ ꯑꯣꯅꯔ, ꯅꯨꯄꯤ ꯑꯁꯤꯅ ꯀꯦꯁ ꯑꯁꯤꯗ ꯄꯨꯁꯜꯂꯛꯂꯤꯕ ꯋꯥꯔꯤ ꯑꯁꯦ ꯃꯍꯥꯛꯀꯤ ꯄꯥꯔꯁꯣꯅꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯦꯟꯇꯤꯅ ꯁꯥꯎꯅ ꯎꯀꯤꯜ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯨꯝꯃꯤ, ꯅꯉꯣꯟꯗꯗꯤ ꯏꯄꯛꯇ ꯄꯛꯆꯔꯒꯅꯤ ꯃꯤꯁꯇꯔ ꯄꯤꯄꯤ, ꯑꯩꯗꯤ ꯑꯣꯔꯐꯥꯟꯅꯤ, ꯃꯔꯝ ꯑꯗꯨꯅꯁꯨꯅꯤ ꯀꯦꯁ ꯑꯁꯤꯕꯨ ꯑꯩꯅ ꯄꯥꯏꯔꯤꯕ꯫ ꯃꯇꯝ ꯑꯗꯨꯗ ꯖꯖ ꯑꯗꯨꯅ ꯎꯀꯤꯜ ꯁꯥꯍꯦꯕꯀꯤ ꯑꯥꯔꯒꯨꯃꯦꯟꯠꯁ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯇꯥꯖꯈ꯭ꯔꯦ, ꯑꯣꯕꯖꯦꯛꯁꯟ ꯑꯣꯚꯔꯔꯨꯜ, ꯃꯤꯁ ꯕꯤꯖꯦꯟꯇꯤ ꯃꯈꯥ ꯇꯥꯕꯤꯌꯨ꯫ ꯕꯤꯖꯦꯟꯇꯤꯅ ꯃꯃꯥ ꯃꯄꯥ ꯂꯩꯖꯗ꯭ꯔꯕ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯆꯥꯎꯔꯛꯄ ꯅꯨꯄꯤ ꯀꯌꯥꯕꯨ ꯇꯝꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯏꯖꯠ ꯂꯩꯈꯥ ꯇꯥꯍꯜꯂꯝꯕ ꯅꯨꯄꯤ ꯀꯌꯥꯒꯤ ꯃꯤꯆꯪ ꯂꯩꯈꯤꯗꯦ꯫ ꯑꯩꯒꯤ ꯀ꯭ꯂꯥꯏꯟꯠ ꯃꯥꯙꯕꯤ ꯑꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯔꯛꯇꯨꯅ ꯍꯣꯇꯦꯜ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯗ ꯋꯥꯔꯗꯦꯟ ꯁꯨꯟꯗꯔꯁꯨ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯦ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯃꯔꯗꯔꯅꯤ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯁꯦꯞ ꯑꯣꯏꯔꯤꯕꯁꯦ ꯃꯃꯥꯒꯤ ꯄꯤꯕꯨꯡꯅꯨꯡꯗ ꯂꯩꯔꯤꯕ ꯀꯥꯟ ꯈꯛꯇꯗꯅꯤ꯫ ꯃꯁꯦ ꯍꯛꯇꯅ ꯂꯩꯍꯧꯔꯒꯗꯕꯅꯤ ꯌꯣꯔ ꯑꯣꯅꯔ, ꯑꯩ ꯀꯦꯁ ꯑꯁꯤ ꯄꯥꯏꯖꯔꯔꯣꯏ, ꯊꯦꯡꯛꯌꯨ꯫ ꯃꯁꯤꯗꯒꯤ ꯖꯖ ꯑꯗꯨꯅ ꯋꯤꯠꯅꯦꯁ ꯑꯃꯗꯤ ꯏꯕꯤꯗꯦꯟꯁ ꯄꯨꯝꯕ ꯌꯦꯡꯖꯔꯕ ꯃꯇꯨꯡ ꯑꯥꯔꯒꯨꯃꯦꯟꯠꯁ ꯄꯨꯝꯕ ꯇꯥꯔꯕ ꯀꯥꯟ ꯁꯨꯟꯗꯔꯒꯤ ꯃꯤꯍꯥꯠ ꯑꯁꯦ ꯑꯦꯛꯁꯤꯗꯦꯟꯅꯤ ꯍꯥꯏꯅ ꯂꯧꯔꯦ꯫
ꯃꯥꯙꯕꯤꯅ ꯃꯁꯥ ꯀꯟꯖꯅꯕ ꯃꯁꯤꯕꯨ ꯇꯧꯈꯤꯕꯅꯤ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯗ ꯁꯤꯔꯝꯕ ꯃꯔꯥꯟ ꯄꯨꯝꯕ ꯀꯣꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯎꯀꯤꯜ ꯕꯤꯖꯦꯟꯇꯤꯒꯤ ꯇꯧꯕ ꯉꯝꯕ ꯑꯃꯈꯛ ꯃꯇꯥꯡ ꯑꯁꯤꯗ ꯎꯠꯂꯤ ꯃꯇꯝ ꯑꯗꯨꯗ ꯀꯦꯁ ꯑꯗꯨꯒꯤ ꯃꯥꯏꯊꯤꯍꯧꯔꯕ ꯎꯀꯤꯜ ꯄꯤꯄꯤꯗꯤ ꯕꯤꯖꯦꯟꯇꯤꯕꯨ ꯁꯤꯡꯅꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯕꯤꯖꯦꯟꯇꯤꯅ ꯀꯣꯔꯠ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄꯗ ꯎꯀꯤꯜ ꯄꯤꯄꯤ ꯕꯤꯖꯦꯟꯇꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯦꯁ ꯑꯁꯦ ꯊꯃꯣꯏ ꯁꯣꯛꯄ ꯌꯥꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯕꯥꯏ ꯗ ꯋꯦ ꯅꯪ ꯗꯦꯜꯍꯤꯗ ꯖꯁꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕ ꯆꯠꯇꯣꯔꯤꯕ ꯅꯠꯇꯕ꯭ꯔꯥ ꯃꯁꯤꯕꯨ ꯑꯩꯅ ꯃꯈꯣꯏꯅ ꯕꯥꯔ ꯀꯥꯎꯟꯁꯤꯜꯗ ꯁꯥꯟꯅꯕꯗ ꯇꯥꯔꯛꯄꯅꯤ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯎꯀꯤꯜ ꯑꯣꯏꯗꯨꯅ ꯂꯩꯔꯤꯉꯩ ꯅꯪꯒꯤ ꯑꯣꯚꯔ ꯑꯦꯛꯁꯟ ꯑꯗꯣ ꯑꯩꯈꯣꯏ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯅꯪꯅ ꯖꯁ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕ ꯀꯥꯟꯗꯗꯤ ꯕꯤꯖꯦꯟꯇꯤꯅ ꯑꯍꯥꯟꯕꯗ ꯗꯥꯏꯚꯣꯔꯁ ꯄꯦꯄꯔ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯕꯒ ꯑꯩꯉꯣꯟꯗ ꯊꯥꯕꯤꯔꯛꯑꯣ ꯎꯀꯤꯜ ꯄꯤꯄꯤꯅ ꯑꯣꯏꯊꯣꯛꯇꯕꯅꯤ ꯅꯪꯅ ꯖꯁ ꯑꯣꯏꯒꯦꯔꯥ ꯆꯤꯞ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯁꯤꯟꯕꯒꯤ ꯔꯥꯏꯠ ꯀꯤꯗꯁ ꯀꯁꯇꯗꯤ ꯑꯗꯨꯗꯤ ꯅꯪꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯜꯒꯅꯣ ꯑꯩꯒꯤꯁꯨ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯩꯔꯕꯅꯤ ꯕꯤꯖꯦꯟꯇꯤꯅ ꯌꯦꯡꯅꯕ ꯇꯥꯕꯅꯤ ꯍꯥꯏꯗꯨꯅ ꯎꯀꯤꯜ ꯄꯤꯄꯤꯕꯨ ꯁꯤꯡꯅꯅ ꯆꯠꯈꯤ ꯃꯇꯥꯡ ꯑꯁꯤꯗ ꯎꯕ ꯉꯝꯃꯤ ꯎꯀꯤꯜ ꯕꯤꯖꯦꯟꯇꯤ ꯑꯃꯗꯤ ꯎꯀꯤꯜ ꯄꯤꯄꯤ ꯃꯇꯩ ꯃꯅꯥꯎ ꯑꯃꯅꯤ ꯍꯥꯏꯕ ꯀꯔꯤ ꯃꯔꯝꯒꯤ ꯃꯈꯣꯏ ꯑꯅꯤ ꯂꯥꯞꯊꯣꯛꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯇꯥꯡ ꯑꯁꯤꯗ ꯎꯠꯊꯣꯛꯇ꯭ꯔꯤ ꯑꯁꯨꯝꯅ ꯕꯤꯖꯦꯟꯇꯤꯅ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯀ꯭ꯔꯤꯁꯅꯅ ꯃꯦꯗꯥꯝ ꯑꯩ ꯁꯨꯇꯤ ꯑꯃꯨꯛꯇ ꯂꯧꯖꯒꯦ ꯑꯩꯒꯤ ꯁꯨꯒꯔ ꯂꯦꯚꯦꯜ ꯑꯁꯦ ꯗꯣꯛꯇꯔꯗ ꯆꯠꯇꯨꯅ ꯑꯃꯨꯛꯇ ꯇꯥꯟꯅꯖꯔꯨꯒꯦ ꯕꯤꯖꯦꯟꯇꯤꯅ ꯍꯌꯦꯡꯗꯤ ꯑꯩꯁꯨ ꯗꯦꯜꯍꯤꯗ ꯆꯠꯀꯅꯤ ꯑꯉꯥꯡꯁꯤꯡꯒꯤ ꯄꯦꯔꯦꯟꯠꯁ ꯃꯤꯇꯤꯡꯁꯨ ꯒꯤꯇꯥꯅ ꯆꯠꯀꯅꯤ ꯅꯪꯒꯤ ꯁꯨꯇꯤꯗꯣ ꯑꯩꯅ ꯍꯜꯂꯛꯂꯕ ꯀꯥꯟꯗ ꯑꯣꯏꯅ ꯂꯧꯔꯣ ꯀ꯭ꯔꯤꯁꯅꯅ ꯐꯅꯤ ꯃꯦꯗꯥꯝ ꯇꯟꯖꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯁꯛꯈꯪꯗꯕ ꯈꯔ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯦꯟꯇꯤꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯈꯥꯝꯍꯜꯂꯝꯃꯦ ꯃꯁꯤꯗꯒꯤ ꯁꯛꯈꯪꯗꯕꯁꯤꯡ ꯑꯗꯨ ꯎꯀꯤꯜ ꯕꯤꯖꯦꯟꯇꯤꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯕꯥꯏꯛꯁꯤꯡ ꯑꯗꯨ ꯈꯥꯝꯖꯤꯟꯗꯨꯅ ꯊꯝꯃꯝꯃꯤ ꯃꯁꯤꯗꯒꯤ ꯕꯤꯖꯦꯟꯇꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯂꯥꯛꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗꯒꯤ ꯑꯃꯅ ꯃꯦꯗꯥꯝ ꯏꯌꯥꯝꯕ ꯑꯃꯒꯤ ꯊꯕꯛꯀꯤꯗꯃꯛ ꯕꯤꯖꯦꯟꯇꯤꯅ ꯅꯈꯣꯏꯒꯤ ꯅꯌꯥꯝꯕꯗꯤ ꯀꯅꯥꯅꯣ ꯃꯍꯥꯛꯀꯤ ꯃꯃꯤꯡꯀ ꯂꯩꯇꯕ꯭ꯔꯣ ꯀꯅꯥꯒꯤ ꯅꯌꯥꯝꯕꯅꯣ ꯒꯨꯟꯗꯥ ꯑꯃꯅ ꯗꯦꯒꯂꯥ ꯁꯤꯔꯨꯅꯣ ꯃꯍꯥꯛꯀꯤ ꯀꯦꯁ ꯑꯗꯨꯕꯨ ꯃꯦꯗꯥꯝꯗ ꯁꯤꯟꯅꯕ ꯄꯥꯝꯃꯤ ꯕꯤꯖꯦꯟꯇꯤꯅ ꯃꯗꯨꯒꯤ ꯀꯦꯁ ꯑꯗꯣ ꯑꯩꯅ ꯄꯥꯏꯕ ꯉꯝꯃꯣꯏ ꯂꯥꯛꯂꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯦꯗꯥꯝ ꯃꯍꯥꯛꯅ 1 ꯀꯔꯣꯔ ꯑꯃꯕꯨ ꯄꯤꯅꯕ ꯊꯧꯔꯥꯡ ꯂꯣꯏꯔꯕꯅꯤ ꯕꯤꯖꯦꯟꯇꯤꯅ ꯁꯦꯜꯒꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯦ ꯑꯩꯅ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯣ ꯇꯁꯦꯡꯅ ꯄꯥꯝꯗꯦ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯉꯥꯛꯇꯔꯅꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯀꯥꯟꯗ ꯇꯧꯅꯤꯡꯗꯕ ꯄꯣꯠꯁꯨ ꯑꯗꯨꯃꯛ ꯇꯧꯕꯅꯦ ꯅꯪꯒꯤ ꯅꯅꯥꯎꯅꯨꯄꯤ ꯁꯦꯈꯔꯒꯤ ꯑꯣꯐꯤꯁꯇ ꯁꯤఏ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯃꯇꯣꯝꯇꯅꯤ ꯂꯩꯔꯤꯕ ꯑꯁꯤꯇꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥ ꯑꯅꯤ ꯑꯃꯒꯁꯨ ꯂꯩꯔꯤ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯕꯒ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗꯅꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯦꯗꯥꯝ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨ ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯕꯣꯁ ꯗꯦꯒꯥꯂꯣ ꯁꯤꯔꯨꯅꯨꯅ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯃꯁꯤꯗꯒꯤ ꯕꯤꯖꯦꯟꯇꯤꯅ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯈꯪꯂꯦ ꯅꯪꯅ ꯀꯔꯤꯒꯤ ꯖꯦꯜꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯅꯔꯥꯜ ꯂꯩꯖꯗ꯭ꯔꯕꯁꯨ ꯅꯪꯅ ꯊꯥꯔꯛꯂꯤꯕ ꯅꯪꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯊꯧꯒꯜꯂꯣꯟ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯁꯤꯅꯅꯤ ꯑꯩꯅ ꯅꯪꯒꯤ ꯀꯦꯁ ꯑꯗꯣ ꯄꯥꯏꯔꯣꯏ ꯍꯥꯏꯈ꯭ꯔꯤꯕ ꯁꯤꯔꯤꯅꯨꯅ ꯐꯣꯟ ꯑꯗꯨꯗ ꯁꯣꯔꯤ ꯃꯦꯗꯥꯝ ꯑꯩꯅ ꯃꯈꯣꯏꯕꯨ ꯃꯦꯗꯥꯝꯗ ꯍꯥꯏꯖꯔꯨꯁꯣ ꯍꯥꯏꯅ ꯊꯥꯈꯤꯕꯅꯤ ꯕꯤꯖꯦꯟꯇꯤꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯏꯅꯥꯎꯅꯨꯄꯤꯗ ꯀꯤꯍꯟꯗꯨꯅ ꯀꯦꯁ ꯑꯁꯦ ꯑꯩꯉꯣꯟꯗ ꯄꯥꯏꯅꯕ ꯍꯥꯏꯔꯤ ꯃꯤꯑꯣꯏ ꯀꯌꯥꯗꯒꯤ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯝꯕ ꯄꯨꯝꯕ ꯀꯣꯛꯂꯦ ꯅꯪꯒꯤ ꯀꯦꯁ ꯑꯁꯦ ꯑꯩ ꯄꯥꯏꯕ ꯉꯝꯂꯣꯏ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯗ ꯂꯪꯁꯤꯜꯂꯝꯂꯒ ꯕꯤꯖꯦꯟꯇꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯑꯁꯨꯝꯅ ꯁꯤꯟꯅꯁꯤꯗꯅ ꯒꯤꯇꯥꯅ ꯃꯆꯦꯒꯤ ꯑꯉꯥꯡ ꯑꯅꯤꯗꯨꯕꯨ ꯇꯨꯝꯍꯜꯂꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯕ ꯃꯆꯦ ꯕꯤꯖꯦꯟꯇꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯇꯣꯛꯑꯣ ꯌꯥꯔꯦ ꯃꯇꯝꯁꯦ ꯇꯨꯝꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯑꯃ ꯕꯤꯁ꯭ꯋꯥꯅ ꯑꯩꯉꯣꯟꯗ ꯄ꯭ꯔꯄꯣꯖꯤꯡ ꯇꯧꯔꯛꯏꯁꯦ ꯆꯍꯤ 4ꯗꯤ ꯁꯨꯔꯦ ꯕꯤꯖꯦꯟꯇꯤꯅ ꯅꯪꯅꯁꯨ ꯃꯗꯨꯕꯨ ꯌꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯒꯤꯇꯥꯅ ꯑꯩꯅ ꯅꯪꯒꯤ ꯋꯥ ꯇꯥꯗꯅ ꯗꯤꯁꯤꯖꯟ ꯑꯃꯕꯨ ꯃꯇꯧ ꯀꯔꯝꯅ ꯂꯧꯗꯣꯔꯤꯕꯅꯣ ꯕꯤꯖꯦꯟꯇꯤꯅ ꯃꯗꯣ ꯅꯪꯒꯤ ꯄꯨꯟꯁꯤꯅꯤ ꯅꯪꯒꯤ ꯗꯤꯁꯤꯖꯟ ꯑꯗꯨꯗ ꯑꯩꯅꯁꯨ ꯌꯥꯔꯦ ꯒꯤꯇꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗꯤ ꯅꯪꯅ ꯄꯤꯕꯤꯕꯅꯤ ꯕꯤꯖꯦꯟꯇꯤꯅ ꯅꯣꯛꯇꯨꯅ ꯕꯤꯁ꯭ꯋꯥꯗꯣ ꯂꯥꯛꯂꯤꯕ ꯁꯟꯗꯦꯁꯤꯗ ꯆꯥꯛ ꯑꯃꯠꯇ ꯆꯥꯃꯤꯟꯅꯁꯦ ꯍꯥꯏꯌꯣ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦꯟꯇꯤ ꯍꯌꯦꯡꯒꯤ ꯃꯥꯅ ꯆꯠꯇꯣꯔꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯒꯤ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯒꯤꯇꯥꯅ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯒꯤ ꯑꯃꯜꯕ ꯇꯦꯞ ꯑꯃꯗ ꯏꯁꯩ ꯑꯃꯕꯨ ꯊꯥꯗꯨꯅ ꯃꯁꯦ ꯕꯤꯖꯦꯟꯇꯤꯗ ꯑꯃ ꯏꯁꯩ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯂꯤꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯦꯟꯇꯤꯅ ꯅꯣꯛꯇꯨꯅ ꯑꯩꯅ ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯀꯥꯎꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯜꯂꯤꯀꯥꯟ ꯃꯇꯝꯒꯤ ꯁꯤꯟ ꯑꯁꯤꯗ ꯂꯥꯛꯂꯦ ꯒꯤꯇꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯁꯦꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯌꯦꯔꯨꯝ ꯑꯃꯃꯝꯒ
ꯆꯥꯛ ꯈꯥꯕꯩ ꯑꯃꯃꯝꯒꯤ ꯌꯦꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯤꯛꯂꯤꯕꯤ ꯒꯤꯇꯥꯅ ꯅꯨꯄꯥ ꯑꯗꯨꯗ "ꯀꯣꯏꯁꯣꯝꯕ ꯑꯪꯀꯜ, ꯌꯦꯔꯨꯝ ꯑꯁꯦ ꯑꯩꯒꯤꯗꯤ 2 ꯄꯤꯕꯤꯌꯨ." ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ "ꯀꯔꯤꯒꯤ 2? ꯂꯩꯇ꯭ꯔꯦ." ꯄꯤꯛꯂꯤꯕꯤ ꯒꯤꯇꯥꯅ "ꯁꯦꯜ ꯄꯤꯌꯣꯁꯨ ꯄꯤꯒꯦ, ꯌꯦꯔꯨꯝ ꯑꯃꯠꯇꯒꯤ ꯄꯤꯕꯤꯌꯣ." ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯥꯎꯅ "ꯑꯩꯅ ꯆꯠꯂꯣꯗꯤ ꯆꯠꯂꯣꯗꯅ, ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯂꯩꯕ ꯅꯈꯣꯏꯒꯤꯗꯤ ꯌꯦꯔꯨꯝ ꯑꯃꯅ ꯃꯇꯤꯛ ꯆꯥꯔꯕꯅꯤ" ꯍꯥꯏꯗꯨꯅ ꯒꯤꯇꯥꯕꯨ ꯏꯜꯂꯛꯄꯗ ꯒꯤꯇꯥ ꯂꯩꯃꯥꯏꯗ ꯇꯨꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯒꯤ ꯃꯆꯦ ꯕꯤꯖꯦꯟꯇꯤꯅ ꯅꯨꯄꯥ ꯑꯗꯨꯅ ꯒꯤꯇꯥꯕꯨ ꯏꯟꯊꯨꯕꯒꯤꯗꯃꯛ ꯅꯨꯄꯥ ꯑꯗꯨꯕꯨ ꯁꯤꯡꯅꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯃꯗ ꯅꯨꯄꯥ ꯑꯗꯨ ꯆꯨꯔꯨꯞ ꯊꯛꯇꯨꯅ ꯂꯩꯔꯤꯉꯩ ꯕꯤꯖꯦꯟꯇꯤꯅ ꯒꯤꯇꯥꯕꯨ ꯌꯨꯝ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯎꯊꯛꯇ ꯊꯨꯔꯤꯕ ꯈꯣꯏ ꯃꯍꯨꯝ ꯑꯗꯨꯗ ꯕꯤꯖꯦꯟꯇꯤꯅ ꯅꯨꯡꯅ ꯊꯣꯝꯂꯝꯂꯒ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ ꯈꯣꯏ ꯑꯗꯨꯅ ꯆꯤꯛꯇꯨꯅ ꯂꯩꯔꯤꯉꯩ ꯄꯤꯛꯂꯤꯕꯤ ꯕꯤꯖꯦꯟꯇꯤꯅ ꯃꯅꯥꯎꯅꯨꯄꯤ ꯒꯤꯇꯥꯕꯨ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯗꯨꯗꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯐꯣꯇꯣ ꯀꯣꯟꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯒ ꯅꯨꯄꯥ ꯑꯗꯨꯅ ꯇꯥꯔꯝꯕ ꯑꯃꯟꯕ ꯇꯦꯞ ꯑꯗꯨꯕꯨꯁꯨ ꯂꯧꯗꯨꯅ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯑꯗꯨꯅ ꯕꯤꯖꯦꯟꯇꯤ ꯑꯃꯗꯤ ꯒꯤꯇꯥ ꯃꯆꯤꯟ ꯃꯅꯥꯎ ꯁꯤꯊ ꯅꯣꯛꯃꯤꯟꯅꯔꯤ꯫ ꯑꯉꯥꯡꯗꯤ ꯅꯤꯡꯊꯥꯗ ꯈꯪꯉꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯔꯛꯇꯕ ꯕꯤꯖꯦꯟꯇꯤ ꯉꯁꯤꯗꯤ ꯃꯍꯥꯛꯅ ꯄꯥꯏꯕ ꯀꯦꯁ ꯑꯃꯠꯇꯗ ꯃꯥꯏꯊꯤꯗ꯭ꯔꯤꯕꯤ ꯑꯐꯥꯎꯕꯤ ꯎꯀꯤꯜ ꯑꯃ ꯑꯣꯏꯕ ꯉꯝꯈꯤ꯫ ꯑꯁꯨꯝꯅ ꯕꯤꯖꯦꯟꯇꯤꯅ ꯒꯤꯇꯥꯗ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯍꯧꯖꯤꯛꯅ ꯑꯩꯁꯦ ꯅꯣꯛꯂꯤ, ꯑꯗꯨꯕꯨ ꯍꯌꯦꯡꯒꯤ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯈꯜꯂꯨꯕꯗꯗꯤ ꯒꯤꯇꯥ, ꯑꯩ ꯃꯊꯥ ꯌꯥꯝꯅ ꯁꯥꯏ." ꯒꯤꯇꯥꯅ "ꯑꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯅꯪꯒꯤ ꯋꯥꯍꯩꯅ ꯑꯩꯁꯦ ꯁꯣꯟꯊꯍꯜꯂꯦ. ꯑꯩꯈꯣꯏ ꯑꯣꯔꯐꯥꯟ ꯍꯣꯝ ꯑꯗꯨꯗꯒꯤ ꯆꯥꯎꯔꯛꯈꯤꯕꯅꯤ. ꯅꯪ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯅꯨꯄꯤꯅꯤ. ꯑꯩꯕꯨꯁꯨ ꯅꯪꯅ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯔꯦ. ꯅꯪ ꯑꯐꯥꯎꯕ ꯂꯣꯌꯔ ꯑꯃꯁꯨꯅꯤ. ꯅꯪ ꯁꯣꯏꯗꯅ ꯖꯁ ꯑꯣꯏꯒꯅꯤ, ꯀꯔꯤꯁꯨ ꯆꯤꯡꯅꯅꯤꯡꯉꯥꯏ ꯂꯩꯇꯦ. ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯊꯣꯛꯁꯦ, ꯂꯦꯠꯁ ꯐꯤꯜ" ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯉꯜꯂꯤꯉꯩ ꯃꯇꯝꯒꯤ ꯇꯦꯞ ꯑꯗꯨꯒꯤ ꯏꯁꯩ ꯑꯗꯨꯗ ꯖꯒꯣꯏ ꯁꯥꯔꯤ꯫ ꯑꯁꯨꯝꯅ ꯁꯤꯟ ꯑꯁꯤꯗꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯕꯤꯖꯦꯟꯇꯤ ꯗꯦꯜꯍꯤꯗ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯔꯨꯅꯕꯒꯤꯗꯃꯛ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗꯒꯤ ꯃꯅꯥꯎꯅꯨꯄꯤ ꯒꯤꯇꯥꯅ ꯊꯤꯟꯗꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯦꯟꯇꯤꯅ ꯒꯤꯇꯥꯗ "ꯁ꯭ꯀꯨꯜ ꯑꯗꯨꯗ ꯆꯪꯂꯒ ꯑꯣꯖꯥꯁꯤꯡ ꯑꯗꯨꯒꯤ ꯏꯟꯇꯔꯦꯛꯁꯟ ꯇꯧꯕ ꯌꯥꯎꯒꯗꯕꯅꯤ. ꯅꯪꯒꯤ ꯐꯣꯟꯗ ꯃꯤꯅ ꯀꯧꯕ ꯐꯥꯎꯕ ꯇꯥꯗꯕꯗꯨ ꯇꯧꯅꯨ. ꯆꯤꯅꯨꯅ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯂꯩꯕꯤꯌꯨ ꯍꯥꯏꯔꯛꯄꯗ ꯂꯩꯕ ꯌꯥꯔꯣꯏ. ꯃꯍꯥꯛ ꯂꯣꯛ ꯊꯨꯡꯂꯕꯗꯤ ꯁꯣꯔ ꯍꯣꯟꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯕꯅꯤ. ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯇꯦꯟꯁꯟ ꯑꯁꯦ ꯑꯔꯣꯏꯕꯤꯅꯤ. ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯍꯦꯛ ꯂꯣꯏꯕꯒ ꯑꯩ ꯅꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯀꯅꯤ." ꯒꯤꯇꯥꯅ "ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯇꯦꯟꯁꯟ ꯂꯩꯔꯤꯕꯨ? ꯅꯪ ꯑꯃꯦꯔꯤꯀꯥꯗ ꯆꯠꯄꯁꯨ ꯅꯠꯇꯦ. ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛ ꯍꯜꯂꯛꯀꯗꯕꯅꯤ. ꯀꯃꯣꯟ ꯏꯁꯦ, ꯅꯪꯁꯦ ꯀꯅꯥꯅꯣ ꯈꯪꯖꯧ. ꯅꯪ ꯖꯁ ꯑꯣꯏꯗꯣꯔꯕꯅꯤ." ꯑꯩꯅ ꯖꯁꯀꯤ ꯃꯅꯥꯎꯅꯨꯄꯤ ꯍꯥꯏꯗꯨꯅ ꯃꯆꯦꯅ ꯇꯣꯡꯗꯧꯔꯤꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯃꯆꯦꯕꯨ ꯒꯤꯇꯥꯅ ꯊꯧꯅꯥ ꯑꯃ ꯄꯤꯗꯨꯅ ꯆꯠꯍꯟꯈꯤꯕꯒ ꯒꯤꯇꯥ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯂꯤꯞ ꯑꯗꯨ ꯇꯣꯡꯗꯨꯅ ꯂꯥꯛꯄꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯒꯤꯇꯥꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥ ꯄꯥꯈꯠꯄꯗꯤ ꯍꯥꯏꯐꯦꯠ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯒꯤꯇꯥꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯗꯨꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ "ꯆꯤꯅꯨ, ꯕꯅꯨ" ꯍꯥꯏꯅ ꯀꯧꯗꯨꯅ ꯑꯉꯥꯡ 2 ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯦꯜꯄꯔ ꯕꯦꯕꯤꯅ "ꯃꯦꯗꯥꯝ, ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯇ꯭ꯔꯤ." ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯆꯤꯅꯨ ꯑꯃꯗꯤ ꯕꯅꯨ ꯐꯃꯨꯡ ꯃꯈꯥꯗ ꯂꯣꯠꯅꯕ ꯍꯣꯠꯅꯔꯤꯕꯗꯨ ꯈꯪꯂꯗꯨꯅ ꯒꯤꯇꯥꯅ ꯆꯤꯅꯨꯕꯨ ꯄꯝꯗꯨꯅ ꯕꯅꯨꯗ "ꯍꯦ ꯕꯅꯨ, ꯑꯩꯈꯣꯏ ꯁ꯭ꯀꯨꯜ ꯊꯦꯡꯕ ꯇꯥꯔꯦ, ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ" ꯍꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯍꯦꯜꯄꯔ ꯕꯦꯕꯤꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯥꯡꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯒꯤꯇꯥꯁꯨ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯁꯥꯎꯔꯒ ꯂꯩꯔꯝꯈꯤ꯫ ꯒꯤꯇꯥꯅ "ꯀꯔꯤꯒꯤꯅꯣ ꯁꯨꯛꯇꯣꯛꯇꯨꯅ ꯂꯩꯔꯝꯂꯤꯗꯨꯅ?" ꯆꯤꯅꯨꯅ "ꯑꯟꯇꯤ, ꯅꯪꯅ ꯑꯩꯈꯣꯏꯗ ꯁꯤꯠ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ?" ꯃꯁꯤꯗꯒꯤ ꯍꯦꯜꯄꯔ ꯕꯦꯕꯤꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯦꯝꯗꯨꯅ "ꯍꯟꯗꯛꯇꯤ ꯑꯟꯇꯤꯅ ꯉꯝꯈ꯭ꯔꯦ. ꯃꯊꯪꯗꯤ ꯑꯩꯈꯣꯏꯅ ꯑꯟꯇꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯁꯤꯀꯣ, ꯑꯣꯀꯦ?" ꯍꯥꯏꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯤꯖꯗꯨꯅ ꯒꯤꯇꯥꯗ ꯕꯦꯕꯤꯅ "ꯃꯦꯗꯥꯝ, ꯃꯤꯅꯥꯛꯁꯤ ꯃꯦꯗꯥꯝꯅ ꯃꯈꯣꯏꯒꯤ ꯀꯥ ꯁꯦꯡꯕꯒꯤ ꯄꯨꯡ ꯑꯃꯠꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯌꯦ. ꯑꯩ ꯆꯠꯂꯨꯕ ꯌꯥꯒꯗ꯭ꯔꯥ?" ꯒꯤꯇꯥꯅ "ꯆꯠꯀꯦꯁꯨ ꯍꯦꯛ ꯆꯠꯂꯨꯔꯣꯅꯦ. ꯑꯉꯥꯡꯁꯤꯡꯁꯦ ꯑꯩ ꯂꯟꯆ ꯇꯥꯏꯃꯤꯡꯗ ꯍꯦꯛ ꯄꯨꯔꯒ ꯍꯜꯂꯛꯑꯒꯦꯅꯦ." ꯕꯦꯕꯤꯅ "ꯍꯣꯏ ꯃꯦꯗꯥꯝ, ꯃꯦꯗꯥꯝ ꯍꯣꯏꯅ ꯍꯜꯂꯛꯀꯗꯕ ꯃꯇꯝꯗ ꯑꯩ ꯁꯦꯝꯃꯒ ꯊꯝꯖꯔꯝꯃꯒꯦ" ꯍꯥꯏꯗꯨꯅ ꯍꯦꯜꯄꯔ ꯕꯦꯕꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯆꯩꯔꯛꯇꯨꯗ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯔꯨꯝ ꯑꯃꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯔꯨꯝ ꯑꯃꯒꯤ ꯊꯣꯡ ꯊꯤꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯊꯣꯡ ꯍꯥꯡꯂꯛꯂꯒ "ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯎ ꯍꯥꯏꯈꯤꯕꯒꯦ? ꯉꯟꯇꯥꯅ ꯂꯥꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯄ꯭ꯂꯥꯟꯁꯦ ꯍꯣꯡꯗꯣꯛꯂꯕꯅꯦ. ꯆꯠꯂꯣ, ꯄꯨꯡꯈꯥꯏ ꯑꯃ ꯂꯩꯔꯒ ꯂꯥꯛꯑꯣ. ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯉꯥꯏꯌꯣ. ꯂꯣꯏꯅ ꯁꯣꯏꯅꯕ ꯇꯥꯔꯦ. ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯁꯦꯞ ꯑꯣꯏꯗꯦ." ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯗꯨꯅ "ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯦ ꯀꯌꯥꯅꯣ?" ꯔꯨꯝ ꯑꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯅ "5 ꯂꯥꯈ. ꯍꯥꯊꯨꯒꯅꯣ. ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯄꯨꯝꯕ ꯃꯥꯡꯍꯟꯗꯣꯔꯤꯕꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟ ꯑꯊꯨꯞ ꯈꯔꯗꯤ ꯇꯧꯒꯗꯣꯔꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯤ꯫ ꯆꯩꯔꯛꯇꯨꯗ ꯒꯤꯇꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ "ꯑꯩꯈꯣꯏꯒꯤ ꯔꯨꯝꯒꯤ ꯂꯤꯞ ꯑꯁꯤꯗꯤ ꯌꯥꯗ꯭ꯔꯦ. ꯂꯥꯛꯑꯣ, ꯁꯥꯔꯚꯤꯁꯀꯤ ꯂꯤꯞꯇꯒꯤ ꯑꯣꯏꯅ ꯀꯨꯝꯈ꯭ꯔꯁꯤ" ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯐꯣꯟ ꯑꯗꯨ ꯃꯦꯠꯅ
ꯂꯤꯞ ꯑꯗꯨꯒꯤ ꯕꯇꯟ ꯑꯗꯨ ꯅꯝꯃꯝꯃꯤ ꯑꯗꯨꯕꯨ ꯑꯣꯟꯊꯣꯔꯛꯄꯗꯗꯤ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯒꯤꯇꯥꯅ ꯏꯁꯇꯤꯌꯔ ꯑꯗꯨꯗ ꯌꯦꯡꯊꯔꯨꯕꯗꯗꯤ ꯆꯤꯅꯨ ꯑꯃꯗꯤ ꯕꯅꯨ ꯏꯁꯇꯤꯌꯔ ꯑꯗꯨꯗ ꯀꯨꯝꯊꯔꯝꯃꯤ ꯒꯤꯇꯥꯅ ꯍꯣꯏ ꯑꯩꯈꯣꯏ ꯂꯤꯞꯇꯒꯤ ꯑꯣꯏꯅ ꯆꯠꯂꯁꯦ ꯁꯤꯅꯨꯅ ꯑꯟꯇꯤ ꯑꯩꯈꯣꯏ ꯂꯤꯞꯇꯒ ꯂꯥꯛꯄ ꯉꯝꯃꯔꯣꯏ ꯏꯁꯇꯤꯌꯔꯗ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯀꯅꯥꯅ ꯍꯥꯟꯅ ꯌꯧꯋꯦ ꯍꯥꯏꯕꯗꯨ ꯌꯦꯡꯅꯔꯁꯦ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯍꯥꯏꯔꯤꯕꯗꯨ ꯃꯅꯥꯅ ꯇꯥꯗꯅ ꯀꯨꯝꯈꯤ ꯒꯤꯇꯥꯅ ꯍꯦ ꯁꯤꯅꯨ ꯂꯤꯞꯁꯦ ꯌꯧꯔꯛꯑꯕꯅꯦ ꯍꯥꯏꯗꯨꯅ ꯒꯤꯇꯥ ꯂꯤꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯄꯒ ꯃꯁꯦ ꯕꯤꯖꯦꯟꯇꯤꯅ ꯐꯣꯟ ꯇꯧꯔꯛꯂꯒ ꯑꯩꯗꯤ ꯗꯦꯜꯍꯤ ꯌꯧꯔꯦ ꯅꯈꯣꯏꯗꯤ ꯆꯠꯂꯕ꯭ꯔꯥ ꯃꯁꯤꯗꯒꯤ ꯒꯤꯇꯥꯁꯨ ꯂꯤꯞ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯊꯣꯛꯂꯛꯏꯌꯦ ꯕꯤꯖꯦꯟꯇꯤꯅ ꯐꯣꯟ ꯑꯗꯣ ꯁꯤꯅꯨꯗ ꯑꯃꯨꯛꯇ ꯄꯤꯌꯨ ꯒꯤꯇꯥꯅ ꯑꯩꯗꯤ ꯂꯤꯞꯇ ꯂꯩꯔꯦ ꯃꯈꯣꯏꯅ ꯈꯣꯡꯅ ꯂꯥꯛꯑꯒꯦꯅ ꯏꯁꯇꯤꯌꯔꯗ ꯑꯣꯏꯅ ꯀꯨꯝꯊꯈ꯭ꯔꯦ ꯕꯤꯖꯦꯟꯇꯤꯅ ꯃꯊꯋꯥꯏ ꯋꯥꯅ ꯃꯈꯣꯏꯕꯨ ꯇꯨꯁꯤꯜꯂꯣꯏꯗ꯭ꯔꯣ ꯃꯈꯥ ꯌꯧꯕꯒ ꯑꯃꯨꯛꯇ ꯀꯥꯈꯠꯂꯣ ꯒꯤꯇꯥꯅ ꯀꯔꯤꯒꯤꯅꯣ ꯏꯆꯦꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯕꯣ ꯅꯪꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯨꯒꯤ ꯑꯣꯏꯅ ꯈꯜꯂꯣ ꯑꯣꯜ ꯗ ꯕꯦꯁ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯕꯤꯖꯦꯟꯇꯤ ꯑꯦꯌꯔꯄꯣꯔꯠ ꯑꯗꯨꯗ ꯒꯤꯇꯥꯒꯤ ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯕꯒ ꯌꯥꯟ ꯃꯥꯡꯂꯗꯨꯅ ꯋꯥꯟꯊꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯒꯤꯇꯥ ꯂꯤꯞ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯒ ꯐꯣꯟ ꯃꯦꯠꯅ ꯃꯦꯠꯅ ꯑꯀꯣꯏꯕꯗ ꯁꯤꯅꯨ ꯑꯃꯗꯤ ꯕꯅꯨꯕꯨ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯎꯗ꯭ꯔꯕꯗ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯋꯥꯠꯆꯃꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯉꯥꯡꯁꯤꯡꯗꯨꯕꯨ ꯀꯗꯣꯝꯗ ꯆꯠꯈ꯭ꯔꯁꯥꯅꯣ ꯋꯥꯠꯆꯃꯦꯟ ꯑꯗꯨꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄ ꯑꯉꯥꯡꯂꯣ ꯍꯥꯏꯔꯤꯁꯤꯕꯣ ꯒꯤꯇꯥꯅ ꯍꯦ ꯍꯧꯖꯤꯛꯀꯤ ꯄꯨꯡꯁꯤꯗ ꯀꯅꯥꯏ ꯑꯉꯥꯡꯅ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯇꯣꯔꯤꯒꯦ ꯑꯩꯅ ꯍꯪꯂꯤꯕꯁꯦ ꯏꯁꯇꯤꯌꯔ ꯑꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯨꯝꯊꯔꯛꯂꯕ꯭ꯔꯥ ꯁꯤꯅꯤ ꯋꯥꯠꯆꯃꯦꯟ ꯑꯗꯨꯅ ꯀꯨꯝꯊꯔꯛꯇ꯭ꯔꯤ ꯃꯥꯜꯂꯦ ꯃꯁꯤꯗꯒꯤ ꯒꯤꯇꯥ ꯏꯁꯇꯤꯌꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯁꯤꯅꯨ ꯕꯅꯨ ꯌꯥꯝꯅ ꯊꯨꯅ ꯀꯨꯝꯊꯔꯛꯑꯣ ꯇꯟꯖꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯀ꯭ꯔꯤꯁꯅꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯈꯤ ꯒꯤꯇꯥꯅ ꯀ꯭ꯔꯤꯁꯅ ꯃꯤꯅꯠ ꯑꯅꯤꯇ ꯉꯥꯏꯈꯣ ꯑꯉꯥꯡꯁꯤꯡꯁꯦ ꯀꯨꯝꯃꯛꯏ ꯃꯁꯤꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯛꯃꯟꯗꯕꯗꯒꯤ ꯒꯤꯇꯥꯅ ꯀ꯭ꯔꯤꯁꯅ ꯅꯪ ꯑꯃꯨꯛꯇ ꯏꯁꯇꯤꯌꯔ ꯑꯁꯤꯗ ꯀꯥꯈꯠꯂꯒ ꯌꯦꯡꯉꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯨꯝꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯀ꯭ꯔꯤꯁꯅ ꯏꯁꯇꯤꯌꯔ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯁꯤꯅꯨ ꯑꯃꯗꯤ ꯕꯅꯨꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯂꯩꯕ ꯎꯗꯕꯗꯒꯤ ꯀ꯭ꯔꯤꯁꯅꯁꯨ ꯏꯁꯇꯤꯌꯔ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯒꯤꯇꯥꯗ ꯃꯦꯗꯥꯝ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯩꯕ ꯎꯗꯦ ꯃꯁꯤꯗꯒꯤ ꯒꯤꯇꯥ ꯄꯥꯈꯠꯄ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯗꯤ ꯃꯈꯣꯏꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯀ꯭ꯔꯤꯁꯅ ꯅꯪꯅ ꯗꯥꯎꯟ ꯏꯁꯇꯤꯌꯔꯁꯤꯡꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯂꯛꯑꯣ ꯑꯩꯅ ꯃꯊꯛꯇ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯒꯤꯇꯥ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯏꯁꯇꯤꯌꯔ ꯈꯨꯗꯤꯡ ꯀꯥꯈꯠꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯆꯤꯅꯨ ꯑꯃꯗꯤ ꯕꯅꯨꯕꯨ ꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯈꯤ ꯑꯁꯨꯝꯅ ꯒꯤꯇꯥ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏꯒꯤ ꯔꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯆꯤꯅꯨ ꯕꯅꯨ ꯍꯥꯏꯅ ꯀꯧꯗꯨꯅ ꯐꯃꯨꯡ ꯀꯥꯡꯈ ꯐꯥꯎꯕꯗ ꯌꯦꯡꯈꯤ ꯑꯗꯨꯕꯨ ꯆꯤꯅꯨ ꯑꯃꯗꯤ ꯕꯅꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯒꯤꯇꯥ ꯃꯊꯥ ꯁꯥꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯏꯁꯇꯤꯌꯔ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯕꯦꯜꯀꯣꯅꯤ ꯑꯗꯨ ꯐꯥꯎꯕꯗ ꯆꯦꯟꯈꯠꯂꯛꯇꯨꯅ ꯆꯤꯅꯨ ꯑꯃꯗꯤ ꯕꯅꯨꯕꯨ ꯊꯤꯔꯝꯃꯤ ꯑꯁꯨꯝꯅ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯒꯥꯔꯤ ꯈꯝꯐꯝ ꯒꯥꯔꯦꯖ ꯑꯗꯨꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯒꯤꯇꯥ ꯃꯁꯥ ꯑꯗꯨ ꯍꯨꯃꯥꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯇꯧꯐꯝ ꯈꯪꯗꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯤꯔꯤ ꯑꯁꯣꯝꯗꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯉꯁꯥꯏ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯂꯥꯛꯈꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯟ ꯑꯃꯗ ꯑꯩꯕꯨ ꯆꯪꯉꯛꯄ ꯌꯥꯔꯗ꯭ꯔꯣ ꯑꯩꯅ ꯃꯈꯣꯏꯕꯨ ꯄꯨꯊꯣꯔꯛꯄꯗ ꯀꯅꯥꯅꯁꯨ ꯆꯤꯡꯅꯔꯣꯏꯗ꯭ꯔꯥ ꯐꯣꯟ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯅꯠ 10ꯇꯒ ꯉꯥꯏꯈꯣ ꯑꯩꯅ ꯃꯈꯣꯏꯕꯨ ꯕꯦꯟ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯊꯣꯔꯛꯑꯒꯦ ꯇꯟꯖꯥ ꯑꯗꯨꯗ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯒꯤꯇꯥꯁꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯝꯈꯤ ꯑꯁꯨꯝꯅ ꯒꯤꯇꯥ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯕꯗ ꯃꯁꯦ ꯕꯤꯖꯦꯟꯇꯤꯗ ꯀꯦꯁ ꯑꯃꯕꯨ ꯄꯥꯏꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯤꯍꯟꯈꯤꯕ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨ ꯒꯤꯇꯥꯕꯨ ꯃꯨꯟꯅ ꯌꯦꯡꯍꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕꯗ ꯈꯪꯍꯟꯗꯕꯤꯗ ꯃꯁꯦ ꯄꯥꯡꯊꯣꯛꯄ ꯌꯥꯔꯒꯅꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯥꯡꯊꯣꯛꯂꯕꯗꯤ ꯏꯌꯥꯝꯕꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯅꯤ ꯍꯥꯏꯅꯗꯨꯅ ꯂꯩꯍꯧꯈꯤ ꯑꯁꯣꯝꯗꯅ ꯒꯤꯇꯥ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯋꯥꯠꯆꯃꯦꯟ ꯑꯗꯨꯒ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯀ꯭ꯔꯤꯁꯅꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀ꯭ꯔꯤꯁꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕ꯭ꯔꯣ ꯀ꯭ꯔꯤꯁꯅꯅ ꯂꯥꯛꯇ꯭ꯔꯤꯌꯦ ꯃꯦꯗꯥꯝ ꯋꯥꯠꯆꯃꯦꯟ ꯑꯗꯨꯅ ꯅꯪꯅꯁꯨ ꯃꯈꯣꯏꯕꯨ ꯐꯪꯗ꯭ꯔꯕ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯃꯁꯤꯗꯒꯤ ꯒꯤꯇꯥꯅ ꯋꯥꯠꯆꯃꯦꯟ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯦꯟꯂꯥꯏꯟ ꯐꯣꯟ ꯑꯗꯨꯗꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯔꯨꯝ ꯅꯝꯕꯔ ꯈꯨꯗꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯆꯤꯅꯨ ꯑꯃꯗꯤ ꯕꯅꯨꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯉꯪꯈꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯅꯥꯝꯇꯒꯤ ꯔꯨꯝꯗ ꯂꯥꯛꯇꯦ ꯍꯥꯏꯔꯛꯂꯕꯗ ꯒꯤꯇꯥ ꯃꯁꯥ ꯑꯗꯨ ꯅꯤꯛꯇꯨꯅ ꯀꯗꯥꯏꯗꯅꯣ ꯃꯈꯣꯏꯅ ꯆꯠꯂꯝꯗꯣꯔꯤꯁꯤꯕꯣ ꯇꯟꯖꯥ ꯑꯗꯨꯗ ꯒꯤꯇꯥ ꯈꯣꯏꯒꯤ ꯍꯦꯜꯄꯔ ꯕꯦꯕꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯍꯜꯂꯛꯄꯗ ꯒꯤꯇꯥꯕꯨ ꯎꯔꯗꯨꯅ ꯕꯦꯕꯤꯅ ꯒꯤꯇꯥ ꯃꯦꯗꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯁ꯭ꯀꯨꯜ ꯆꯠꯇ꯭ꯔꯤꯕ꯭ꯔꯣ ꯒꯤꯇꯥ ꯕꯦꯕꯤꯕꯨ ꯎꯕꯗ ꯇꯥꯍꯥ ꯕꯦꯕꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯉꯥꯏꯔꯝꯂꯤꯕꯅꯦ ꯃꯈꯣꯏꯅ ꯏꯁꯇꯤꯌꯔꯗ ꯀꯨꯝꯊꯔꯛꯍꯧꯕꯅꯦ ꯑꯩꯅ ꯂꯤꯞꯇ ꯀꯨꯝꯊꯔꯛꯑꯦ ꯕꯦꯕꯤꯅ ꯑꯉꯥꯡꯁꯤꯡꯗꯣ ꯃꯆꯤ ꯑꯃꯗ ꯑꯗꯨꯝ ꯁꯥꯟꯅꯔꯒ ꯂꯩꯊꯣꯛꯑꯝꯕꯁꯨ ꯌꯥꯎꯕꯅꯦ ꯗ꯭ꯔꯥꯏꯚꯔ ꯀ꯭ꯔꯤꯁꯅꯅ ꯃꯦꯗꯥꯝꯅ ꯉꯥꯏꯔꯛꯏꯕꯁꯤꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦ ꯒꯤꯇꯥꯅ ꯕꯦꯕꯤ
ꯑꯩꯅ ꯃꯈꯣꯏꯕꯨ ꯉꯥꯏꯔꯛꯏꯕꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯂꯥꯛꯇ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯏꯁꯇꯤꯌꯔ ꯑꯗꯨꯗ ꯑꯉꯥꯡ ꯀꯨꯝꯊꯔꯛꯄꯒꯤ ꯈꯨꯖꯤ ꯃꯈꯣꯟ ꯇꯥꯔꯛꯄꯗ ꯒꯤꯇꯥ ꯍꯔꯥꯎꯅ ꯁꯤꯅꯨ ꯍꯥꯏꯅ ꯀꯧꯗꯨꯅ ꯏꯁꯇꯤꯌꯔ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯄꯗꯗꯤ ꯑꯉꯥꯡ ꯃꯃꯥ ꯃꯆꯥ ꯑꯃ ꯀꯨꯝꯊꯔꯛꯂꯒ ꯒꯤꯇꯥ ꯅꯈꯣꯏꯗꯤ ꯉꯁꯤꯒꯤ ꯄꯦꯔꯦꯟꯁ ꯃꯤꯇꯤꯡꯁꯦ ꯂꯥꯛꯑꯔꯣꯏꯗ꯭ꯔꯣ ꯒꯤꯇꯥꯅ ꯂꯥꯛꯀꯅꯤꯌꯦ ꯍꯟꯕꯤꯔꯝꯃꯣ ꯑꯁꯨꯝꯅ ꯒꯤꯇꯥꯒꯤ ꯆꯦꯛꯁꯤꯟꯍꯧꯗꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯈꯟꯕꯗ ꯒꯤꯇꯥ ꯃꯊꯥ ꯁꯥꯅ ꯂꯩꯔꯤꯉꯩ ꯏꯁꯇꯤꯌꯔ ꯑꯗꯨꯗ ꯊꯦꯠꯂꯤꯕ CCTV ꯀꯦꯃꯦꯔꯥ ꯑꯗꯨ ꯎꯕꯗꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ CCTV ꯃꯣꯅꯤꯇꯔ ꯔꯨꯝꯗ ꯕꯦꯕꯤꯒ ꯂꯣꯏꯅꯅ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯂꯥꯛꯇꯨꯅ ꯒꯤꯇꯥ ꯍꯣꯕꯦ ꯍꯣꯕꯦ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯏ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯍꯦꯂꯣ ꯃꯦꯗꯥꯝ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯄꯤꯔꯛꯑꯣ ꯀꯔꯤꯅꯣ ꯇꯧꯔꯤꯗꯨꯕꯣ ꯅꯪꯕꯨ ꯀꯅꯥꯅꯣ ꯒꯤꯇꯥꯅ ꯑꯩ CCTVꯒꯤ ꯐꯨꯇꯦꯖ ꯑꯁꯤꯕꯨ ꯌꯦꯡꯕ ꯄꯥꯝꯃꯦ ꯕꯦꯕꯤꯅ ꯃꯍꯥꯛ ꯔꯨꯝ ꯅꯝꯕꯔ 906ꯀꯤ ꯕꯤꯖꯦꯟꯇꯤ ꯃꯦꯗꯥꯝꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯦ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯒꯤꯇꯥꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯊꯤꯐꯝ ꯈꯪꯗ꯭ꯔꯦ ꯃꯄꯥꯟꯗ ꯂꯩꯔꯤꯕ꯭ꯔꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ꯭ꯔꯥ CCTV ꯐꯨꯇꯦꯖ ꯑꯁꯤꯗ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯦ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯅ ꯕꯦꯕꯤꯅ ꯍꯦ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯄꯥꯈꯠꯂꯣꯏꯗꯧꯔꯤꯕꯅꯣ ꯐꯨꯇꯦꯖꯇꯨꯗ ꯎꯠꯂꯛꯑꯣ ꯅꯨꯄꯥ ꯑꯗꯨꯅ ꯑꯣꯏꯊꯣꯛꯇꯕꯅꯤ ꯕꯦꯕꯤꯅ ꯑꯗꯨꯗꯤ ꯅꯪ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯟꯗꯦ ꯅꯪ ꯏꯝꯄ꯭ꯂꯣꯏ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯗꯒꯤ ꯍꯥꯟꯅ ꯄꯔꯃꯤꯁꯟ ꯂꯧꯕꯤꯔꯛꯑꯣ ꯑꯁꯣꯝꯗꯅ ꯕꯇꯔꯐ꯭ꯂꯥꯏ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯑꯣꯐꯤꯁꯇ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯑꯅꯧꯕ ꯃꯤ ꯂꯧꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯔꯁꯤꯗꯦꯟ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯁꯤꯒꯤ ꯐ꯭ꯂꯦꯠ ꯑꯁꯦ 900 ꯐ꯭ꯂꯦꯠꯅꯦ ꯃꯁꯤꯗ ꯁ꯭ꯋꯤꯃꯤꯡ ꯄꯣꯟ ꯆꯤꯜꯗ꯭ꯔꯦꯟ ꯄꯥर्क ऑडिटोरियम जिम लाइसंग अमग लोइनना एपार्टमेंट असिदा लैरिबा मियोय पुंबा सलजाव पाइबा ngakतने पुंग कुनमरी HD सिक्योरिटी कैमरा मफम असिदा वक तौरिबने तंजादु द बेबी अमदि गीता चेंसलक्तुना मिस्टर प्रेसिडेंट मैडम बिजेंटी की मसासिंगदो थीबा फंगदबा पुंग अनि फारे अमुक्ता थोना लाकपियुबा मसिदगी प्रेसिडेंट अदु पुदुना मॉनिटर ऑफिस अदुदा लाक्तुना लैरमलिबा नुपा अदुदा प्रेसिडेंट अदुना करिगिनो नगना CCTV फुटेज येंगे हाइबदि यादे हारिबदे नुपा अदुना सर प्रॉब्लम अमा लैबदगिने अइसु ngasai ayuk lakpadagi फुटेज असिबु येंगसिलक्लिबने अदुबु तरासे उसिना सिखाइरमे हाइदुना अतत्प तरा अमबु उलमे प्रेसिडेंट अदुना मसे उसिना सिखथत्प मानदे कनागुंबा अमना सिखथत्प मानख्रेदा हाइदुना गीतादा बु ओनसिंदुना मैडम फुटेज असे ngaranggi pamlagadi ngaranggi di yengba yagani गीताना अंगांग सिंगसिना मांगख्रेबदि हौजिक्तनि मसिदा ngaranggi फुटेज येंबगी करी दरकानो प्रेसिडेंट अदुना अपार्टमेंट असिगी मफम खुदिंगदा अंगांग सिंग अदु लैत्रगदि मपानदा थौलमगने तंजा अदुदा अपार्टमेंट अदुगी वॉचमैन अदुसु मफम अदुदा लाक्तुना अखोइना कयारकने अंगांग अदु मपानदा थौलमगने हारिबा अदुबु मखोइना ताबा नते बेबीना वॉचमैन अदुदा अंगांग सिंग अदु मांगखिबा पुंग अनि फारबने मखोइना कराइदुना सलमदोरिसिबो वॉचमैन अदुना अइना कमाइना खंगदोरिगे बेबीना अदुबु अखोइना नंगोंदा हंगलिबसिसु कयारकने अदुबु पाखुम अदुदी अदुमक मानै नंबु करी तौरगा लैरिगे पुलिस कौ हारिब्रो वॉचमैन अदुना हे बेबी नंग सियुम अदुगी मिनाइ नुबिने तंजा अदुदी गीता मसादु इपा पाखना माकी बॉयफ्रेंड बिस्वादु फोन तौदुना बिस्वाबु मफम अदुदा कौरम्मे बिस्वासु मफम अदुदा यौरकपगा कैदौबा यावरबगे गीताना बिस्वा अंगांग सिंगदो हंजलक्त्रे थीबसु फंगद्रे बिस्वाना मतौ करमना वॉचमैन अदुना गीताबु करेमनरुदुना मैडम सिना लिफ्ट कुमे अंगांग सिंग अदुना स्टेयर द कुमो हाइरमे हौजिक सु स्टेयर सिदा अंगांग सिंग दो कुमला इब्रा खंगदे बिस्वाना मखोई स्कूल चलमगदबदि मानदे मफम अमदा सोइदन लोतुना लैरमगने गीताना आई थीबा याबा थीरबने बिस्वाना अदुदी स्कूल चलमबसु याइना गीताना मखोइना मतौ करमना स्कूल चत्तोरिबनो कृष्णगा आइगन सिदा लैरगा बिस्वाना फरे अखोई पुलिस ता कंप्लेंट तौना बतौसे मतम अदुदा अपार्टमेंट अदुगी प्रेसिडेंट अदुना ngasi phawbada apartment asida police officer amata lakhiba leitri hojik ai election thokadoribane mado akhoi gi mingsat thigani gitana sir angang sing adu sar gi damakta di maru oide sar gi election gi damak angang sing adu khudong thiba tahalase haribro president aduna amukta khallage yengo nangna lipta laaga angang sing aduna istir du kumthar o haiduna thakriba se mase nangi asoibane asita sunate nangi na se aphaw criminal lawyer amane अयान तादे कनागुंबा खरना मखोइबु फाबिरमोइद्रा हेबा मदो नंगी असोइबने करीगे नंग पुलिस बु दरकार ओइदोरिबनो
ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯑꯗꯨꯗ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨ ꯊꯧꯋꯥ ꯁꯥꯗꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯣ, ꯅꯈꯣꯏ ꯄꯨꯂꯤꯁꯇ ꯆꯠꯇꯨꯅ ꯀꯝꯄ꯭ꯂꯦꯟ ꯑꯃꯕꯨ ꯇꯧꯔꯁꯨ꯫ ꯑꯁꯨꯝꯅ ꯕꯤꯁ꯭ꯋꯥ ꯑꯃꯗꯤ ꯒꯤꯇꯥ ꯒꯥꯔꯤ ꯑꯃꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯠꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯦꯜꯄꯔ ꯕꯦꯕꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯗ ꯕꯤꯖꯦꯟꯇꯤ ꯃꯦꯗꯥꯝꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯎꯕ꯭ꯔꯣ ꯍꯥꯏꯅ ꯃꯊꯋꯥꯏ ꯋꯥꯅ ꯍꯪꯖꯔꯝꯃꯤ꯫ ꯁꯤꯟ ꯑꯁꯤꯗꯅ ꯒꯤꯇꯥ ꯑꯃꯗꯤ ꯕꯤꯁ꯭ꯋꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯒꯤꯇꯥꯅ ꯑꯣꯐꯤꯁꯔ ꯑꯗꯨꯗ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯥꯡꯈꯤꯕꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯅ ꯅꯈꯣꯏꯗ ꯐꯣꯟ ꯇꯧꯔꯛꯈꯤꯕ ꯂꯩꯇꯦ ꯍꯥꯏꯔꯕꯅꯤꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯃꯗ ꯁꯥꯟꯅꯔꯝꯕ ꯌꯥꯏ, ꯑꯃꯨꯛꯇꯒ ꯃꯨꯟꯅ ꯊꯤꯕꯤꯔꯨꯈꯣ꯫ ꯄꯨꯡ 24 ꯊꯤꯕꯗ ꯐꯪꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯊꯤꯖꯒꯦ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁꯔ ꯑꯗꯨꯅꯁꯨ ꯊꯧꯋꯥ ꯁꯥꯗꯅ ꯍꯥꯏꯗꯣꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯒꯤꯇꯥ ꯑꯃꯗꯤ ꯕꯤꯁ꯭ꯋꯥ ꯃꯊꯥ ꯁꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯗꯤ ꯃꯊꯋꯥꯏ ꯋꯥꯅ ꯏꯆꯦꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡꯗ ꯍꯜꯂꯛꯑꯅꯤ, ꯑꯉꯥꯡꯁꯤꯡꯗꯣ ꯏꯆꯦꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩ ꯐꯪꯗ꯭ꯔꯒꯗꯤ ꯑꯩꯒꯤ ꯃꯥꯏꯁꯦ ꯏꯆꯦꯗ ꯎꯠꯄ ꯉꯝꯂꯣꯏ꯫ ꯕꯤꯁ꯭ꯋꯥ, ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯁꯦ, ꯏꯆꯦꯅ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯉꯩ꯫ ꯅꯪ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯈꯪꯅꯗꯕ꯭ꯔꯥ? ꯕꯤꯁ꯭ꯋꯥꯅ ꯑꯩꯒꯤ ꯃꯔꯨꯞ ꯀꯥꯔꯇꯤꯠꯇ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯒꯦ, ꯃꯁꯤꯕꯨ ꯃꯍꯥꯛꯅ ꯁꯣꯞ ꯇꯧꯕ ꯉꯝꯕꯁꯨ ꯌꯥꯏ ꯍꯥꯏꯗꯨꯅ ꯕꯤꯁ꯭ꯋꯥꯅ ꯃꯃꯥꯟꯅꯕ ꯀꯥꯔꯇꯤꯠꯇ ꯐꯣꯟ ꯇꯧꯗꯨꯅ ꯌꯥꯝꯅ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ, ꯕꯇꯔꯐ꯭ꯂꯥꯏ ꯅꯦꯁꯇ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯒꯤꯇꯥ ꯑꯃꯗꯤ ꯕꯤꯁ꯭ꯋꯥ ꯍꯦꯜꯄꯔ ꯕꯦꯕꯤꯒ ꯂꯣꯏꯅꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯐ꯭ꯂꯦꯠ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯃꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯗꯨꯅ ꯂꯥꯛꯄꯗ ꯐ꯭ꯂꯦꯠ ꯑꯃꯗꯤ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯤꯅ ꯃꯁꯤꯒꯤ ꯀꯥꯁꯤꯗꯤ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯁꯨꯇꯤ ꯑꯗꯨꯝ ꯂꯧꯕꯅꯤ, ꯀꯥ ꯑꯁꯤꯒꯤ ꯁꯣ ꯑꯗꯨꯗꯤ ꯋꯥꯆꯃꯦꯟ ꯑꯗꯨꯅ ꯄꯥꯏꯔꯝꯂꯒꯅꯤ, ꯑꯩ ꯂꯧꯖꯔꯛꯑꯣ ꯍꯥꯏꯕ꯭ꯔꯥ? ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯁ꯭ꯋꯥꯒꯤ ꯃꯃꯥꯟꯅꯕ ꯀꯥꯔꯇꯤꯠ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯗꯒꯤ ꯃꯈꯣꯏ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯂꯝꯗꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯃꯈꯥꯗ ꯀꯨꯝꯊꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯀꯟꯁꯇꯦꯕꯜ ꯀꯥꯔꯇꯤꯠꯇ ꯒꯤꯇꯥꯅ ꯋꯥꯔꯤ ꯃꯁꯤꯗꯒꯤ ꯀꯥꯔꯇꯤꯠꯅ ꯅꯈꯣꯏ ꯚꯤꯖꯤꯇꯔ ꯕꯨꯛꯇꯤ ꯆꯦꯛ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯗꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯦꯟꯇ꯭ꯔꯤ ꯂꯤꯁ ꯑꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛ ꯒꯤꯇꯥ ꯇꯍꯥ ꯚꯤꯖꯤꯇꯔ ꯕꯨꯛ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯚꯤꯖꯤꯇꯔ ꯕꯨꯛ ꯑꯗꯣ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ, ꯑꯩ ꯕꯤꯖꯦꯟꯇꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯐꯥꯏꯜ ꯑꯗꯨ ꯂꯧꯗꯨꯅ ꯌꯦꯡꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯏꯟꯁꯄꯦꯛꯇꯔ ꯀꯥꯔꯇꯤꯠꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯥꯡꯈ꯭ꯔꯤꯕꯗꯣ ꯄꯨꯡ ꯀꯌꯥꯗꯒꯤꯅꯣ? ꯒꯤꯇꯥꯅ ꯄꯨꯡ 7:15 ꯄꯨꯡ 7:30ꯐꯥꯎꯒꯤ ꯃꯅꯨꯡꯗꯅꯤ꯫ ꯃꯁꯤꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯀꯥꯔꯇꯤꯠꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯐ꯭ꯂꯦꯠꯁꯤꯡ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡ ꯍꯥꯏꯔꯤꯕ ꯐ꯭ꯂꯦꯠꯁꯤꯡ ꯑꯗꯨꯗ ꯃꯈꯣꯏ ꯄꯨꯝꯕ ꯂꯥꯛꯇꯨꯅ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯐ꯭ꯂꯦꯠꯁꯤꯡ ꯑꯗꯨꯗꯒꯤꯁꯨ ꯐꯪꯈꯤꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥ ꯃꯊꯥ ꯁꯥꯅ ꯃꯁꯤ ꯕꯤꯖꯦꯟꯇꯤꯗ ꯐꯣꯟ ꯇꯧꯈꯤ, ꯑꯗꯨꯕꯨ ꯕꯤꯖꯦꯟꯇꯤꯅ ꯒꯤꯇꯥꯒꯤ ꯐꯣꯟ ꯑꯣꯛꯂꯛꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯐ꯭ꯂꯦꯠ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯤꯂꯝꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯐꯥꯔꯝꯒꯅꯤ ꯍꯥꯏꯅ ꯆꯤꯡꯅꯕ ꯌꯥꯕ ꯐ꯭ꯂꯦꯠ ꯅꯝꯕꯔ 205ꯒꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯏꯟꯁꯄꯦꯛꯇꯔ ꯀꯥꯔꯇꯤꯠꯅ ꯆꯪꯂꯨꯕꯗ ꯑꯥꯏꯟꯅ ꯌꯥꯗꯕ ꯒꯟꯖꯥ ꯄꯥꯝꯕꯤ ꯀꯌꯥ ꯊꯥꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯐꯥꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯀꯥꯔꯇꯤꯠꯅ ꯒꯤꯇꯥꯗ ꯀꯔꯤꯁꯨ ꯋꯥꯒꯅꯨ ꯃꯦꯗꯥꯝ, ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗꯅꯣ ꯁꯥꯟꯅꯔꯒ ꯂꯩꯖꯔꯝꯅꯤꯗ꯫ ꯕꯤꯁ꯭ꯋꯥ, ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯕꯗꯤ ꯐꯣꯟ ꯇꯧꯔꯣ, ꯑꯩ ꯃꯤꯅꯠ 10ꯗ ꯌꯧꯔꯛꯀꯅꯤ ꯍꯥꯏꯔꯝꯂꯒ ꯏꯟꯁꯄꯦꯛꯇꯔ ꯀꯥꯔꯇꯤꯠꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯑꯁꯨꯝꯅ ꯒꯤꯇꯥ ꯑꯃꯗꯤ ꯕꯤꯁ꯭ꯋꯥ ꯇꯧꯐꯝ ꯈꯪꯗꯅ ꯍꯥꯟꯅꯅ ꯊꯤꯔꯝꯂꯕ ꯒꯥꯔꯤꯒꯤ ꯒꯔꯦꯖ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯆꯤꯅꯨ ꯕꯅꯨ ꯍꯥꯏꯅ ꯀꯧꯗꯨꯅ ꯊꯤꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯒꯤ ꯐꯣꯟꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ, ꯍꯦꯂꯣ, ꯅꯈꯣꯏꯒꯤ ꯑꯉꯥꯡ ꯑꯅꯤꯗꯣ ꯑꯩꯅ ꯀꯤꯗꯅꯦꯞ ꯇꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯗꯤ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯑꯗꯨꯒ ꯃꯆꯤꯟꯗ ꯀꯤꯗꯅꯦꯞ ꯍꯥꯏꯕ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯕꯨ ꯊꯥꯖꯕ ꯉꯝꯗꯕ꯭ꯔꯣ? ꯕꯤꯁ꯭ꯋꯥꯅ ꯒꯤꯇꯥꯗ ꯀꯣꯜ ꯑꯗꯣ ꯔꯦꯀꯣꯔꯗ ꯇꯧꯁꯜꯂꯣ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯟ ꯑꯗꯨꯗ ꯃꯈꯥ ꯇꯥꯔꯛꯏ, ꯃꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯍꯦꯛ ꯇꯝꯃꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯡ ꯅꯠꯇ꯭ꯔꯒ ꯃꯈꯨꯠ ꯅꯪꯉꯣꯟꯗ ꯊꯥꯔꯛꯀꯗꯕꯅꯦ꯫ ꯒꯤꯇꯥꯅ ꯅꯠꯇꯦ ꯁꯥꯔ, ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯣ, ꯅꯪꯕꯨ ꯀꯔꯤ ꯄꯥꯝꯕꯒꯦ? ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯄꯣꯏꯟꯗ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ $5,000 ꯄꯥꯝꯃꯤ꯫ ꯒꯤꯇꯥꯅ ꯑꯩ ꯃꯗꯨꯕꯨ ꯅꯪꯉꯣꯟꯗ ꯄꯤꯒꯦ, ꯃꯗꯨꯕꯨ ꯄꯤꯕ ꯀꯗꯥꯏꯗ ꯂꯥꯛꯑꯣ ꯍꯥꯏꯕꯅꯣ? ꯑꯁꯨꯝꯅ ꯒꯤꯇꯥ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯁꯦꯜ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯇꯨꯡꯁꯤꯟꯖꯔꯛꯄ ꯁꯦꯜꯐꯨ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯑꯋꯥꯠꯄ ꯁꯦꯜꯐꯝꯁꯤꯡ ꯑꯗꯨꯅ ꯕꯦꯡꯛꯇꯒꯤ ꯂꯧꯊꯣꯛꯄꯒ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯁꯦꯜꯐꯝꯁꯤꯡ ꯑꯗꯣ ꯈꯥꯎ ꯑꯃꯗ ꯍꯥꯞꯂꯒ ꯅꯔꯁꯤꯡ ꯐ꯭ꯂꯥꯏꯑꯣꯚꯔ ꯕ꯭ꯔꯤꯖ ꯑꯗꯨꯗꯒꯤ ꯁꯣꯔꯣꯛ ꯑꯗꯨꯗ ꯂꯪꯊꯔꯛꯎ ꯍꯥꯏꯕꯗꯒꯤ
ꯒꯤꯇꯥ ꯁꯤꯡꯅꯕ ꯑꯃꯠꯇ ꯂꯩꯇꯅ ꯍꯥꯏꯔꯤꯕ ꯁꯦꯜꯐꯝꯗꯨꯃꯛ ꯊꯣꯡ ꯑꯗꯨꯗꯒꯤ ꯂꯝꯕꯤꯒꯤ ꯑꯆꯠ ꯑꯈꯝ ꯂꯩꯇꯅ ꯆꯠꯅꯔꯤꯕ ꯁꯣꯔꯣꯛ ꯑꯗꯨꯗ ꯂꯪꯊꯈꯤ꯫ ꯑꯁꯨꯝꯅ ꯁꯦꯜꯐꯝꯁꯤꯡ ꯑꯗꯨ ꯂꯪꯊꯔꯛꯄꯒ ꯅꯨꯄꯥ ꯑꯃꯅ ꯕꯥꯏꯛ ꯑꯃꯗ ꯈꯨꯜꯂꯒ ꯆꯠꯈꯤꯕ ꯑꯃꯕꯨ ꯎꯠꯂꯤ꯫ ꯑꯁꯨꯝꯅ ꯒꯤꯇꯥꯗꯅ ꯐꯣꯟ ꯑꯗꯨꯗ "ꯍꯧꯖꯤꯛꯇꯤ ꯅꯪ ꯅꯌꯨꯝꯗ ꯍꯟꯒꯦꯁꯨ ꯌꯥꯔꯅꯤ, ꯄꯣꯞꯀꯣꯔꯟ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯤꯚꯤ ꯌꯦꯡꯕꯤꯔꯨꯔꯣ." ꯃꯁꯤꯗꯒꯤ ꯒꯤꯇꯥ ꯑꯃꯗꯤ ꯕꯤꯁ꯭ꯋꯥ, ꯀꯤꯅꯨ, ꯕꯅꯨ ꯍꯥꯏꯅ ꯀꯧꯗꯨꯅ ꯃꯈꯣꯏꯒꯤ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯍꯜꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯜꯄꯔ ꯕꯦꯕꯤꯅ "ꯑꯉꯥꯡꯁꯤꯡꯗꯣ ꯍꯜꯂꯛꯇ꯭ꯔꯤ ꯃꯦꯗꯥꯝ." ꯃꯁꯤꯗꯒꯤ ꯒꯤꯇꯥꯅ ꯉꯛꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯗ ꯐꯣꯟ ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯗꯤ "ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯁꯦꯜꯗꯤ ꯄꯤꯊꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯊꯥꯔꯛꯇ꯭ꯔꯤꯕ?" ꯕꯤꯁ꯭ꯋꯥꯅ "ꯒꯤꯇꯥ, ꯅꯪꯒ ꯅꯨꯄꯥꯗꯨꯒ ꯀꯣꯜ ꯇꯧꯅꯈꯤꯕ ꯑꯗꯨꯒꯤ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯗꯨ ꯑꯃꯨꯛꯇ ꯊꯥꯔꯛꯎ ꯍꯥꯏꯕꯗꯒꯤ ꯒꯤꯇꯥꯁꯨ ꯅꯨꯄꯥ ꯑꯗꯨꯒ ꯁꯥꯟꯅꯈꯤꯕ ꯀꯣꯜ ꯔꯦꯀꯣꯔꯗ ꯑꯗꯨ ꯊꯥꯗꯨꯅ ꯇꯥꯔꯤꯉꯩ ꯃꯈꯣꯏꯒꯤ ꯍꯦꯜꯄꯔ ꯕꯦꯕꯤ ꯆꯪꯁꯜꯂꯛꯇꯨꯅ "ꯃꯦꯗꯥꯝ, ꯔꯦꯀꯣꯔꯗ ꯑꯗꯨ ꯑꯃꯨꯛꯇꯒ ꯊꯥꯕꯤꯌꯣ. ꯈꯣꯟꯖꯦꯜ ꯑꯁꯦ ꯑꯩ ꯀꯔꯥꯏꯗꯅꯣꯃ ꯇꯥꯈꯤꯕꯒꯨꯝ ꯇꯧꯔꯦ." ꯕꯤꯁ꯭ꯋꯥꯅ "ꯑꯃꯨꯛꯇ ꯅꯤꯡꯁꯤꯡꯉꯣ." ꯃꯁꯤꯗꯒꯤ ꯕꯦꯕꯤꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯃꯒꯤ ꯐ꯭ꯂꯦꯠ 606ꯇ ꯃꯈꯣꯏꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯁ꯭ꯋꯥꯅ "ꯃꯐꯝ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯌꯨꯛꯇ ꯂꯥꯛꯇꯨꯅ ꯊꯤꯔꯝꯂꯕꯅꯤ." ꯒꯤꯇꯥꯅ "ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯃꯨꯛꯇꯒ ꯌꯦꯡꯁꯤ." ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯤꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯊꯤꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯏꯆꯥꯏ ꯆꯩꯈꯥꯏꯕꯒ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯜꯕꯨꯜ ꯑꯃꯕꯨ ꯊꯤꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤ ꯕꯥꯏꯛ ꯑꯃ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯒꯤꯇꯥꯅ ꯑꯣꯚꯔꯕ꯭ꯔꯤꯖ ꯑꯗꯨꯗꯒꯤ ꯂꯪꯊꯈꯤꯕ ꯁꯦꯜꯕꯨꯜ ꯑꯗꯨꯕꯨ ꯄꯨꯔꯒ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯎꯠꯂꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯨꯠꯇ ꯁꯦꯜ ꯀꯌꯥ ꯑꯃ ꯄꯥꯏꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯅꯨꯄꯥ ꯑꯗꯨꯗ "ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ?" ꯅꯨꯄꯥ ꯑꯗꯨꯅ "ꯑꯉꯥꯡ ꯑꯗꯤ ꯀꯔꯤꯅꯣ? ꯑꯩꯗꯤ ꯄꯥꯈꯪꯅꯦ, ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ?" ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯀꯥ ꯑꯗꯨꯗ ꯅꯝꯗꯨꯅ ꯆꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯤꯅ ꯆꯤꯅꯨ ꯑꯃꯗꯤ ꯕꯅꯨꯒꯤ ꯒꯥꯔꯤ ꯑꯃꯕꯨ ꯎꯔꯗꯨꯅ "ꯍꯦ, ꯑꯁꯤꯗ ꯂꯩꯔꯤꯕ ꯒꯥꯔꯤ ꯑꯁꯦ ꯀꯅꯥꯒꯤ ꯑꯉꯥꯡꯒꯤ ꯒꯥꯔꯤꯅꯣ?" ꯃꯁꯤꯗꯒꯤ ꯕꯤꯁ꯭ꯋꯥꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯀꯥꯇꯥ ꯑꯗꯨ ꯄꯨꯡ 12ꯗ ꯊꯝꯕꯒ "ꯆꯤꯅꯨ ꯕꯅꯨ" ꯍꯥꯏꯅ ꯈꯣꯡꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯁ꯭ꯋꯥꯅ ꯅꯨꯄꯥ ꯑꯗꯨ ꯏꯜꯂꯛꯄꯗ ꯐꯃꯨꯡꯗ ꯇꯨꯁꯤꯟꯕꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯎꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯁ꯭ꯋꯥꯅ ꯅꯨꯄꯥ ꯑꯗꯨꯗ ꯗꯞ ꯇꯧꯗꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯒꯤꯇꯥꯅ ꯑꯃꯨꯛ "ꯃꯈꯣꯏꯗꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯦ. ꯁꯦꯜꯐꯝꯁꯤꯡ ꯑꯗꯨꯁꯨ ꯅꯪꯉꯣꯟꯗ ꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯍꯥꯏꯌꯣ, ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ?" ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ "ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯔꯒꯦ. ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ. ꯑꯩꯗꯤ ꯇꯁꯦꯡꯅ ꯁꯦꯜꯁꯤꯡ ꯑꯁꯦ ꯗꯔꯀꯥꯔ ꯂꯩꯕꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯗꯨꯅ ꯅꯈꯣꯏꯗꯒꯤ ꯁꯦꯜ ꯑꯁꯤ ꯂꯧꯈꯤꯕꯅꯤ." ꯇꯟꯖꯥ ꯑꯗꯨꯗ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯕꯨ ꯌꯦꯡꯁꯤꯜꯂꯤꯕ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯇꯨꯅ "ꯒꯤꯇꯥ, ꯅꯪꯁꯨ ꯑꯣꯟꯊꯣꯛꯅ ꯍꯩꯁꯤꯡꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯂꯨꯁꯝ ꯃꯦꯠꯇꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯄꯨꯊꯣꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯒꯤꯇꯥ ꯃꯊꯥ ꯁꯥꯅ ꯀꯥ ꯑꯗꯨꯗ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯇꯨꯅ "ꯑꯀꯥ, ꯋꯥꯆꯃꯦꯟꯅ ꯅꯪꯕꯨ ꯃꯈꯥꯗ ꯀꯧꯍꯧꯔꯦ" ꯍꯥꯏꯕꯗꯒꯤ ꯒꯤꯇꯥ, ꯕꯤꯁ꯭ꯋꯥ ꯑꯃꯗꯤ ꯕꯦꯕꯤ ꯋꯥꯆꯃꯦꯟ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯆꯃꯦꯟ ꯑꯗꯨꯒꯤ ꯇꯦꯕꯜꯗ ꯂꯩꯔꯝꯂꯤꯕ ꯃꯥꯡꯈ꯭ꯔꯕ ꯆꯤꯅꯨ ꯑꯃꯗꯤ ꯕꯅꯨꯒꯤ ꯁ꯭ꯀꯨꯜ ID ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯒꯤꯇꯥꯅ ꯋꯥꯆꯃꯦꯟ ꯑꯗꯨꯗ "ꯃꯁꯦ ꯀꯅꯥꯅ ꯄꯤꯔꯝꯂꯤꯕꯅꯣ?" ꯋꯥꯆꯃꯦꯟ ꯑꯗꯨꯅ "ꯐ꯭ꯂꯦꯠ ꯅꯝꯕꯔ 207ꯒꯤ ꯒꯥꯔꯤꯒꯤ ꯁꯣ ꯄꯤꯕ ꯆꯠꯂꯤꯀꯥꯟ ꯃꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯕꯅꯤ." ꯇꯟꯖꯥ ꯑꯗꯨꯗ IDꯁꯤꯡ ꯑꯗꯨꯕꯨ ꯍꯥꯞꯂꯒ ꯊꯝꯂꯝꯂꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯆꯦꯔꯪ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯤꯕꯣꯔꯗ ꯐꯣꯟ ꯑꯗꯨꯗ ꯕꯇꯔꯐ꯭ꯂꯥꯏ ꯍꯥꯏꯅ ꯁꯦꯞ ꯇꯧꯕ ꯅꯝꯕꯔ ꯑꯃꯅ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯒꯤꯇꯥꯅ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯇꯨꯅ ꯕꯤꯁ꯭ꯋꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯕꯤꯁ꯭ꯋꯥꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯕꯒ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ "ꯐꯣꯟ ꯑꯗꯨ ꯒꯤꯇꯥꯗ ꯄꯤꯌꯨ." ꯑꯁꯨꯝꯅ ꯒꯤꯇꯥꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯕꯒ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ "ꯑꯩꯅ ꯅꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯀꯤꯗꯅꯦꯞ ꯇꯧꯔꯦ." ꯒꯤꯇꯥꯅ "ꯍꯣꯏ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯅꯪꯕꯨ ꯑꯉꯥꯎꯕ꯭ꯔꯣ? ꯍꯧꯖꯤꯛꯇꯁꯨ ꯍꯨꯔꯥꯟꯕ ꯑꯃꯅ ꯑꯉꯥꯡ ꯑꯗꯨ ꯃꯍꯥꯛꯅ ꯀꯤꯗꯅꯦꯞ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯔꯛꯑꯝꯕꯇ ꯉꯥꯏꯔꯤ. ꯍꯧꯖꯤꯛꯅ ꯅꯪꯅ ꯑꯃꯨꯛ." ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ "ꯅꯪꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕꯅꯤ. ꯃꯔꯝ ꯑꯗꯨꯅꯅꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ID ꯑꯩꯅ ꯅꯉꯣꯟꯗ ꯊꯥꯈ꯭ꯔꯤꯕ." ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ IDꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ "ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯊꯥꯗꯣꯔꯛꯑꯣ." ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯟ ꯑꯗꯨꯗ "ꯕꯇꯔꯐ꯭ꯂꯥꯏ ꯑꯦꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯄꯔꯦꯁꯟ ꯍꯧꯔꯕꯅꯤ. ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤ꯫ ꯑꯁꯨꯝꯅ ꯒꯤꯇꯥꯗꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯀꯣꯛꯇ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝ ꯌꯥꯝꯅ ꯋꯥꯅ ꯈꯪꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨ ꯒꯤꯇꯥꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯔꯛꯇꯨꯅ "ꯍꯦꯂꯣ, ꯅꯪ ꯔꯦꯗꯤꯗ ꯂꯩꯔꯕ꯭ꯔꯥ?" ꯒꯤꯇꯥꯅ "ꯍꯥꯏꯌꯣ, ꯑꯩ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯕꯅꯣ?" ꯅꯨꯄꯥ ꯑꯗꯨꯅ "ꯄ꯭ꯂꯥꯁꯇꯤꯛ ꯀꯣꯚꯔꯗ ꯌꯥꯎꯔꯤꯕ ꯕꯣꯛꯁ ꯑꯗꯨ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯌꯨ." ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯕꯦꯕꯤꯅ ꯄꯥꯏꯔꯤꯕ ꯄ꯭ꯂꯥꯁꯇꯤꯛ ꯀꯣꯚꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ
ꯌꯥꯎꯔꯤꯕ ꯕꯣꯛꯁ ꯑꯗꯨ ꯍꯥꯡꯗꯣꯛꯂꯨꯕꯗ ꯑꯉꯥꯡꯒꯤ ꯃꯌꯥ ꯑꯃꯈꯛ ꯌꯥꯎꯔꯛꯈꯤ ꯑꯗꯨꯒ ꯄꯤꯛꯂꯤꯕ ꯕꯅꯨꯅ ꯀꯞꯂꯒ ꯂꯩꯕꯒꯤ ꯐꯣꯇꯣ ꯑꯃꯁꯨ ꯌꯥꯎꯔꯝꯈꯤ ꯃꯗꯨ ꯎꯕꯗ ꯒꯤꯇꯥꯅ ꯐꯣꯟ ꯑꯗꯨꯗ ꯁꯥꯔ ꯄ꯭ꯂꯤꯖ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯕꯤꯒꯅꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯑꯁꯦ ꯅꯪꯅ ꯅꯤꯡꯊꯤꯅ ꯏꯜꯂꯒꯗꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯔꯨꯜ ꯑꯃ ꯍꯦꯛ ꯊꯨꯒꯥꯏꯔꯛꯄꯗ ꯑꯉꯥꯡ ꯑꯃꯈꯛꯅ ꯂꯦꯝꯍꯧꯒꯗꯧꯔꯤꯕ ꯔꯨꯜ ꯅꯝꯕꯔ 1 ꯄꯨꯂꯤꯁꯇꯇ ꯅꯠꯇꯅ ꯃꯤꯑꯣꯏ ꯑꯃꯠꯇꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯈꯪꯍꯟꯕ ꯌꯥꯔꯣꯏ ꯔꯨꯜ ꯅꯝꯕꯔ 2 ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯍꯦꯛꯇꯗ ꯑꯩꯅ ꯇꯧꯔꯛꯄ ꯀꯣꯜꯗ ꯄꯥꯏꯈꯠꯂꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯀꯣꯜ ꯑꯃ ꯍꯦꯛ ꯃꯤꯁ ꯇꯧꯈꯤꯕꯗ ꯑꯉꯥꯡ ꯑꯃꯗꯤ ꯃꯥꯡꯂꯕꯅꯤ ꯔꯨꯜ ꯅꯝꯕꯔ 3 ꯅꯪꯅ ꯑꯩꯕꯨ ꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯐꯥꯅꯕ ꯍꯣꯠꯅꯕ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯔꯨꯜꯁꯤꯡ ꯑꯁꯦ ꯉꯥꯛꯄ ꯉꯝꯗ꯭ꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯑꯩꯅ ꯇꯝꯊꯤꯅ ꯍꯥꯠꯀꯅꯤ ꯒꯤꯇꯥꯅ ꯁꯥꯔꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯏꯟꯖꯒꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯕꯤꯒꯅꯨ ꯅꯨꯄꯥ ꯑꯗꯨꯅ ꯔꯨꯜ ꯅꯝꯕꯔ 4 ꯑꯍꯦꯟꯕ ꯑꯦꯛꯇꯤꯡ ꯇꯧꯔꯛꯀꯅꯨ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯣꯏꯁꯟ ꯇꯧꯔꯛꯄ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏ ꯅꯪꯅ ꯇꯧꯕ ꯈꯨꯗꯤꯡ ꯑꯩꯅ ꯈꯪꯗꯣꯔꯤꯕꯅꯤ ꯃꯔꯝꯗꯤ ꯅꯪꯕꯨ ꯑꯩꯅ ꯀꯨꯞꯅ ꯁꯦꯟꯅꯔꯤ ꯑꯩ ꯂꯥꯛ 15ꯕꯨ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯒꯤꯇꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯂꯥꯛ 15 ꯑꯩꯉꯣꯟꯗꯗꯤ ꯁꯨꯞꯅꯇꯒꯤ ꯂꯥꯛ 5ꯇꯅꯤ ꯂꯩꯔꯤꯕ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯟ ꯑꯗꯨꯗ ꯅꯠꯇ꯭ꯔꯒꯅ ꯕꯤꯖꯤꯅꯦꯁꯃꯦꯟ ꯑꯐꯥꯎꯕ ꯆꯟꯗ꯭ꯔꯁꯦꯈꯔ ꯀꯧꯕ ꯅꯨꯄꯥ ꯑꯃꯈꯛ ꯍꯧꯖꯤꯛ ꯅꯪꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯃꯅꯥꯛꯇ ꯂꯩꯔꯝꯒꯅꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯀꯤꯗꯅꯦꯞ ꯇꯧꯗꯨꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯎ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯛꯑꯒꯦ ꯒꯤꯇꯥꯅ ꯀꯞꯇꯨꯅ ꯁꯥꯔ ꯑꯩ ꯃꯗꯨꯃꯇꯗꯤ ꯇꯧꯕ ꯉꯝꯂꯣꯏ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯁꯦꯜꯐꯝꯁꯤꯡ ꯑꯗꯣ ꯄꯨꯡ 4:10 ꯑꯩꯉꯣꯟꯗ ꯌꯧꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤꯔꯝꯃꯤ ꯑꯁꯣꯝꯗꯅ ꯗꯦꯜꯂꯤꯗ ꯀꯣꯔꯠꯀꯤ ꯖꯁ ꯑꯣꯏꯅꯕꯒꯤꯗꯃꯛ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕ ꯆꯠꯈꯤꯕ ꯕꯤꯖꯦꯟꯇꯤ ꯑꯦꯌꯔꯄꯣꯔꯠꯇ ꯌꯧꯕꯒ ꯋꯥꯟꯊꯈꯤꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯑꯦꯗꯃꯤꯠ ꯇꯧꯕꯗꯒꯤ ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯗꯣꯛꯇꯔ ꯑꯗꯨꯅ ꯕꯤꯖꯦꯟꯇꯤ ꯅꯪ ꯃꯥꯏꯜ ꯍꯥꯔꯠ ꯁꯇ꯭ꯔꯣꯛ ꯇꯧꯔꯨꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ NGO ꯇꯧꯅꯕ ꯇꯧꯔꯒꯦ ꯅꯪꯒ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯤ ꯃꯇꯥ ꯑꯃꯠꯇ ꯀꯧꯅꯕ ꯇꯧ ꯕꯤꯖꯦꯟꯇꯤꯅ ꯑꯩꯒꯤꯗꯤ ꯏꯅꯥꯎꯅꯨꯄꯤ ꯑꯃꯈꯛ ꯂꯩꯕꯅꯤ ꯑꯩꯅ ꯁꯨꯝꯅꯇꯒꯤ ꯂꯥꯏꯍꯧꯇ ꯇꯧꯕꯗ ꯃꯥ ꯌꯥꯝꯅ ꯋꯥꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯕꯨ ꯃꯍꯥꯛꯅ ꯈꯪꯈ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯥꯒꯤ ꯁꯤꯒꯅꯦꯆꯔ ꯂꯧꯕ ꯄꯥꯝꯃꯤ ꯕꯤꯖꯦꯟꯇꯤꯅ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯃꯔꯨ ꯑꯣꯏꯗꯦ ꯁꯥꯏꯟ ꯑꯗꯣ ꯑꯩꯅ ꯑꯗꯨꯝ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦꯟꯇꯤꯅ ꯗꯣꯛꯇꯔꯗꯒꯤ ꯐꯣꯝ ꯑꯗꯨ ꯂꯧꯗꯨꯅ ꯁꯥꯏꯟ ꯇꯧꯔꯝꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯒꯤꯇꯥꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯒꯦ ꯈꯟꯗꯨꯅ ꯃꯆꯦ ꯕꯤꯖꯦꯟꯇꯤꯗ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯕꯤꯖꯦꯟꯇꯤꯅ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯈꯪꯍꯟꯅꯤꯡꯗꯕꯅ ꯒꯤꯇꯥꯒꯤ ꯐꯣꯟ ꯑꯗꯨ ꯑꯣꯛꯈꯤꯗꯦ ꯑꯁꯨꯝꯅ ꯕꯤꯖꯦꯟꯇꯤꯁꯨ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯅ ꯅꯥꯔꯤꯀꯥꯟ ꯃꯇꯝꯗ ꯃꯅꯥꯎꯅꯨꯄꯤ ꯒꯤꯇꯥꯅ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯈꯩ ꯁꯦꯕꯥ ꯇꯧꯕꯤꯕ ꯃꯤꯀꯨꯞ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯈꯤ ꯁꯤꯟ ꯑꯁꯤꯗ ꯒꯤꯇꯥ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯃꯆꯦꯒ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕꯒꯤꯗꯃꯛ ꯂꯩꯔꯕ ꯃꯍꯥꯛꯀꯤꯅ ꯃꯇꯩ ꯊꯣꯛꯂꯕ ꯎꯀꯤꯜ ꯄꯤꯄꯤꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯏꯇꯩ ꯑꯩ ꯃꯇꯦꯡ ꯈꯔ ꯄꯥꯝꯃꯦ ꯄꯤꯄꯤꯅ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯁꯤꯕꯨ ꯅꯆꯦꯅꯗꯤ ꯈꯪꯍꯧꯕ꯭ꯔꯣ ꯒꯤꯇꯥꯅ ꯈꯪꯍꯧꯗꯦ ꯄꯤꯄꯤꯅ ꯅꯆꯦ ꯈꯪꯗꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕ ꯀꯔꯤ ꯃꯇꯦꯡꯕꯨ ꯄꯥꯡꯉꯣ ꯍꯥꯏꯕꯅꯣ ꯒꯤꯇꯥꯅ ꯑꯩ ꯑꯊꯨꯕꯒꯤ ꯂꯨꯄꯥ ꯂꯥꯛ 10 ꯄꯥꯝꯃꯦ ꯎꯀꯤꯜ ꯄꯤꯄꯤꯅ ꯉꯛꯅ ꯑꯩꯗꯤ ꯑꯇꯩꯒ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯕ ꯂꯥꯛꯏꯕ ꯕꯥꯏ ꯗ ꯋꯦ ꯅꯪꯒꯤ ꯅꯆꯦꯁꯨ ꯀꯦꯁ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯂꯗꯨꯅ ꯁꯦꯜ ꯀꯌꯥꯅꯤ ꯐꯪꯂꯤꯕ ꯅꯪꯅ ꯃꯥꯒꯤ ꯁꯪꯁꯥꯔꯅꯤ ꯃꯉꯣꯟꯗ ꯍꯪꯉꯨ ꯌꯥꯗ꯭ꯔꯣ ꯒꯤꯇꯥꯅ ꯏꯆꯦꯗꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯂꯩꯇ꯭ꯔꯦ ꯄꯤꯄꯤꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯍꯜꯂꯛꯈꯤꯅꯤꯅ ꯑꯁꯨꯛ ꯌꯥꯝꯕ ꯁꯦꯜꯐꯝ ꯑꯁꯦ ꯅꯪꯅ ꯀꯔꯤꯒꯤ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕꯅꯣ ꯒꯤꯇꯥꯅ ꯏꯇꯩ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯪꯕꯤꯔꯅꯨ ꯃꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯃꯣꯏ ꯄꯤꯄꯤꯅ ꯅꯪꯅ ꯄꯤꯌꯣ ꯍꯥꯏꯕ ꯁꯦꯜꯐꯝ ꯑꯗꯨ ꯄꯤꯔꯒꯦ ꯑꯗꯨꯕꯨ ꯅꯪ ꯑꯩꯅ ꯇꯧ ꯍꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯇꯧꯕ ꯉꯝꯒꯗ꯭ꯔꯥ ꯒꯤꯇꯥꯅ ꯏꯇꯩꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕꯤꯌꯨ ꯃꯇꯝ ꯑꯗꯨꯗ ꯎꯀꯤꯜ ꯄꯤꯄꯤ ꯀꯥ ꯑꯃꯗ ꯆꯪꯈꯤ ꯇꯟꯖꯥ ꯑꯗꯨꯗ ꯒꯤꯇꯥ ꯄꯥꯈꯠꯄ ꯁꯛꯇꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯇꯩ ꯎꯀꯤꯜ ꯄꯤꯄꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯗ ꯂꯥꯛꯂꯦ ꯎꯀꯤꯜ ꯄꯤꯄꯤꯅ ꯃꯥꯅ ꯍꯦꯛ ꯂꯧꯔꯤꯕ ꯅꯨꯄꯤ ꯕꯤꯖꯦꯟꯇꯤꯒꯤ ꯃꯅꯥꯎꯅꯨꯄꯤ ꯒꯤꯇꯥꯒꯤ ꯍꯛꯆꯥꯡ ꯁꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯕꯤꯖꯦꯟꯇꯤꯅ ꯀꯌꯥꯔꯛ ꯊꯦꯡꯅꯈꯤ ꯑꯗꯨꯕꯨ ꯎꯀꯤꯜ ꯕꯤꯖꯦꯟꯇꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯥꯖꯠ ꯑꯗꯨ ꯁꯦꯝꯗꯣꯔꯛꯇ꯭ꯔꯕꯗ ꯕꯤꯖꯦꯟꯇꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯁꯥꯎꯅ ꯎꯀꯤꯜ ꯄꯤꯄꯤꯒꯤ ꯉꯛꯁꯝ ꯃꯦꯠꯇꯨꯅ ꯅꯪ ꯌꯨꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯇꯝ ꯑꯗꯨꯗ ꯕꯤꯖꯦꯟꯇꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯖꯗꯨꯅ ꯉꯥꯏꯈꯣ ꯌꯨꯝ ꯑꯁꯤꯗ ꯅꯪꯒꯤꯅꯤ ꯑꯗꯨꯅ ꯅꯪ ꯑꯣꯏꯅ ꯂꯩꯍꯧꯔꯣ ꯍꯥꯏꯗꯨꯅ ꯎꯀꯤꯜ ꯕꯤꯖꯦꯟꯇꯤꯅ ꯃꯅꯥꯎꯅꯨꯄꯤ ꯒꯤꯇꯥ ꯑꯃꯗꯤ ꯃꯆꯥ ꯑꯅꯤꯕꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯊꯣꯛꯂꯛꯈꯤ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯑꯕꯗ ꯒꯤꯇꯥ ꯇꯧꯐꯝ ꯈꯪꯈꯤꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯎꯀꯤꯜ ꯄꯤꯄꯤ ꯗꯣꯀꯨꯃꯦꯟ ꯑꯃꯕꯨ ꯄꯥꯏꯗꯨꯅ ꯊꯣꯛꯂꯛꯂꯒ ꯒꯤꯇꯥꯗ ꯄꯤꯗꯨꯅ ꯃꯁꯤꯗ ꯁꯥꯏꯟ ꯇꯧ
ꯍꯥꯏꯗꯨꯅ ꯁꯦꯜꯕꯨꯟ ꯑꯃꯕꯨꯁꯨ ꯒꯤꯇꯥꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯒꯤꯇꯥꯅ ꯗꯣꯀꯨꯃꯦꯟ ꯑꯗꯨ ꯂꯧꯗꯨꯅ "ꯏꯇꯩ, ꯃꯁꯤꯕꯨ ꯀꯔꯤꯅꯣ?" "ꯎꯀꯤꯜ ꯄꯤꯄꯤꯅ ꯅꯪꯒꯤ ꯅꯆꯦꯗꯣ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯎꯀꯤꯜꯅꯤ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕ ꯊꯧꯔꯥꯡꯂꯛꯂꯤꯕꯅꯤꯅ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯑꯥꯏꯟꯒꯤ ꯊꯣꯡꯗꯒꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯂꯧꯈꯠꯂꯛꯀꯅꯤ꯫ ꯌꯦꯡꯉꯣ, ꯑꯩꯒꯤ ꯑꯉꯥꯡꯁꯤꯡ ꯑꯩꯅ ꯌꯦꯡꯁꯤꯟꯗꯦ ꯍꯥꯏꯅ ꯆꯦ ꯊꯥꯔꯛꯂꯤ꯫ ꯅꯈꯣꯏ ꯄꯨꯝꯕꯗꯤ ꯑꯃꯠꯇ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯗꯔꯀꯥꯔ ꯑꯣꯏ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯃꯗꯨꯕꯨ ꯁꯥꯏꯟ ꯇꯧ ꯍꯥꯏꯔꯤꯕ." ꯒꯤꯇꯥꯅ "ꯃꯔꯝꯗꯤ?" ꯄꯤꯄꯤꯅ "ꯀꯣꯔꯠꯇ ꯏꯕꯤꯗꯦꯟꯁ ꯑꯣꯏꯅꯕꯒꯤꯗꯃꯛ ꯗꯣꯀꯨꯃꯦꯟꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯇꯩꯅ ꯑꯔꯥꯟꯕ ꯑꯃꯠꯇ ꯑꯩꯉꯣꯟꯗ ꯇꯧꯈꯤꯗꯦ ꯍꯥꯏꯕꯁꯦ ꯇꯥꯛꯅꯕꯒꯤꯗꯃꯛꯅꯤ꯫ ꯑꯩꯒꯤ ꯏꯇꯩꯅ ꯑꯩꯕꯨꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃꯒꯨꯝ ꯁꯦꯟꯅꯕꯤ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯕꯒꯤꯗꯃꯛꯅꯤ꯫ ꯅꯪꯅ ꯃꯗꯨꯗ ꯁꯥꯏꯟ ꯇꯧꯗꯣꯔꯤꯕ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯔꯝꯆꯠ ꯆꯠꯂꯕ ꯃꯇꯩꯒꯤ ꯑꯔꯥꯟꯕ ꯄꯨꯝꯕ ꯌꯥꯅꯤꯡꯗ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯒꯤꯇꯥꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤꯗꯃꯛ ꯗꯣꯀꯨꯃꯦꯟ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯒꯤꯇꯥꯅ ꯁꯥꯏꯟ ꯑꯗꯨ ꯇꯧꯔꯕꯗ ꯄꯤꯄꯤꯅ ꯒꯤꯇꯥꯗ ꯁꯦꯜꯕꯨꯟ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯃꯤ꯫ ꯒꯤꯇꯥꯅ "ꯏꯇꯩ, ꯃꯁꯤꯗꯤ ꯂꯥꯛ 5 ꯈꯛꯇꯅꯤ." ꯄꯤꯄꯤꯅ "ꯑꯋꯥꯠꯄꯗꯨꯅ ꯀꯣꯟꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯂꯛꯑꯒꯦ." ꯒꯤꯇꯥꯅ "ꯏꯇꯩ, ꯁꯦꯜꯐꯝꯁꯤꯡ ꯑꯗꯨ ꯑꯊꯨꯕꯒꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯥꯏꯟ ꯇꯧꯖꯔꯤꯕꯁꯤꯁꯨ꯫ ꯃꯁꯦ ꯑꯩꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕꯅꯤ꯫ ꯏꯇꯩ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯟ ꯇꯥꯕꯤꯌꯨ." ꯄꯤꯄꯤꯅ "ꯑꯩꯅ ꯍꯥꯏꯔꯤꯁꯤꯁꯨ ꯌꯥꯟ ꯇꯥꯕꯤꯌꯨ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯋꯥꯠꯄ ꯁꯦꯜꯐꯝꯁꯤꯡ ꯑꯗꯨ ꯁꯣꯏꯗꯅ ꯄꯤꯒꯅꯤ." ꯃꯁꯤꯗꯒꯤ ꯒꯤꯇꯥꯅ ꯁꯥꯎꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ "ꯑꯩꯒꯤ ꯏꯆꯦꯅ ꯅꯪꯒ ꯈꯥꯏꯅꯕꯁꯦ ꯃꯇꯤꯛ ꯆꯥꯏ" ꯍꯥꯏꯔꯝꯂꯒ ꯕꯤꯁ꯭ꯋꯥ ꯎꯀꯤꯜ ꯄꯤꯄꯤꯒꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯒ ꯕꯤꯁ꯭ꯋꯥꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯍꯜꯂꯛꯇꯨꯅ ꯃꯀꯣꯛꯇ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯅꯜꯂꯕ ꯒꯤꯇꯥꯅ ꯃꯈꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯃꯥ ꯃꯄꯥ ꯂꯩꯈꯤꯗꯕ ꯃꯇꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯒꯤ ꯂꯤꯛ ꯑꯗꯨ ꯃꯈꯣꯏꯗ ꯄꯤꯔꯛꯎ, ꯅꯈꯣꯏꯕꯨ ꯌꯣꯛꯄꯤꯒꯦ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯃꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯥꯃ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕꯤꯗ ꯄꯤꯛꯂꯤꯕꯤ ꯚꯤꯖꯦꯟꯇꯤꯅ ꯃꯅꯥꯎꯅꯨꯄꯤ ꯒꯤꯇꯥꯕꯨ ꯄꯨꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯃꯥꯒꯤ ꯐꯣꯇꯣ ꯑꯃꯗꯤ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯣꯔꯐꯥꯟ ꯍꯣꯝꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯒꯤꯇꯥꯅ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯥꯃ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ "ꯃꯥꯃ, ꯑꯩ ꯃꯍꯥꯂꯛꯁꯃꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯨꯅꯤ." ꯃꯥꯃꯅ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯤꯕꯗꯤ?" ꯒꯤꯇꯥꯅ "ꯃꯥꯃ, ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯦ ꯑꯊꯨꯕꯒꯤ ꯂꯥꯛ 5 ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯇꯧꯔꯛꯂꯤꯕꯅꯤ." ꯃꯥꯃꯅ "ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯐꯝ, ꯄꯣꯠ ꯆꯩ ꯁꯤꯟꯅꯕ ꯌꯥꯕꯀ ꯂꯩꯔꯗꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯍꯦꯛ ꯂꯥꯛꯑꯣ." ꯑꯁꯨꯝꯅ ꯃꯥꯃꯒꯤ ꯃꯈꯨꯠꯇꯒꯤ ꯃꯆꯦ ꯚꯤꯖꯦꯟꯇꯤꯅ ꯃꯨꯜꯂꯛꯈꯤꯕ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯒꯤꯇꯥꯅ ꯃꯃꯥꯒ ꯄꯣꯛꯃꯤꯟꯅꯕ ꯃꯥꯃꯗ ꯄꯨꯔꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯦꯜꯐꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥ ꯃꯃꯥꯒꯤ ꯑꯁꯨꯛ ꯌꯥꯝꯂꯕ ꯈꯨꯗꯣꯜ ꯑꯁꯤ ꯄꯤꯊꯣꯛꯂꯝꯂꯕꯗ "ꯑꯃꯥ, ꯑꯁꯨꯛ ꯋꯥꯕ ꯄꯣꯠꯂꯨꯝ ꯑꯁꯦ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯅꯪꯉꯣꯟꯗ ꯇꯝꯂꯁꯤꯒꯦ? ꯑꯁꯨꯛ ꯄꯥꯛꯈ꯭ꯔꯕ ꯏꯄꯥꯛ ꯑꯁꯦ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯏꯔꯣꯏꯗꯨꯅ ꯂꯥꯛꯄꯒꯦ?" ꯍꯥꯏꯗꯨꯅ ꯃꯇꯥꯡ ꯑꯁꯤꯗ ꯐꯖꯔꯕ ꯏꯁꯩ ꯑꯃꯕꯨ ꯁꯛꯄꯒ ꯂꯣꯏꯅꯅ ꯒꯤꯇꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯆꯦꯅ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯡ ꯈꯔꯁꯤꯗ ꯃꯆꯦ ꯚꯤꯖꯦꯟꯇꯤ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯕ ꯆꯠꯈ꯭ꯔꯤꯉꯩ ꯃꯆꯦꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯒꯤꯇꯥꯗ ꯁꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯤꯇꯥꯒꯤ ꯆꯦꯛꯁꯤꯟꯍꯧꯗꯕ ꯃꯤꯀꯨꯞꯇ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯗꯨ ꯃꯆꯦꯅ ꯃꯥꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗ ꯌꯣꯛꯄꯤꯔꯛꯈꯤꯕ ꯃꯤꯀꯨꯞꯁꯤꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯑꯗꯨꯅ ꯒꯤꯇꯥ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤ꯫ ꯑꯁꯨꯝꯅ ꯒꯤꯇꯥ ꯁꯦꯜꯐꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯕꯤꯁ꯭ꯋꯥꯒ ꯂꯣꯏꯅꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯦꯇ꯭ꯔꯣ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯎ ꯍꯥꯏꯔꯛꯄꯗꯒꯤ ꯒꯤꯇꯥ ꯕꯤꯁ꯭ꯋꯥꯒꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯌꯧꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯒꯤꯇꯥꯅ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯌꯧꯕꯒ ꯕꯤꯁ꯭ꯋꯥꯕꯨ ꯊꯃꯝꯂꯒ ꯆꯦꯟꯁꯤꯜꯂꯛꯄꯗ ꯐꯣꯟ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ "ꯅꯦꯒꯣꯂꯦ ꯌꯧꯒꯗꯕ ꯇꯤꯀꯦꯠ ꯑꯃꯕꯨ ꯂꯧꯔꯛꯎ" ꯍꯥꯏꯕꯗꯒꯤ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔ ꯑꯗꯨꯗꯒꯤ ꯇꯤꯀꯦꯠ ꯑꯃ ꯂꯧꯗꯨꯅ ꯍꯣꯕꯦ ꯍꯣꯕꯦ ꯃꯦꯇ꯭ꯔꯣ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯆꯦꯟꯈꯠꯇꯨꯅ ꯇꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯇ꯭ꯔꯦꯟ ꯑꯗꯨ ꯀꯗꯥꯏ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯇꯠꯇꯅ ꯒꯤꯇꯥꯗ ꯍꯪꯂꯛꯈꯤ꯫ ꯒꯤꯇꯥꯅ "ꯕꯦꯒꯨꯝꯄꯠ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ." ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ "ꯐꯔꯦ, ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯨꯝꯊꯅꯕ ꯇꯧ" ꯍꯥꯏꯕꯗꯒꯤ ꯒꯤꯇꯥ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯂꯦꯞꯀꯗꯕꯗꯤ ꯁꯨꯞꯅꯇꯒꯤ ꯃꯤꯅꯠ 5 ꯈꯛꯇꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ "ꯐꯔꯦ, ꯇ꯭ꯔꯦꯟ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯎ" ꯍꯥꯏꯔꯛꯄꯗꯒꯤ ꯒꯤꯇꯥ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯆꯠꯈꯤꯒꯗꯕ ꯃꯤꯀꯨꯞ ꯑꯃꯇ ꯉꯥꯏꯔꯕ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯈꯤ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯒꯤꯇꯥꯕꯨ ꯀꯔꯦꯝꯅꯔꯗꯨꯅ "ꯅꯪꯁꯦ ꯑꯉꯥꯡ ꯃꯆꯥ ꯀꯌꯥꯇ ꯃꯥꯜꯂꯤꯕꯅꯣ? ꯁꯩꯔꯦꯡ ꯑꯃꯠꯇꯕꯨ ꯁꯛꯂꯛꯎꯗꯅ." ꯒꯤꯇꯥ ꯇꯣꯛꯐꯝ ꯈꯪꯗꯅ "ꯕꯥꯕꯥ ꯕ꯭ꯂꯦꯛ ꯁꯤꯞ" ꯍꯥꯏꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯕꯨ ꯁꯛꯇꯨꯅ ꯀꯤꯗꯅꯦꯄꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏꯕ ꯃꯈꯩ ꯇꯧꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯇꯔꯅꯀ ꯁ꯭ꯇꯦꯁꯟ ꯑꯗꯨ ꯌꯧꯔꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯒꯤꯇꯥꯅ ꯌꯥꯜꯂꯤꯕ ꯕꯦꯒ ꯑꯗꯨ ꯂꯪꯊꯔꯛꯑꯝꯃꯣ ꯍꯥꯏꯔꯛꯄꯗ ꯒꯤꯇꯥꯅ ꯕꯦꯒ ꯑꯗꯨ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯪꯊꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯏ ꯃꯃꯤꯠ ꯀꯨꯞꯁꯤꯟꯕ ꯅꯨꯄꯥ ꯑꯃꯅ ꯒꯤꯇꯥꯅ ꯂꯪꯊꯔꯝꯂꯤꯕ ꯕꯦꯒ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯃꯕꯨ ꯎꯠꯂꯤ꯫ ꯑꯁꯨꯝꯅ ꯒꯤꯇꯥ ꯑꯃꯗꯤ ꯕꯤꯁ꯭ꯋꯥ ꯐ꯭ꯂꯦꯠ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯉꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯁ꯭ꯋꯥꯅ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯗꯨꯒꯤ ꯂꯥꯏꯚ ꯂꯣꯀꯦꯁꯟ ꯌꯦꯡꯂꯝꯃꯤ꯫ ꯒꯤꯇꯥꯅ "ꯑꯩꯈꯣꯏꯅ ꯉꯥꯏꯔꯛꯂꯤꯁꯦ ꯌꯥꯝꯅ ꯀꯨꯏꯔꯦ ꯕꯤꯁ꯭ꯋꯥ, ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯂꯥꯛꯇ꯭ꯔꯤ."
ꯕꯤꯁ꯭ꯋꯥꯅ ꯄꯥꯈꯠꯀꯅꯣ ꯃꯈꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯒꯤꯇꯥꯅ ꯄꯥꯏꯔꯤꯕ ꯀꯤꯄꯦꯗ ꯐꯣꯟ ꯑꯗꯨꯗ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯕꯒ ꯍꯦꯜꯂꯣ ꯅꯈꯣꯏꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯜꯐꯝꯁꯤꯡ ꯑꯗꯨ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗꯤ ꯀꯗꯥꯏꯅꯣ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯥꯏꯈꯤꯕꯗ ꯑꯩꯈꯣꯏꯕꯨ ꯇ꯭ꯔꯦꯀꯔ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯈꯤꯕꯅꯦ ꯒꯤꯇꯥꯅ ꯇ꯭ꯔꯦꯀꯔꯗꯤ ꯀꯩꯅꯣ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯪꯉꯨ ꯍꯥꯏꯔꯛꯄꯗ ꯒꯤꯇꯥ ꯕꯤꯁ꯭ꯋꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯗ ꯁꯥꯔ ꯑꯩ ꯇ꯭ꯔꯦꯀꯔꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯈꯪꯗꯦ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯅꯕꯨ ꯇꯧꯒꯦꯔꯥ ꯃꯥꯅꯕꯨ ꯇꯧꯒꯦꯔꯥ ꯑꯁꯣꯏꯕ ꯍꯥꯏꯕꯁꯤꯗꯤ ꯑꯁꯣꯏꯕꯅꯤ ꯅꯪꯒꯤ ꯂꯤꯃꯤꯠ ꯀ꯭ꯔꯣꯁ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤ ꯒꯤꯇꯥꯅ ꯄꯥꯈꯠꯅ ꯁꯥꯔ ꯄ꯭ꯂꯤꯖ ꯍꯥꯏꯅ ꯃꯊꯥ ꯁꯥꯅ ꯕꯤꯁ꯭ꯋꯥ ꯅꯪꯕꯨ ꯋꯥꯈꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯕꯤꯁ꯭ꯋꯥꯅ ꯒꯤꯇꯥ ꯅꯪ ꯑꯗꯨꯝ ꯀꯤꯗꯨꯅ ꯂꯩꯔꯒꯗꯤ ꯃꯥꯅ ꯅꯪꯕꯨ ꯑꯗꯨꯝ ꯁꯥꯟꯅꯗꯧꯔꯤꯕꯅꯦ ꯒꯤꯇꯥꯅ ꯕꯤꯁ꯭ꯋꯥ ꯑꯩ ꯀꯔꯤꯒꯤ ꯀꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯃꯈꯣꯏ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯦ ꯕꯤꯁ꯭ꯋꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯅꯕ ꯇꯧꯁꯦ ꯒꯤꯇꯥꯅ ꯕꯤꯁ꯭ꯋꯥ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨꯅꯤ ꯃꯗꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯗ ꯍꯧꯖꯤꯛ ꯑꯔꯨꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯇ ꯏꯟꯐꯣꯔꯝ ꯇꯧꯔꯕꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯍꯥꯠꯈꯤꯕ ꯌꯥꯏ ꯃꯁꯦ ꯅꯪꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ ꯅꯪ ꯀꯔꯤꯁꯨ ꯇꯧꯕꯤꯔꯅꯨ ꯀꯅꯥꯗꯁꯨ ꯍꯥꯏꯕꯤꯔꯨꯔꯅꯨ ꯍꯥꯏꯗꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯒꯤꯇꯥ ꯀꯤꯗꯅꯦꯄꯔ ꯑꯗꯨꯅ ꯊꯥꯔꯛꯄ ꯐꯣꯟ ꯑꯗꯨ ꯁꯥꯎꯅ ꯂꯪꯊꯣꯛꯈꯤꯕꯗ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯍꯦꯜꯄꯔ ꯕꯦꯕꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯤꯇꯥ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯑꯀꯥꯏꯕ ꯐꯣꯟ ꯑꯗꯨꯕꯨ ꯂꯧꯈꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯒꯤꯇꯥ ꯑꯃꯨꯛ ꯄꯥꯈꯠꯅ ꯕꯤꯁ꯭ꯋꯥ ꯐꯣꯟ ꯑꯁꯤ ꯀꯥꯏꯔꯦ ꯅꯨꯄꯥꯗꯨꯅ ꯐꯣꯟ ꯇꯧꯔꯛꯂꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝꯖꯤꯟꯗꯨꯅ ꯂꯩꯔꯤꯉꯩ ꯍꯦꯜꯄꯔ ꯕꯦꯕꯤꯒꯤ ꯀꯤꯄꯦꯗ ꯐꯣꯟ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯍꯣꯏ ꯐꯣꯟ ꯑꯗꯨ ꯒꯤꯇꯥ ꯃꯦꯗꯥꯝꯗ ꯄꯤꯌꯣ ꯕꯦꯕꯤꯅ ꯅꯪꯕꯨ ꯀꯅꯥꯅꯣ ꯒꯤꯇꯥꯅ ꯐꯣꯟ ꯑꯗꯨ ꯕꯦꯕꯤꯗꯒꯤ ꯂꯧꯕꯒ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯂꯥꯛ 15 ꯑꯃꯒꯁꯨ ꯄꯥꯝꯃꯤ ꯅꯪꯅ ꯂꯥꯛ 15 ꯑꯃꯒ ꯄꯤꯔꯕ ꯑꯩꯅ ꯅꯪꯒꯤ ꯅꯥꯔꯥꯜ ꯀꯣꯛꯄꯤꯒꯅꯤ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯑꯩꯅ ꯍꯥꯠꯄꯤꯔꯔꯣꯏ ꯒꯤꯇꯥ ꯈꯣꯟꯖꯦꯜ ꯅꯤꯛꯇꯨꯅ ꯁꯥꯔ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯕꯤꯒꯅꯣ ꯁꯥꯔ ꯑꯩꯉꯣꯟꯗꯗꯤ ꯍꯧꯖꯤꯛ ꯂꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯆꯦꯟꯍꯜꯂꯛꯄꯒ ꯄꯤꯅꯕ ꯍꯣꯠꯅꯖꯒꯦ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯕꯨ ꯐꯨꯡꯒꯥ ꯋꯥꯔꯤ ꯁꯟ ꯑꯃꯒ ꯀꯩ ꯑꯃꯒꯒꯤ ꯋꯥꯔꯤ ꯑꯗꯣ ꯀꯥꯎꯔꯕ꯭ꯔꯣ ꯁꯟꯗꯨꯅ ꯀꯩꯗ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯁꯪꯒꯣꯝ ꯄꯤꯊꯛꯂꯝꯂꯒ ꯑꯩ ꯍꯜꯂꯛꯀꯦ ꯍꯥꯏꯈꯤꯕꯗꯣ ꯀꯩ ꯑꯗꯨꯅ ꯁꯟ ꯑꯗꯨꯕꯨ ꯊꯥꯖꯔꯗꯨꯅ ꯁꯟ ꯑꯗꯨꯕꯨ ꯆꯠꯍꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯩꯁꯨ ꯅꯠꯇꯦꯅꯦ ꯒꯤꯇꯥꯅ ꯁꯥꯔ ꯑꯩꯕꯨ ꯊꯥꯖꯕꯤꯌꯣ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛ ꯂꯨꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯗꯤ ꯑꯩ ꯁꯣꯝꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯊꯥꯖꯔꯛꯑꯒꯦ ꯒꯤꯇꯥꯅ ꯀꯞꯇꯨꯅ ꯅꯠꯇꯦ ꯁꯥꯔ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯔꯤꯁꯨ ꯇꯧꯕꯤꯒꯅꯣ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯁꯦꯜꯁꯨ ꯂꯩꯇꯦ ꯍꯥꯏꯔꯤ ꯅꯆꯦꯁꯨ ꯅꯌꯨꯝꯗ ꯂꯩꯇꯦ ꯍꯥꯏꯔꯤ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯦꯜꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯗ ꯌꯧꯔꯛꯇꯣꯔꯤꯕꯅꯣ ꯒꯤꯇꯥꯅ ꯑꯩ ꯁꯣꯏꯗꯅ ꯁꯦꯜꯐꯝꯁꯤꯡ ꯑꯗꯨ ꯄꯤꯖꯒꯦ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯒꯨꯗ ꯒꯔꯜ ꯑꯩꯒꯤ ꯁꯦꯜꯐꯝꯁꯤꯡ ꯑꯗꯣ ꯄꯨꯡ 8:10 ꯐꯥꯎꯕꯗ ꯌꯧꯍꯜꯂꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯗꯤ ꯀꯞꯇꯨꯅ ꯕꯤꯁ꯭ꯋꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯇꯧꯗꯣꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯆꯦꯒ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯗ ꯏꯀꯥꯏ ꯏꯀꯤ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯂꯒ ꯑꯩ ꯎꯀꯤꯜ ꯕꯤꯖꯦꯟꯇꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯦ ꯑꯩꯒꯤ ꯏꯆꯦꯗꯣ ꯍꯧꯖꯤꯛ ꯁꯍꯔꯁꯤꯗ ꯂꯩꯇꯦ ꯂꯨꯄꯥ ꯂꯥꯛ 15 ꯄꯨꯖꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯑꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯂꯨꯄꯥ ꯂꯥꯛ 15ꯕꯨ ꯃꯤꯑꯣꯏ ꯑꯃꯅ ꯁꯦꯜ ꯄꯥꯏꯔꯦ ꯍꯥꯏꯗꯨꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇꯃꯛ ꯄꯤꯊꯣꯔꯛꯀꯗ꯭ꯔꯥ ꯑꯁꯨꯝꯅ ꯒꯤꯇꯥ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯑꯔꯣꯏꯕꯗ ꯒꯤꯇꯥ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ MLAꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯎꯀꯤꯜ ꯕꯤꯖꯦꯟꯇꯤꯒꯤ ꯃꯅꯥꯎꯅꯨꯄꯤꯅꯤ ꯇꯥꯛꯇꯨꯅ MLA ꯑꯗꯨꯗ ꯂꯨꯄꯥ ꯂꯥꯛ 15 ꯄꯤꯕꯤꯌꯨ ꯍꯥꯏꯖꯔꯝꯃꯤ MLA ꯑꯗꯨꯅꯁꯨ ꯑꯗꯨꯕꯨ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ MLA ꯑꯗꯨꯅ ꯁꯦꯜꯐꯝꯁꯤꯡ ꯑꯗꯨ ꯒꯤꯇꯥꯗ ꯁꯤꯟꯅꯗ꯭ꯔꯤꯉꯩ ꯃꯁꯦ ꯕꯤꯖꯦꯟꯇꯤꯗ ꯍꯥꯟꯅ ꯈꯪꯍꯟꯒꯦ ꯍꯥꯏꯕꯗ ꯒꯤꯇꯥꯅ ꯃꯗꯨꯕꯨ ꯌꯥꯈꯤꯗꯦ ꯃꯁꯤꯗꯒꯤ ꯒꯤꯇꯥꯕꯨ ꯃꯐꯝꯗꯨꯗꯒꯤ ꯇꯊꯤ ꯉꯥꯡꯗꯨꯅ తాꯟꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯒꯤꯇꯥ ꯌꯥꯝꯅ ꯀꯞꯈꯤ ꯃꯇꯝ ꯑꯗꯨꯗ ꯕꯤꯁ꯭ꯋꯥ ꯒꯤꯇꯥꯕꯨ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯊꯥꯎ ꯂꯣꯏꯊꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯒꯤꯇꯥꯕు ꯊꯝꯃꯝꯂꯒ ꯊꯥꯎ ꯂꯩꯕ ꯆꯠꯈꯤ ꯑꯁꯨꯝꯅ ꯒꯤꯇꯥ ꯃꯐꯝ ꯑꯗꯨꯗ ꯃꯊꯥ ꯁꯥꯅ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥ ꯑꯃ ꯒꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯦꯗꯥꯝ ꯀꯅꯥꯝꯇꯗ ꯑꯩ ꯃꯐꯝꯁꯤꯗ ꯂꯣꯠꯂꯤ ꯇꯥꯛꯊꯣꯛꯄꯤꯒꯅꯣ ꯍꯥꯏꯗꯨꯅ ꯃꯔꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯈꯔ ꯒꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯣꯝꯗ ꯅꯨꯄꯥ ꯑꯃꯒ ꯂꯥꯛꯄ ꯎꯕ꯭ꯔꯣ ꯒꯤꯇꯥ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯂꯩꯔꯝꯗꯕꯤꯗ ꯆꯠꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯒꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯅꯪꯅ ꯑꯩꯁꯦ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯇꯥꯟꯅꯔꯛꯄꯒꯤꯗꯃꯛ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯩꯗꯤ ꯏꯆꯝ ꯆꯝꯖꯕ ꯃꯤꯅꯤ ꯃꯁꯤꯒꯤ MLA ꯁꯤꯅꯅꯤ ꯍꯥꯏꯗꯨꯅ ꯂꯝꯕꯤꯗ ꯊꯦꯠꯂꯤꯕ MLA ꯑꯗꯨꯒꯤ ꯄꯣꯁꯇꯔ ꯑꯗꯨꯗ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯈꯤꯕ ꯏꯂꯦꯛꯁꯟꯗ ꯃꯍꯥꯛꯅ ꯚꯣꯠ ꯀꯥꯔꯕꯗꯤ ꯗꯕꯜ ꯕꯦꯗꯔꯨꯝꯒꯤ ꯐ꯭ꯂꯦꯠ ꯄꯤꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯈꯤꯕꯅꯤ ꯑꯩꯅ ꯄ꯭ꯔꯖꯥ ꯀꯌꯥ ꯈꯣꯝꯗꯨꯅ ꯃꯥꯒꯤ ꯚꯣꯠ ꯀꯥꯍꯟꯈꯤꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯐꯥꯎꯕ ꯆꯪꯕ ꯌꯥꯗꯕ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯅꯨꯡ ꯑꯗꯨ ꯈꯨꯟꯗꯨꯅ MLA ꯑꯗꯨꯒꯤ ꯄꯣꯁꯇꯔ ꯑꯗꯨꯗ ꯊꯣꯝꯃꯝꯃꯤ ꯑꯗꯨꯒ ꯒꯤꯇꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ
MLA ꯑꯁꯤꯒꯤ ꯃꯤꯇꯤꯡꯗ ꯑꯩꯅ MLA ꯑꯁꯤꯗ ꯁꯦꯟꯗꯟꯅ ꯊꯥꯔꯨꯕꯒꯤꯗꯃꯛꯇꯅꯦ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯕ꯫ ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯣ꯫ ꯍꯌꯦꯡꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯕꯥꯔꯗꯦꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤꯗ ꯑꯩꯅꯗꯤ ꯏꯆꯥꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯑꯃꯠꯇ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯍꯥꯛꯀꯤ ꯕꯥꯔꯗꯦꯁꯤꯃꯗꯤ ꯐꯖꯕ ꯗ꯭ꯔꯦꯁ ꯑꯃꯠꯇ ꯂꯩꯕꯤꯒꯦ ꯈꯜꯂꯤ꯫ ꯑꯩꯒꯤ ꯐꯣꯟꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯒꯤ ꯐꯣꯟꯗꯣ ꯍꯦꯛ ꯐꯪꯕꯒ ꯖꯤꯄꯦꯗ ꯀꯥꯞꯆꯔꯛꯀꯦ꯫ ꯒꯤꯇꯥꯅ ꯑꯩꯁꯦ ꯑꯆꯧꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯏꯊꯛꯇ ꯅꯜꯂꯒ ꯂꯩꯔꯤꯕꯅꯤ, ꯑꯃꯨꯛꯇ ꯆꯠꯄꯤꯈ꯭ꯔꯣ꯫ ꯑꯩ ꯉꯥꯏꯍꯥꯛꯇ ꯇꯨꯃꯤꯟꯅ ꯂꯩꯍꯧꯒꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯕ ꯃꯥꯜꯂꯦ꯫ ꯃꯦꯗꯥꯝ, ꯆꯦꯛ ꯃꯅꯥꯁꯦ ꯑꯃꯨꯛꯇ ꯄꯥꯏꯁꯟꯕꯤꯌꯨ꯫ ꯑꯗꯨꯕꯨ ꯃꯦꯗꯥꯝ, ꯑꯩꯉꯣꯟꯗ ꯂꯨꯄꯥ 1,000 ꯑꯃꯠꯇꯗꯤ ꯄꯤꯕꯤꯌꯨ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯁ꯭ꯋꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯁ꯭ꯋꯥꯅ ꯅꯨꯄꯥ ꯑꯗꯨꯗ 1,000 ꯑꯃ ꯄꯤꯔꯝꯂꯒ ꯕꯤꯁ꯭ꯋꯥ ꯑꯃꯗꯤ ꯒꯤꯇꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯜꯂꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨ, ꯃꯦꯗꯥꯝ, ꯆꯦꯛ ꯃꯅꯥꯁꯦ ꯄꯥꯏꯕꯤꯍꯧꯔꯣ꯫ ꯄꯨꯂꯤꯁꯁꯤꯡꯁꯦ ꯑꯩꯕꯨ ꯇꯥꯟꯅꯔꯛꯑꯦ ꯍꯥꯏꯗꯨꯅ ꯆꯦꯛ ꯃꯅꯥ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯆꯦꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯁꯨ ꯉꯛꯅ ꯅꯨꯄꯥ ꯑꯗꯨꯅ ꯊꯥꯗꯔꯝꯂꯤꯕ ꯆꯦꯛ ꯃꯅꯥ ꯑꯗꯨ ꯈꯨꯟꯒꯠꯇꯨꯅ ꯕꯤꯁ꯭ꯋꯥ ꯃꯈꯣꯏ ꯑꯅꯤ ꯕꯦꯡꯛꯇ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯕꯦꯡꯛꯁꯤꯡ ꯑꯗꯨ ꯁꯟꯗꯦ ꯑꯣꯏꯕꯅ ꯊꯣꯡ ꯂꯣꯜꯂꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯒꯤꯇꯥꯅ ꯕꯦꯡꯛ ꯃꯦꯅꯦꯖꯔ ꯑꯗꯨ ꯃꯆꯦꯒ ꯈꯪꯅꯕ ꯑꯣꯏꯕꯅ ꯐꯣꯟ ꯇꯧꯗꯨꯅ ꯁꯦꯜꯐꯝꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯦꯡꯛ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯕꯦꯡꯛ ꯍꯥꯡꯗꯕꯅ ꯁꯦꯜꯐꯝꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯄꯗ 10% ꯀꯃꯤꯁꯟꯗꯤ ꯀꯛꯀꯅꯤ ꯍꯥꯏꯕꯗꯒꯤ ꯒꯤꯇꯥ ꯕꯦꯡꯛ ꯃꯦꯅꯦꯖꯔ ꯑꯗꯨꯒꯤ ꯐ꯭ꯂꯦꯠꯇ ꯂꯥꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯜꯐꯝꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯦꯕꯤꯅ, ꯃꯦꯗꯥꯝ, ꯀꯣꯐꯤꯁꯦ ꯑꯃꯨꯛꯇ ꯊꯛꯆꯟꯕꯤꯌꯣ ꯍꯥꯏꯗꯨꯅ ꯒꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯄꯗ ꯒꯤꯇꯥꯅ ꯁꯥꯎꯅ, ꯑꯁꯨꯡ ꯃꯊꯥ ꯁꯥꯔꯤꯉꯩꯗ ꯀꯗꯥꯏꯗꯒꯤ ꯀꯣꯐꯤꯅꯣ? ꯕꯤꯁ꯭ꯋꯥꯅ ꯁꯦꯜ ꯐꯪꯉꯛꯑꯕꯗꯨꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯕꯣ? ꯒꯤꯇꯥꯅ ꯂꯨꯄꯥ 1,50,000 ꯋꯥꯠꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯍꯦꯜꯄꯔ ꯕꯦꯕꯤꯅ, ꯃꯦꯗꯥꯝ, ꯑꯩꯒꯤ ꯇꯨꯡꯁꯤꯟꯖꯔꯛꯄ ꯁꯦꯜ ꯈꯔ ꯄꯨꯊꯣꯛꯈꯤꯕꯅꯦ, ꯂꯨꯄꯥ 2,00,000 ꯃꯨꯛꯇꯤ ꯑꯣꯏꯒꯅꯤ꯫ ꯁꯦꯜꯐꯝꯁꯤꯡ ꯑꯗꯣ ꯑꯩ ꯂꯧꯊꯣꯛꯆꯔꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯦꯡꯖꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯕꯦꯕꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤ꯫ ꯑꯁꯣꯝꯗꯅ ꯒꯤꯇꯥꯗ ꯆꯦꯛ ꯃꯅꯥ ꯄꯤꯔꯝꯕ ꯅꯨꯄꯥ ꯑꯗꯨ MLAꯗ ꯁꯦꯟꯗꯟꯅ ꯊꯥꯔꯨꯕꯒꯤ ꯆꯥꯔꯖꯇ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯥꯔꯗꯨꯅ ꯂꯣꯛꯑꯞꯇ ꯊꯝꯃꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯗꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯇꯥꯕꯗ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯒꯤꯇꯥꯗꯒꯤ ꯁꯦꯜ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨꯒ ꯄꯨꯟꯅ ꯂꯣꯛꯑꯞ ꯃꯅꯨꯡ ꯑꯗꯨꯗ ꯊꯝꯃꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯒꯤꯇꯥꯒꯤ ꯐ꯭ꯂꯦꯠꯀꯤ ꯍꯦꯜꯄꯔ ꯕꯦꯕꯤ ꯍꯣꯕꯦ ꯍꯣꯕꯦ ꯒꯤꯇꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯇꯨꯅ ꯃꯦꯗꯥꯝꯒꯤ ꯑꯋꯥꯠꯄ ꯁꯦꯜꯐꯝꯁꯤꯡ ꯑꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯦꯕꯤꯒꯤ ꯐꯣꯟꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯂꯒ, ꯍꯦꯂꯣ, ꯐꯣꯟ ꯑꯗꯨ ꯅꯪꯒꯤ ꯃꯦꯗꯥꯝꯗ ꯄꯤꯌꯨ꯫ ꯒꯤꯇꯥꯅ ꯐꯣꯟ ꯑꯗꯨ ꯄꯥꯏꯕꯒ, ꯁꯦꯜꯐꯝꯁꯤꯡ ꯑꯗꯣ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯔꯕ꯭ꯔꯥ? ꯒꯤꯇꯥꯅ ꯁꯦꯜꯐꯝꯁꯤꯡ ꯑꯁꯤ ꯁꯤꯟꯅꯗ꯭ꯔꯤꯉꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯁꯛ ꯍꯥꯟꯅ ꯌꯦꯡꯕ ꯄꯥꯝꯃꯤ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ, ꯅꯪꯅ ꯁꯦꯜꯐꯝꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯕ ꯀꯥꯟ ꯃꯈꯣꯏꯕꯨ ꯌꯦꯡꯕ ꯌꯥꯒꯅꯤ꯫ ꯒꯤꯇꯥꯅ, ꯅꯠꯇꯦ, ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯁꯛ ꯎꯕꯒ ꯁꯦꯜꯐꯝꯁꯤꯡ ꯑꯁꯤ ꯁꯤꯟꯅꯒꯅꯤ꯫ ꯃꯁꯤꯗꯒꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯦꯕꯁꯥꯏꯠ ꯑꯃꯈꯛ ꯍꯥꯏꯔꯛꯈꯤ꯫ ꯒꯤꯇꯥꯁꯨ ꯋꯦꯕꯁꯥꯏꯠ ꯑꯗꯨ ꯇꯥꯏꯄꯤꯡ ꯇꯧꯗꯨꯅ ꯆꯪꯂꯨꯕꯗ ꯃꯃꯥꯏ ꯃꯃꯤꯠ ꯀꯨꯞꯁꯤꯟꯕ ꯅꯨꯄꯥ ꯑꯃꯅ ꯑꯉꯥꯡ ꯑꯅꯤ ꯑꯗꯨ ꯇꯝꯊꯤꯅ ꯐꯨꯕꯒꯤ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯒꯤꯇꯥꯗꯤ ꯀꯞꯇꯨꯅ ꯐꯣꯟ ꯑꯗꯨꯗ, ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯀꯔꯤꯁꯨ ꯇꯧꯕꯤꯒꯅꯣ, ꯁꯦꯜꯐꯝꯁꯤꯡ ꯑꯁꯦ ꯀꯗꯥꯏꯗ ꯊꯥꯗꯔꯛꯑꯣ ꯍꯥꯏꯕꯅꯣ? ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯅꯆꯦꯒꯤ ꯀꯥꯔꯗꯨ ꯊꯧꯗꯨꯅ ꯒꯥꯁꯤꯕꯣꯂꯤ ꯂꯦꯛꯇ ꯂꯥꯛꯑꯣ꯫ ꯒꯤꯇꯥꯅ, ꯁꯥꯔ, ꯑꯩꯗꯤ ꯒꯥꯔꯤ ꯊꯧꯕ ꯍꯩꯇꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯅꯪꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯂꯥꯛꯃꯤꯟꯅꯧ꯫ ꯀꯅꯥꯝꯇ ꯂꯣꯏꯅꯔꯛꯄ ꯌꯥꯔꯣꯏ꯫ ꯃꯁꯤꯗꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯍꯥꯏꯅꯈꯤꯕ ꯂꯦꯛ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯀ꯭ꯔꯤꯁꯅꯒ ꯂꯣꯏꯅꯅ ꯒꯤꯇꯥ ꯂꯥꯛꯈꯤ꯫ ꯑꯁꯨꯝ ꯂꯦꯛ ꯑꯗꯨ ꯌꯧꯔꯕꯗ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯜꯐꯝꯁꯤꯡ ꯑꯗꯨ ꯍꯥꯞꯂꯝꯂꯒ ꯒꯤꯇꯥ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯀ꯭ꯔꯤꯁꯅ ꯃꯔꯨꯝ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯕꯤꯁ꯭ꯋꯥꯁꯨ ꯂꯣꯟꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯀꯅꯥꯕꯨ ꯂꯥꯛꯄꯒꯦ ꯍꯥꯏꯗꯨꯅ ꯂꯣꯟꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯂꯥꯛꯄꯒꯤ ꯁꯃꯤꯟ ꯐꯪꯕꯗꯒꯤ ꯑꯩꯈꯣꯏ ꯊꯣꯛꯑꯒ ꯌꯦꯡꯅꯕ ꯇꯧꯁꯦ ꯍꯥꯏꯗꯨꯅ ꯆꯦꯟꯊꯣꯛꯅꯔꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯕꯨ ꯕꯤꯁ꯭ꯋꯥꯅ ꯐꯨꯗꯨꯅ, ꯍꯣꯏ, ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯌꯣ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯀꯔꯤꯅꯣ ꯃꯦꯗꯥꯝꯅ ꯇꯧꯔꯤꯁꯤꯕꯣ? ꯑꯩ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯂꯥꯛꯄꯅꯦ꯫ ꯑꯩꯒꯤ ꯑꯥꯏꯗꯤꯁꯦ ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯣ꯫ ꯑꯩꯒꯤ ꯃꯤꯡꯅ ꯅꯔꯦꯟꯗ꯭ꯔ꯫ ꯒꯤꯇꯥꯅ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯗꯤ? ꯅꯔꯦꯟꯗ꯭ꯔꯅ, ꯀꯥꯔꯇꯤꯠꯀ ꯑꯩꯒꯁꯦ ꯀꯂꯤꯛ ꯑꯃꯠꯇꯅꯤ꯫ ꯃꯍꯥꯛ ꯑꯊꯨꯕꯒꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯃꯥꯅ ꯁꯤꯟꯅꯔꯝꯕꯅꯦ꯫ ꯃꯁꯤꯗꯒꯤ ꯒꯤꯇꯥ ꯒꯥꯔꯤ ꯃꯅꯤꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯥꯅ ꯊꯝꯃꯝꯕ ꯁꯦꯜꯐꯝꯁꯤꯡ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯒꯤꯇꯥꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯒꯤꯇꯥꯅ ꯐꯣꯟ ꯑꯗꯨ ꯑꯣꯛꯄꯒ, ꯁꯥꯔꯅ ꯍꯥꯏꯕ ꯁꯦꯜꯐꯝ ꯄꯨꯝꯕ ꯁꯤꯟꯅꯖꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯄꯤꯔꯣ, ꯃꯈꯣꯏ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯝꯃꯅꯤꯌꯦ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯔꯨꯜ ꯏꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯀꯅꯥ ꯀꯅꯥꯅꯣ? ꯒꯤꯇꯥꯅ, ꯑꯩꯒꯤ ꯃꯔꯨꯞ ꯕꯤꯁ꯭ꯋꯥꯅꯦ꯫ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ, ꯑꯇꯣꯞꯄ ꯑꯃꯗꯨꯅ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯗꯒꯤ ꯕꯤꯁ꯭ꯋꯥꯒꯤ ꯃꯔꯨꯞ꯫ ꯃꯁꯤꯒꯤ ꯑꯁꯣꯏꯕ ꯑꯁꯤꯅ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯒꯤꯇꯥꯅ, ꯁꯥꯔ ꯄ꯭ꯂꯤꯖ, ꯑꯩ ꯑꯉꯥꯡ ꯑꯅꯤꯃꯛ ꯄꯥꯝꯃꯦ꯫
ꯁꯥꯔꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩ ꯇꯧꯖꯒꯦ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯄꯨꯡ 10ꯒ ꯃꯤꯅꯠ 10 ꯐꯥꯎꯕꯗ ꯂꯨꯄꯥ ꯂꯥꯈ 15 ꯑꯃꯒꯁꯨ ꯑꯩꯉꯣꯟꯗ ꯁꯤꯟꯅꯒꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯑꯉꯥꯡ ꯑꯅꯤꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤ ꯇꯧꯐꯝ ꯈꯪꯗ꯭ꯔꯕ ꯒꯤꯇꯥ ꯄꯥꯠ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯇꯥꯔꯝꯕ ꯅꯨꯡ ꯑꯃ ꯈꯨꯟꯗꯨꯅ ꯕꯤꯁ꯭ꯋꯥꯗ ꯄꯤꯗꯨꯅ ꯕꯤꯁ꯭ꯋꯥ ꯅꯨꯡ ꯑꯁꯤꯅ ꯑꯩꯒꯤ ꯀꯣꯛꯇ ꯊꯣꯝꯗꯨꯅ ꯑꯩꯕꯨ ꯍꯥꯠꯄꯤꯔꯣ ꯕꯤꯁ꯭ꯋꯥꯅ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯒꯤꯇꯥꯅ ꯃꯇꯝ ꯈꯔꯇ ꯉꯥꯏꯔꯦ ꯑꯩꯒꯤ ꯏꯆꯦ ꯍꯜꯂꯛꯑꯒ ꯃꯥꯒꯤ ꯃꯆꯥ ꯍꯪꯉꯛꯀꯗꯕ ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯑꯩꯅ ꯃꯉꯣꯟꯗ ꯄꯤꯗꯣꯔꯤꯁꯤꯕꯣ ꯑꯩ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯔꯦ ꯑꯩꯕꯨ ꯍꯥꯠꯂꯣ ꯕꯤꯁ꯭ꯋꯥ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔ ꯑꯗꯨꯅ ꯃꯦꯗꯥꯝ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯃꯦꯗꯥꯝꯅ ꯁꯦꯜ ꯀꯌꯥ ꯑꯃ ꯄꯤꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯁꯦꯜ ꯂꯧꯊꯣꯛꯂꯕ ꯃꯇꯨꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯀꯗꯣꯔꯤꯕꯅꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯕ ꯄꯥꯝꯕꯩꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯕꯨ ꯐꯥꯅꯕ ꯍꯣꯠꯅꯖꯒꯦ ꯒꯤꯇꯥꯅ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯅꯅꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯁꯦꯜ ꯂꯧꯈ꯭ꯔꯤꯕ ꯃꯁꯤꯗ ꯅꯪꯅ ꯃꯈꯣꯏꯕు ꯃꯇꯧ ꯀꯔꯝꯅ ꯐꯥꯔꯨꯗꯣꯔꯤꯕꯅꯣ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯄꯥꯝꯕꯩꯗꯤ ꯑꯩꯒꯤ ꯀꯣꯛꯁꯦ ꯀꯛꯂꯒ ꯌꯣꯟꯊꯣꯛꯂꯒ ꯁꯦꯜ ꯑꯗꯨ ꯄꯤꯔꯕ ꯀꯥꯟ ꯈꯛꯇꯗꯅꯤ ꯑꯩꯒꯤ ꯁꯦꯁꯨ ꯌꯨꯝꯗ ꯂꯩꯕ ꯅꯠꯇꯦ ꯑꯃꯨꯛꯀꯁꯨ ꯂꯨꯄꯥ ꯂꯥꯈ 15 ꯄꯤꯌꯨ ꯍꯥꯏꯔꯤ ꯀꯅꯥꯅꯕꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯛꯇꯣꯔꯤꯕꯅꯣ ꯕꯤꯁ꯭ꯋꯥꯅ ꯒꯤꯇꯥ ꯑꯩꯅ ꯄꯤꯒꯅꯤ ꯑꯁꯨꯝꯅ ꯕꯤꯁ꯭ꯋꯥꯅ ꯒꯤꯇꯥꯕꯨ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗ ꯑꯃ ꯃꯥꯒꯤ ꯃꯤꯡ ꯒꯤꯇꯥ ꯑꯩꯒ ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯛꯂꯤꯕꯁꯦ ꯆꯍꯤ 4ꯗꯤ ꯁꯨꯔꯦ ꯕꯤꯁ꯭ꯋꯥꯒꯤ ꯃꯄꯥꯅ ꯒꯤꯇꯥꯗ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯀꯔꯤ ꯇꯧꯕ ꯒꯤꯇꯥꯅ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯅꯤꯃꯛ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ ꯕꯤꯁ꯭ꯋꯥꯅ ꯃꯍꯥꯛꯀꯤ ꯃꯆꯦꯗꯣ ꯑꯐꯥꯎꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯂꯣꯌꯔ ꯑꯃꯅꯤ ꯕꯤꯁ꯭ꯋꯥꯒꯤ ꯃꯄꯥꯅ ꯅꯪꯒꯤ ꯅꯇꯩꯗꯤ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯒꯤꯇꯥꯅ ꯑꯩꯒꯤ ꯏꯆꯦꯗꯤ ꯗꯥꯏꯚꯣꯔꯁ ꯇꯧꯔꯦ ꯕꯤꯁ꯭ꯋꯥꯒꯤ ꯃꯄꯥꯅ ꯅꯈꯣꯏꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯔꯣꯗꯅ ꯃꯁꯤꯗꯒꯤ ꯒꯤꯇꯥꯅ ꯃꯆꯦꯅ ꯗꯦꯜꯍꯤꯗ ꯏꯟꯇꯔꯚ꯭ꯌꯨ ꯑꯃ ꯌꯥꯎꯕ ꯆꯠꯈ꯭ꯔꯤꯀꯥꯟꯗ ꯃꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯇꯝꯃꯝꯈꯤ ꯒꯤꯇꯥꯒꯤ ꯃꯄꯥꯅ ꯒꯤꯇꯥꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯒ ꯋꯥꯔꯤꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯕꯤꯁ꯭ꯋꯥꯅ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯒꯤ ꯋꯥꯔꯤ ꯂꯤꯔꯒ ꯗꯦꯗꯤ ꯃꯁꯤꯕꯨ ꯐꯖꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯈꯜꯂꯕ ꯕꯤꯁ꯭ꯋꯥꯒꯤ ꯃꯄꯥꯅ ꯅꯨꯄꯤꯁꯤꯅ ꯂꯤꯞꯇ ꯀꯨꯝꯊꯔꯛꯂꯒ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯏꯁꯇꯤꯌꯔ ꯑꯗꯨꯗ ꯀꯨꯝꯊꯔꯛꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯕꯨ ꯇꯥꯕ ꯌꯥꯔꯤꯕ ꯋꯥꯔꯤꯔꯣ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯅꯉꯣꯟꯗꯗꯤ ꯀꯅꯥꯅ ꯂꯤꯔꯛꯏꯅꯣ ꯍꯥꯏꯗꯨꯅ ꯒꯤꯇꯥꯗ ꯑꯣꯟꯁꯟꯗꯨꯅ ꯍꯪꯉꯝꯃꯤ ꯑꯗꯨꯒ ꯕꯤꯁ꯭ꯋꯥꯒꯤ ꯃꯄꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯗ꯭ꯔꯤꯕ ꯌꯦꯡꯉꯨ ꯏꯆꯥꯅꯨꯄꯥ ꯃꯍꯥꯛꯅ ꯄꯨꯂꯤꯁꯇ ꯆꯠꯇ꯭ꯔꯤꯕꯁꯦ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯥꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕꯅꯤ ꯕꯤꯁ꯭ꯋꯥꯅ ꯀꯤꯗꯅꯦꯄꯔ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯑꯩꯁꯨ ꯇꯥꯍꯧꯔꯤꯕꯅꯤ ꯃꯄꯥꯅ ꯏꯕꯨꯡꯉꯣ ꯅꯪꯅ ꯎꯍꯧꯔꯤꯕ ꯇꯥꯍꯧꯔꯤꯕ ꯄꯨꯝꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯗ꯭ꯔꯃꯥ ꯉꯥꯛꯇꯅꯤ ꯕꯤꯁ꯭ꯋꯥꯅ ꯗꯦꯗꯤ ꯑꯗꯨꯛ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯃꯄꯥꯅ ꯅꯪ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯒꯦ ꯈꯜꯂꯒꯅ ꯅꯨꯄꯤ ꯑꯗꯨ ꯊꯤꯟꯗꯣꯛꯎꯔꯣ ꯅꯨꯄꯤ ꯑꯗꯨꯒ ꯂꯩꯒꯦ ꯍꯥꯏꯔꯒꯅ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯈ꯭ꯔꯣ ꯑꯁꯨꯝꯅ ꯒꯤꯇꯥ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯔꯤꯕ ꯕꯤꯁ꯭ꯋꯥꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯈꯤꯕ ꯕꯤꯁ꯭ꯋꯥꯒꯤ ꯐꯦꯃꯤꯂꯤꯅ ꯒꯤꯇꯥꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯒꯤꯇꯥꯗ ꯑꯣꯏꯅ ꯃꯔꯥꯟ ꯁꯤꯔꯗꯨꯅ ꯒꯤꯇꯥ ꯕꯤꯁ꯭ꯋꯥꯒꯤ ꯌꯨꯝꯗꯒꯤ ꯊꯃꯣꯏ ꯀꯥꯏꯅ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯒꯤꯇꯥ ꯃꯍꯥꯛꯀꯤꯗꯃꯛ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯃꯆꯦ ꯕꯤꯖꯦꯟꯇꯤꯗ ꯀꯌꯥꯔꯛ ꯐꯣꯟ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯕꯤꯖꯦꯟꯇꯤꯁꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯅꯤꯡꯗꯕꯅ ꯒꯤꯇꯥꯒꯤ ꯐꯣꯟ ꯑꯣꯛꯂꯝꯗꯦ ꯁꯤꯟ ꯑꯁꯤꯗꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯃꯒꯤ ꯁꯣ ꯂꯣꯟꯗꯨꯅ ꯊꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯄꯤꯛꯂꯤꯕ ꯆꯤꯅꯨ ꯑꯃꯗꯤ ꯕꯅꯨꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯒꯤ ꯍꯦꯜꯄꯔ ꯕꯦꯕꯤ ꯀꯥ ꯑꯗꯨꯒꯤ ꯁꯣ ꯍꯥꯡꯗꯨꯅ ꯆꯪꯂꯛꯂꯒ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯎꯅꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯃꯕꯨ ꯎꯠꯂꯤ ꯒꯤꯇꯥꯅ ꯂꯤꯞ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯈꯤꯕꯒ ꯕꯦꯕꯤꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯊꯦꯝꯗꯨꯅ ꯀꯥ ꯑꯗꯨꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯁꯣ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯃꯝꯈꯤꯕ ꯑꯃꯕꯨ ꯎꯠꯂꯤ ꯑꯗꯨꯒ ꯉꯁꯥꯏ ꯃꯈꯣꯏꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯐ꯭ꯂꯦꯠ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯊꯤꯔꯛꯄꯗ ꯕꯦꯕꯤꯅ ꯒꯤꯇꯥ ꯑꯃꯗꯤ ꯕꯤꯁ꯭ꯋꯥꯗ ꯐ꯭ꯂꯦꯠ ꯑꯁꯤꯃꯗꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯍꯣꯂꯤꯗꯦ ꯆꯠꯀꯜꯂꯤ ꯍꯥꯏꯗꯨꯅ ꯁꯣ ꯍꯥꯡꯍꯟꯈꯤꯗꯕ ꯀꯥ ꯑꯗꯨꯃꯛꯅꯤ ꯁꯤꯟ ꯑꯁꯤꯗꯅ ꯄ꯭ꯔꯖꯦꯟ ꯗꯦꯗ ꯂꯥꯛꯂꯤ ꯕꯦꯕꯤꯅ ꯔꯨꯃꯥꯜ ꯑꯃꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯆꯤꯟꯗ ꯊꯝꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯄꯪꯊꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯃꯕꯨ ꯕꯦꯕꯤꯅ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ ꯅꯪꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯗꯕ ꯃꯤꯅꯤ ꯑꯉꯥꯡ ꯑꯅꯤꯁꯨꯕꯨ ꯍꯦꯛ ꯁꯦꯟꯅꯕ ꯉꯝꯗꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯊꯣꯡ ꯃꯅꯥꯛꯇꯨꯗ ꯊꯣꯛꯂꯛꯂꯒ ꯂꯥꯎꯔꯛꯄꯗ ꯀꯅꯥꯒꯨꯝꯕꯅ ꯇꯥꯈ꯭ꯔꯗꯤ ꯀꯔꯤꯅꯣ ꯑꯣꯏꯗꯣꯔꯤꯁꯦ ꯀꯌꯥꯔꯛꯅꯣ ꯑꯩꯈꯣꯏꯅ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯤꯁꯦ ꯃꯁꯤꯗ ꯐꯦꯜ ꯑꯣꯏꯕ ꯌꯥꯎꯈꯤꯕ ꯂꯩꯕ꯭ꯔꯣ ꯅꯨꯄꯥ ꯑꯗꯨꯅ ꯏꯇꯩꯃ ꯑꯩ ꯂꯥꯟꯖꯔꯦ ꯑꯩ ꯁꯣꯏꯗꯅꯕ ꯍꯣꯠꯅꯖꯔꯒꯦ ꯅꯨꯄꯤ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛꯄꯨ ꯂꯨꯄꯥ ꯂꯥꯈ 10 ꯑꯃꯒꯁꯨ ꯄꯤꯔꯛꯈꯤꯗ꯭ꯔꯅꯦ ꯕꯦꯕꯤꯅ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛ ꯁꯣꯏꯗꯅ ꯇꯧꯔꯛꯀꯅꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤꯗꯨꯒꯤ ꯊꯃꯣꯏ ꯁꯣꯛꯍꯟꯗꯨꯅ ꯑꯄꯪꯕ ꯁꯤꯕ ꯑꯗꯨꯅꯤ ꯕꯦꯕꯤꯅ ꯑꯩꯈꯣꯏꯅ ꯊꯥꯗꯈ꯭ꯔꯤꯕ ꯁꯦꯜꯐꯝꯗꯨꯁꯨ ꯀꯤꯅꯤꯡꯉꯥꯏꯅꯤ ꯒꯤꯇꯥ ꯃꯁꯛ ꯐꯖꯩ ꯀꯅꯥꯗꯒꯤꯅ ꯂꯣꯟ ꯑꯃ ꯂꯧꯔꯒ ꯃꯔꯥꯏ ꯄꯨꯖꯔꯛꯀꯅꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯀꯔꯤꯅꯣ ꯕꯦꯕꯤꯅ ꯕꯤꯖꯦꯟꯇꯤ ꯍꯧꯖꯤꯛ ꯅꯨꯡꯗꯥꯡ ꯍꯜꯂꯛꯑꯗꯕꯅꯤ ꯑꯩꯈꯣꯏꯅ ꯒꯤꯇꯥꯁꯨ ꯌꯥꯎꯅ ꯀꯤꯗꯅꯦꯞ ꯇꯧꯔꯅꯤ
Nangi nanaw nupiga nachaniga akoina kidnap tawre. Lupa 1 crore amu piro haiduna demand tawgadabane. Asigi matung numit marini lairaga aina Biventida Madam angangsing adu aina karaidano maurame. Ay yumda layba ngamdre tumbase yade chabase yade. Moito uduna ta layre. Masi pumba kaukthokpa ngamlagadi ay mafam ase thadoktuna satkiba yarabane. Masigi dramasine aina makoida tawdoriba. Matang asida baby gi saklon adu ubada film yengliba mipum khudingna baby bu phuning ba phawramgani habasi ai thajabani. Asomna na ahing adu da gita maki company adu gi boss ki yumda laktuna. Sir, ai bu mateng amukta pangbiyo. Ai sel kharabu darka oire. Makhoi gi company gi boss aduna nangonda bu aina kari gi mateng pangloi. Hayo, salpam kayano. Lising tarara, lising kulla. Gita na sir, lak tara mangane. Matam adu da makhoi gi boss adu ngakladuna. Lak tara manga aduk yamba salpam. Gita na isi suyum da laitre. Aduna na aina sir da haizaba lakleba. Maramde hangbiranu sir. Seldo, ay darka yamno oire. Makhoi gi boss aduna nangi na se ado halaklaga salpam ado aina nangonda karigi piribano hanglaklabade. Gita na mado kariso hanglakloi. Salpam ado aina sarda amuk singlakane. Matam adu da makhoi gi boss aduna office tadi yu thaklaga lakpanina nang se asok phazai khanglude. Nang se taseng na phazai. Nangi na sadu yamna wana ure bathroom da sanglaga amukta iruza thokso. Aduga aigi nakta lao salpam ado nangonda sinarage. Haiduna taba nungaitaba wai kaya gita da hairakhi. Masidagi gita na sauna sarna haibiri dubu karino. Aidi nangse apaba mioi ni khalubani hairamlaga. Gita mafam adudagi susen thoraktuna. Sorog aduda matha sana. Ima aigi sangshar ase nangna masak khanghanbibane. Nangna pibiba aigi mapok ase masi oiramale haiduna nungsiraba isai amabu matang asida sakli. Tanza aduda biswa gita agi manakta gari thawzalaktuna. Gita amukta ngaikho. Aina kauribase tadriba karigino. Aigi ima ipagi apamba nang khanglaba natra. Karigino nangna makhoi gi wa aduda aksan lauriba. Aigi damakta nangse yamna maruoi. Gita na kaptuno makhut lolaga nang aingondagi kari amuk pamlige. Satpikhro. Biswana gita amukta tapthako. Salpam sing adu aina purakle. Angang sing adu thadorknabagi damak kidnapper sing adu da pikhrase. Gita na salpam sing ase nangna kadaidagi puraklibano. Biswana gita ay yung madu thadoklamlaga salpam ase puduna laklabane. Ay bu thazau haiduna salpam adu gita da sinarame. Matam adu da gita biswagi mathanungda konsinjaduna kapame. Tanza adu da sakangdaba nupa adu na gita gi phone tawraktuna. Nang yamna waramagani. Matam ase salpam adu nangi minai nubi adu galoina na tharakpa yabagi matam adu yaure. Gita na madudi karige. Nupa adu na nang paukhum pambro. Angang sing adu pambro. Gita na parisa. Salpam sing ado ay mangonda sinarage. Nupa aduna phone ado mangonda pirao. Lakata balambi pumba mangonda haige. Masidagi gita amadi biswa fred adu da halaktuna helper baby da yamlaba salpam sing adu sinaduna. Kidnapper adugi manakta satnaba haijarame. Matam adu da baby na tawsanaduna. Salpam sing ase ay na kidnapper sing adu da piru doriba. Ay ngamoye. Gita na baby. Salpam sing ase nang natilakpa makhoi gi apambane. Baby na karigumba ay bufatanung da thoklabadi ay ginupadi ay yaudana hingba ngamoye. Ay nasak thongdabada masara hengadoribane. Madam, ay ngamoye. Gita na baby ay gidamak kariso khandragasu please nangangang sing adugi punsiwa muktakalo. Ay wato mo maparage. Se, phone se paisalo nupado na nangonda sel thampamdo soina na hairakane. Baby na madam ay yam kiye. Gita na kaptuna baby hauzik asoiba amata tawba yaba natte. Makhoi anga ngaktane. Nangso amukta khalo please. Se, lupa lak tara manga siso. Nang nakirabasu akoy da phone tawraga khuding maghairo. Haiduna helper baby da thazana salpam adu sinarame. Asumna baby ka adudagi mamai lay thorakpaga. Saklon amaga loina na thoklaklaga. Auto ama tongduna laklaga. Lambigi nakanda layriba dukal adugi manakta sangsinduna. Cigarette ama buthaktuna layringai. Bike thawduna lakleba nupa aduda baby na salpam adu sinarame. Asumna nupa adu satkibaga baby na gita da phone tawraktuna. Ayam kiyo madam. Makhoi na ibu mafam amada lao na sale. Gita na karisu tawre pakat kano. Baby, angang sing adu amukta kalo. Baby na madam, ay sagyam na lame. Lupa sangata logthoke. Gita na pakat na yade. Lupa ama wat pa da problem oidori bane.
ꯕꯦꯕꯤꯅ ꯃꯦꯗꯥꯝ ꯅꯨꯄꯥꯗꯨꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ꯫ ꯑꯁꯨꯝꯅ ꯍꯦꯜꯄꯔ ꯕꯦꯕꯤꯅ ꯒꯤꯇꯥꯕꯨ ꯇꯠꯇꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯕꯦꯕꯤꯅ ꯒꯤꯇꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯃꯦꯗꯥꯝ ꯑꯩ ꯐ꯭ꯂꯥꯋꯔ ꯕꯖꯥꯔꯗꯨ ꯌꯧꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯁꯦꯜꯐꯝ ꯑꯁꯤꯕꯨ ꯒꯥꯔꯤ ꯑꯃꯗ ꯊꯝꯃꯝꯃꯣ ꯍꯥꯏꯔꯛꯑꯦ꯫ ꯀꯅꯥꯒꯨꯝꯕꯅ ꯃꯁꯤꯕꯨ ꯂꯧꯊꯣꯛꯂꯒ ꯆꯠꯈ꯭ꯔꯕꯗꯤ꯫ ꯒꯤꯇꯥꯅ ꯕꯦꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯌꯥꯟ ꯇꯥꯗ꯭ꯔꯤꯁꯤꯕꯣ? ꯃꯍꯥꯛꯅ ꯊꯝꯃꯝꯃꯣ ꯍꯥꯏꯔꯕꯗꯤ ꯊꯝꯃꯝꯃꯣꯗꯅ꯫ ꯕꯦꯕꯤꯅ ꯐꯔꯦ ꯃꯦꯗꯥꯝ ꯁꯦꯜꯐꯝꯁꯤꯡ ꯑꯁꯤ ꯑꯩ ꯃꯐꯝꯁꯤꯗ ꯊꯝꯃꯝꯃꯒꯦ ꯑꯗꯨꯒ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥꯕꯨ ꯐꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯒꯤꯇꯥꯒꯤ ꯑꯁꯣꯏꯕ ꯄꯥꯎꯈꯨꯝꯕꯨ ꯉꯥꯏꯗꯨꯅ ꯕꯦꯕꯤꯅ ꯋꯥꯍꯪ ꯃꯈꯜ ꯃꯈꯜ ꯍꯪꯉꯝꯈꯤ꯫ ꯒꯤꯇꯥꯅ ꯕꯦꯕꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯌꯥꯔꯛ ꯁꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯅꯨꯄꯥꯅꯤ꯫ ꯃꯁꯤꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯥꯏꯕꯛ ꯂꯦꯞꯇꯣꯔꯤꯕꯅꯤ꯫ ꯁꯦꯜꯗꯣ ꯃꯐꯝꯗꯨꯗ ꯊꯝꯃꯝꯂꯒ ꯍꯜꯂꯛꯂꯕ ꯀꯥꯟ ꯅꯪ ꯑꯩꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯑꯣ꯫ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯅꯕ ꯕꯤꯁ꯭ꯋꯥꯕꯨ ꯊꯥꯔꯛꯀꯦ꯫ ꯕꯦꯕꯤꯅ ꯌꯥꯅꯤꯗ ꯃꯦꯗꯥꯝ ꯑꯩꯒꯤ ꯂꯨꯄꯥ 100 ꯌꯥꯎꯔꯤꯌꯦ ꯑꯩ ꯑꯗꯨꯝ ꯂꯥꯛꯆꯔꯒꯦ ꯄꯩꯁꯥꯁꯦ ꯊꯝꯃꯝꯃꯒ ꯂꯥꯛꯂꯒꯦ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯀꯛꯊꯠꯈꯤ꯫ ꯑꯁꯨꯝꯅ ꯒꯤꯇꯥꯅ ꯀꯤꯗꯅꯦꯄꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯁꯥꯔ ꯑꯩꯈꯣꯏ ꯅꯪꯅ ꯍꯥꯏꯕ ꯁꯦꯜꯐꯝ ꯑꯗꯣ ꯅꯪꯉꯣꯟꯗ ꯄꯤꯔꯦ ꯑꯁꯣꯏꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯄꯤꯔꯛꯑꯣ ꯄ꯭ꯂꯤꯖ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯤꯅꯠ 2ꯒꯤ ꯃꯇꯨꯡꯗ GHMCꯒꯤ ꯚꯦꯍꯤꯀꯜ ꯑꯃꯗ ꯅꯪꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨ ꯂꯥꯜꯂꯒ ꯆꯠꯈꯤꯒꯅꯤ ꯃꯗꯨꯗ ꯅꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯔꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯒꯤꯇꯥ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯂꯥꯛꯂꯤꯕ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯇ꯭ꯔꯛ ꯑꯗꯨꯕꯨ ꯂꯦꯞꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯇ꯭ꯔꯛ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯐꯠꯇ ꯍꯥꯎꯗꯤ ꯃꯔꯛ ꯑꯗꯨꯗ ꯒꯤꯇꯥꯅ ꯕꯅꯨ ꯆꯤꯅꯨ ꯍꯥꯏꯅ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯄꯤꯛꯂꯤꯕ ꯕꯅꯨ ꯑꯃꯗꯤ ꯆꯤꯅꯨ ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨ ꯎꯕꯗ ꯒꯤꯇꯥꯗꯤ ꯊꯃꯣꯏ ꯀꯥꯏꯔꯗꯨꯅ ꯕꯅꯨ ꯑꯃꯗꯤ ꯆꯤꯅꯨꯕꯨ ꯃꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯖꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯁ꯭ꯋꯥꯅ ꯒꯤꯇꯥꯕꯨ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯄꯨꯝꯅꯃꯛ ꯒꯤꯇꯥꯒꯤ ꯃꯃꯪ ꯑꯣꯏꯔꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯀꯞꯇꯨꯅ ꯕꯤꯁ꯭ꯋꯥ ꯑꯉꯥꯡꯁꯤꯡꯗꯣ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯕ ꯌꯥꯏꯌꯦ꯫ ꯕꯤꯁ꯭ꯋꯥꯅ ꯒꯤꯇꯥ ꯑꯃꯨꯛꯇ ꯁꯣꯔ ꯍꯣꯜꯂꯣ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯈꯣꯏ ꯆꯦꯟꯊꯣꯛꯅꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯦꯜꯄꯔ ꯕꯦꯕꯤ ꯍꯜꯂꯛꯑꯝꯈꯤ꯫ ꯒꯤꯇꯥꯅ ꯕꯦꯕꯤ ꯑꯉꯥꯡꯁꯤꯡꯗꯣ ꯅꯪꯕꯨ ꯎꯔꯛꯄ꯭ꯔꯣ? ꯕꯦꯕꯤꯅ ꯅꯨꯄꯥꯗꯨꯅ ꯑꯩꯉꯣꯟꯗ ꯅꯌꯨꯝꯗ ꯆꯠꯂꯣ ꯑꯉꯥꯡꯁꯤꯡ ꯑꯗꯣ ꯑꯩ ꯊꯥꯔꯛꯑꯒꯦ ꯍꯥꯏꯔꯛꯄꯗꯒꯤ ꯂꯥꯛꯂꯤꯕꯅꯦ ꯍꯥꯏꯗꯨꯅ ꯕꯦꯕꯤ ꯋꯥꯠꯆꯃꯦꯟ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯊꯛꯂꯝꯃꯤ꯫ ꯒꯤꯇꯥꯅ ꯕꯦꯕꯤ ꯅꯪꯅ ꯆꯤꯡꯅꯕ ꯌꯥꯕ ꯀꯅꯥꯝꯇ ꯍꯦꯛ ꯎꯔꯛꯇꯕ꯭ꯔꯥ? ꯀꯔꯥꯏꯗꯅꯣ ꯃꯥꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ? ꯇꯟꯖꯥ ꯑꯗꯨꯗ ꯋꯥꯠꯆꯃꯦꯟ ꯅꯨꯄꯥ ꯑꯗꯨꯅ ꯆꯥ ꯍꯩꯗꯨꯅ ꯕꯦꯕꯤꯗ ꯄꯤꯔꯝꯃꯤ꯫ ꯕꯦꯕꯤꯅ ꯋꯥꯠꯆꯃꯦꯟ ꯑꯗꯨꯗꯒꯤ ꯆꯥ ꯑꯗꯨ ꯂꯧꯗꯨꯅ ꯑꯩ ꯀꯅꯥꯝꯇ ꯎꯔꯛꯇꯦꯗ ꯆꯥꯁꯦ ꯑꯃꯨꯛꯇ ꯊꯛꯆꯜꯂꯨ ꯃꯦꯗꯥꯝ꯫ ꯃꯁꯤꯗꯒꯤ ꯒꯤꯇꯥꯅ ꯁꯥꯎꯅ ꯕꯦꯕꯤꯅ ꯄꯨꯔꯛꯂꯤꯕ ꯆꯥ ꯒ꯭ꯂꯥꯁ ꯑꯗꯨ ꯊꯣꯡꯒꯥꯏꯗꯨꯅ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯑꯁꯨꯛ ꯊꯋꯥꯏ ꯋꯥꯔꯤꯉꯩ ꯀꯔꯥꯏꯗꯒꯤ ꯆꯥꯅꯣ? ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯊꯣꯝꯗꯣꯛꯈꯤꯕ ꯆꯥ ꯒ꯭ꯂꯥꯁ ꯑꯗꯨ ꯃꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯀ꯭ꯔꯤꯁꯅꯗ ꯍꯩꯖꯜꯂꯝꯃꯤ꯫ ꯒꯤꯇꯥꯅ ꯑꯃꯨꯛ ꯀ꯭ꯔꯤꯁꯅꯗ ꯑꯣꯟꯁꯟꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯀ꯭ꯔꯤꯁꯅ꯫ ꯀ꯭ꯔꯤꯁꯅꯅ ꯕꯦꯕꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯒꯤꯇꯥ ꯃꯦꯗꯥꯝꯁꯦ ꯍꯧꯖꯤꯛ ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯤꯕꯅꯦ꯫ ꯃꯦꯗꯥꯝ ꯃꯁꯤ ꯅꯪꯒꯤ ꯑꯁꯣꯏꯕ ꯅꯠꯇꯦꯗ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯦꯌꯔꯄꯣꯔꯠꯇ ꯕꯤꯖꯦꯟꯇꯤ ꯃꯦꯗꯥꯝꯕꯨ ꯑꯣꯛꯄ ꯆꯠꯂꯨꯗꯣꯔꯤꯕꯅꯤ꯫ ꯋꯥꯠꯆꯃꯦꯟ ꯑꯗꯨꯅ ꯐꯨꯔꯤꯠꯇꯨ ꯂꯣꯏꯅ ꯆꯣꯠꯂꯦ ꯀꯥꯁꯤꯗ ꯆꯪꯂꯒ ꯑꯩꯒꯤ ꯐꯨꯔꯤꯠ ꯑꯃ ꯂꯤꯠꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯀ꯭ꯔꯤꯁꯅ ꯋꯥꯠꯆꯃꯦꯟ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯐꯨꯔꯤꯠ ꯍꯣꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯒꯤꯇꯥꯅ ꯀ꯭ꯔꯤꯁꯅꯒꯤ ꯄꯥꯝꯕꯣꯝꯗ ꯍꯛꯂꯤꯕ ꯇꯦꯇꯨ ꯑꯗꯨ ꯎꯔꯝꯈꯤ꯫ ꯒꯤꯇꯥꯅ ꯀ꯭ꯔꯤꯁꯅꯒꯤ ꯇꯦꯇꯨ ꯑꯗꯨ ꯎꯕꯗ ꯕꯤꯁ꯭ꯋꯥ ꯑꯃꯨꯛꯇ ꯂꯥꯎ ꯌꯦꯡꯉꯣ ꯀ꯭ꯔꯤꯁꯅꯒꯤ ꯄꯥꯝꯕꯣꯝꯒꯤ ꯇꯦꯇꯨꯁꯦ ꯅꯪ ꯅꯤꯡꯁꯤꯡꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯒꯤꯇꯥꯅ ꯃꯍꯥꯛꯀꯤ ꯐꯣꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯃꯥꯏ ꯃꯃꯤꯠ ꯀꯨꯞꯁꯤꯟꯕ ꯅꯨꯄꯥ ꯑꯃꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯐꯨꯕꯒꯤ ꯐꯣꯇꯣ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯒꯤ ꯈꯨꯗꯥꯡꯗ ꯍꯛꯂꯤꯕ ꯇꯦꯇꯨ ꯑꯗꯨ ꯆꯤꯡꯁꯤꯟꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯒꯤꯇꯥꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀ꯭ꯔꯤꯁꯅꯒ ꯀꯤꯗꯅꯦꯄꯔꯁꯤꯡ ꯑꯗꯨꯒ ꯁꯣꯏꯗꯅ ꯃꯔꯤ ꯂꯩꯅꯔꯝꯒꯅꯤ꯫ ꯅꯪ ꯑꯃꯨꯛꯇ ꯀꯥꯔꯇꯤꯠꯇ ꯐꯣꯟ ꯇꯧ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯄ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯁꯅꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯆꯠꯁꯤ꯫ ꯃꯁꯤꯗꯒꯤ ꯕꯤꯁ꯭ꯋꯥ ꯃꯃꯥꯟꯅꯕ ꯀꯥꯔꯇꯤꯠꯇ ꯐꯣꯟ ꯇꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥ ꯐꯣꯟ ꯇꯧꯔꯛꯄ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯍꯦꯂꯣ ꯀꯩꯗꯧꯕ ꯌꯥꯎꯔꯕꯒꯦ? ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯪꯂꯦ ꯍꯥꯏꯕ? ꯀ꯭ꯔꯤꯁꯅ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛꯇ ꯆꯠꯅꯕ ꯇꯧꯁꯦ ꯑꯁꯤꯕ ꯑꯉꯥꯡ ꯈꯔ ꯐꯪꯂꯦ ꯍꯥꯏꯌꯦ꯫ ꯗ꯭ꯔꯥꯏꯚꯔ ꯀ꯭ꯔꯤꯁꯅꯅ ꯑꯉꯥꯡꯁꯤꯡꯗꯣ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯅꯠꯇꯦꯅꯦ ꯃꯦꯗꯥꯝ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯒꯤꯇꯥꯅ ꯑꯩꯈꯣꯏ ꯑꯗꯨ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯁꯤ ꯑꯩ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯣ ꯌꯦꯡꯕ ꯄꯥꯝꯃꯦ꯫ ꯃꯁꯤꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯀ꯭ꯔꯤꯁꯅꯅ ꯕꯤꯁ꯭ꯋꯥ ꯑꯃꯗꯤ ꯒꯤꯇꯥꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯁ꯭ꯋꯥ ꯑꯃꯗꯤ ꯒꯤꯇꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯉꯥꯡ ꯀꯤꯗꯅꯦꯄꯔ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯍꯛꯂꯤꯕ ꯇꯦꯇꯨꯒ ꯀ꯭ꯔꯤꯁꯅꯒꯤ ꯄꯥꯝꯕꯣꯝꯗ ꯍꯛꯂꯤꯕ ꯇꯦꯇꯨꯒ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯒꯤꯇꯥꯒꯤ ꯐꯣꯜ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯣꯐꯤꯁꯔ ꯀꯥꯔꯇꯤꯠꯇ ꯎꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯀꯥꯔꯇꯤꯠꯅ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ ꯂꯥꯜꯂꯝꯂꯒꯗꯤ ꯅꯪꯒꯤ ꯅꯃꯥꯏ ꯑꯗꯨ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯎꯠꯄ ꯉꯝꯒꯗ꯭ꯔꯥ? ꯒꯤꯇꯥꯅ ꯃꯁꯦ ꯑꯩꯅ ꯌꯥꯝꯅ ꯆꯦꯠꯅ ꯊꯥꯖꯩ ꯀꯤꯗꯅꯦꯄꯔ ꯑꯗꯨꯒ ꯃꯥꯒ ꯃꯔꯤ ꯁꯣꯏꯗꯅ ꯂꯩꯅꯒꯅꯤ ꯍꯥꯏꯕ꯫ ꯃꯥꯕꯨ ꯀꯧꯁꯟꯗꯨꯅ ꯑꯃꯨꯛꯇ ꯗꯞ ꯇꯧꯗꯨꯅ ꯍꯪꯕꯤꯌꯨ ꯃꯍꯥꯛ ꯁꯣꯏꯗꯅ ꯍꯥꯏꯗꯣꯔꯛꯀꯅꯤ꯫
ꯃꯁꯤꯗꯒꯤ ꯕꯤꯁ꯭ꯋꯥꯅ ꯀ꯭ꯔꯤꯁꯅꯕꯨ ꯃꯅꯨꯡꯗ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯂꯣꯀꯞꯇ ꯂꯩꯔꯤꯕ ꯒꯤꯇꯥꯗ ꯆꯦꯛ ꯃꯅꯥ ꯄꯤꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯀ꯭ꯔꯤꯁꯅꯕꯨ ꯎꯕꯗ, "ꯏꯌꯥꯝꯕ ꯗꯦꯕꯤꯗ, ꯅꯪ ꯑꯩꯕꯨ ꯂꯧꯊꯣꯛꯄ ꯂꯥꯛꯏꯕ꯭ꯔꯣ? ꯕꯤꯖꯦꯟꯇꯤ ꯃꯦꯗꯥꯝꯕꯨ ꯍꯜꯂꯛꯑꯕ꯭ꯔꯣ?" ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯒꯤꯇꯥꯗꯤ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯀ꯭ꯔꯤꯁꯅꯅ ꯂꯣꯀꯞꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ, "ꯗꯦꯕꯤꯗ ꯑꯗꯤ ꯀꯅꯥꯅꯣ? ꯇꯨꯃꯤꯟꯅ ꯂꯩꯌꯣ." ꯑꯣꯐꯤꯁꯔ ꯀꯥꯔꯇꯤꯠꯅ ꯀ꯭ꯔꯤꯁꯅꯗ, "ꯍꯣꯏ, ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ?" ꯀ꯭ꯔꯤꯁꯅꯅ, "ꯀ꯭ꯔꯤꯁꯅ ꯀꯧꯏ ꯁꯥꯔ." ꯑꯣꯐꯤꯁꯔ ꯀꯥꯔꯇꯤꯠꯅ, "ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯅꯉꯣꯟꯗ ꯗꯦꯕꯤꯗ ꯀꯧꯔꯛꯏꯁꯤꯗꯤ?" ꯂꯣꯀꯞꯇ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯁꯥꯔ, ꯃꯥꯒꯤ ꯃꯃꯤꯡ ꯗꯦꯕꯤꯗ ꯀꯧꯕꯅꯤ." ꯀ꯭ꯔꯤꯁꯅꯅ, "ꯁꯥꯔ, ꯑꯩ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯈꯪꯗꯦ." ꯃꯁꯤꯗꯒꯤ ꯑꯣꯐꯤꯁꯔ ꯀꯥꯔꯇꯤꯠꯅ, "ꯀ꯭ꯔꯤꯁꯅ, ꯅꯪꯅ ꯂꯤꯠꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯑꯃꯨꯛꯇ ꯂꯧꯊꯣꯛꯎ." ꯀ꯭ꯔꯤꯁꯅꯅ, "ꯀꯔꯤꯒꯤꯅꯣ ꯁꯥꯔ?" ꯑꯣꯐꯤꯁꯔ ꯀꯥꯔꯇꯤꯠꯅ, "ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯅꯪꯒꯤ ꯈꯨꯗꯥꯡꯒꯤ ꯇꯦꯇꯨ ꯑꯗꯣ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯩ." "ꯈꯨꯡꯒ꯭ꯔꯥꯎ ꯂꯧꯊꯣꯛꯎ ꯍꯥꯏꯕꯁꯨ ꯅꯠꯇꯦ, ꯂꯧꯊꯣꯛꯎꯅꯦ." ꯀ꯭ꯔꯤꯁꯅꯅ ꯒꯤꯇꯥꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯃꯦꯗꯥꯝꯕꯨ ꯑꯩꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯤꯗ ꯏꯀꯥꯏ ꯈꯨꯝꯅꯖꯕꯅꯤ. ꯀꯔꯤꯒꯤꯅꯣ ꯐꯤꯕꯝꯁꯤꯗ ꯃꯦꯗꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯕꯣ?" ꯃꯇꯝ ꯑꯗꯨꯗ ꯑꯣꯐꯤꯁꯔ ꯀꯥꯔꯇꯤꯠꯅ ꯀ꯭ꯔꯤꯁꯅꯒꯤ ꯐꯨꯔꯤꯠ ꯑꯗꯨ ꯆꯤꯡꯊꯗꯨꯅ ꯄꯥꯝꯕꯣꯝꯗ ꯍꯛꯂꯤꯕ ꯇꯦꯇꯨ ꯑꯗꯨ ꯌꯦꯡꯗꯨꯅ, "ꯃꯁꯤ ꯀꯔꯤꯅꯣ?" ꯒꯤꯇꯥꯅ, "ꯀ꯭ꯔꯤꯁꯅ, ꯑꯩꯈꯣꯏꯅ ꯅꯉꯣꯟꯗ ꯀꯔꯤ ꯄꯦꯟꯗꯕ ꯇꯧꯈ꯭ꯔꯒꯦ? ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ? ꯑꯩꯅ ꯅꯉꯣꯟꯗ ꯈꯣꯏꯔꯝꯗꯨꯅ ꯍꯥꯏꯖꯔꯤ, ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ?" ꯑꯣꯐꯤꯁꯔ ꯀꯥꯔꯇꯤꯠꯅ, "ꯃꯉꯣꯟꯗ ꯍꯥꯏꯖꯒꯗꯕ ꯅꯠꯇꯦ, ꯈꯨꯕꯥꯛꯅ ꯊꯥꯔꯕ ꯀꯥꯟꯗ ꯍꯥꯏꯗꯣꯔꯛꯀꯗꯕꯅꯦ." ꯍꯥꯏꯗꯨꯅ ꯀꯥꯔꯇꯤꯠꯅ ꯑꯇꯣꯞꯄ ꯑꯣꯐꯤꯁꯔꯁꯤꯡ ꯑꯗꯨ ꯀꯧꯁꯤꯟꯗꯨꯅ ꯀ꯭ꯔꯤꯁꯅꯗ ꯆꯩ ꯊꯥꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯔꯤꯁꯅꯅ ꯆꯩꯅꯥꯈꯣꯜ ꯑꯗꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ, "ꯊꯥ 2ꯒꯤ ꯃꯃꯥꯡꯗ ꯁꯛꯈꯪꯗꯕ ꯈꯔꯅ ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯗꯨ ꯐꯥꯗꯨꯅ ꯄꯨꯈꯤ꯫ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯐꯣꯟ ꯑꯃꯒꯁꯨ ꯊꯥꯔꯛꯈꯤ, ꯒꯤꯇꯥ ꯃꯦꯗꯥꯝꯅ ꯊꯥꯔꯛꯄ ꯑꯗꯨꯒꯨꯝ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡ ꯑꯩꯅ ꯇꯧꯗ꯭ꯔꯒꯗꯤ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯀꯤꯍꯜꯂꯛꯄꯗꯒꯤ ꯕꯤꯖꯦꯟꯇꯤ ꯃꯦꯗꯥꯝ ꯑꯃꯗꯤ ꯒꯤꯇꯥ ꯃꯦꯗꯥꯝꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯄꯨꯝꯕ ꯃꯈꯣꯏꯗ ꯄꯤꯈꯤ." ꯀꯥꯔꯇꯤꯠꯅ, "ꯃꯈꯣꯏ ꯍꯥꯏꯕꯗꯤ ꯀꯅꯥ ꯀꯅꯥꯅꯣ?" ꯀ꯭ꯔꯤꯁꯅꯅ, "ꯑꯩꯁꯨ ꯈꯪꯗꯦ ꯁꯥꯔ, ꯃꯈꯣꯏꯅ ꯐꯣꯟꯗ ꯇꯧꯔꯛꯄꯅꯦ꯫ ꯅꯣꯡꯃꯗꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯑꯃ ꯑꯩꯅ ꯏꯜꯂꯨꯗꯕꯒꯤꯗꯃꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯒꯤ ꯈꯨꯠꯁꯥ ꯀꯛꯇꯨꯅ ꯑꯩꯉꯣꯟꯗ ꯊꯥꯔꯛꯈꯤꯕꯅꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯔꯤꯕꯁꯦ." "ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯔꯤꯁꯤꯕꯨ ꯃꯦꯗꯥꯝ? ꯅꯪꯒꯤ ꯑꯉꯥꯡꯁꯤꯡꯗꯣ ꯅꯈꯣꯏꯒꯤꯗꯤ ꯃꯅꯤꯅꯤ, ꯑꯩꯒꯤ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯑꯩꯒꯤꯗꯤ ꯃꯅꯤꯅꯤ ꯍꯥꯏꯗꯨꯅ ꯀꯞꯂꯝꯃꯤ." ꯀꯥꯔꯇꯤꯠꯅ, "ꯅꯪꯒꯤ ꯅꯌꯨꯝꯗꯤ ꯀꯗꯥꯏꯗꯒꯤꯅꯣ?" ꯃꯇꯝ ꯑꯗꯨꯗ ꯂꯣꯀꯞꯇ ꯂꯩꯔꯤꯕ ꯒꯤꯇꯥꯗ ꯆꯦꯛ ꯃꯅꯥ ꯄꯤꯔꯝꯕ ꯅꯨꯄꯥ ꯑꯗꯨꯅ, "ꯃꯍꯥꯀꯥꯂꯤ ꯕꯁꯇꯤ ꯑꯩꯒꯤ ꯌꯨꯝ ꯃꯅꯤꯡꯗ ꯂꯩꯕꯅꯦ, ꯑꯩꯁꯨ ꯈꯪꯉꯦ ꯁꯥꯔ. ꯑꯩꯈꯣꯏ ꯍꯞꯇꯥ ꯑꯃꯗ ꯌꯨ 2ꯔꯛꯅꯤ ꯊꯛꯃꯤꯟꯅꯔꯤꯁꯦ." ꯃꯁꯤꯗꯒꯤ ꯑꯣꯐꯤꯁꯔ ꯀꯥꯔꯇꯤꯠꯅ, "ꯕꯤꯁ꯭ꯋꯥ, ꯒꯤꯇꯥ, ꯅꯈꯣꯏ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯆꯤꯡꯅꯕ ꯌꯥꯕ ꯊꯤꯔꯨꯔꯣ. ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯩꯅ ꯁꯦꯟꯅꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯕꯤꯁ꯭ꯋꯥ ꯑꯃꯗꯤ ꯒꯤꯇꯥꯕꯨ ꯊꯥꯗꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯕꯤꯁ꯭ꯋꯥ ꯑꯃꯗꯤ ꯒꯤꯇꯥ ꯀ꯭ꯔꯤꯁꯅꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ, "ꯕꯤꯁ꯭ꯋꯥ, ꯒꯥꯔꯤ ꯑꯃꯨꯛꯇ ꯂꯦꯞꯄꯣ. ꯌꯦꯡꯉꯣ, ꯗꯨꯀꯥꯟ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯜꯂꯤꯕ ꯕꯦꯒ ꯑꯁꯦ ꯑꯩꯈꯣꯏꯅ ꯁꯦꯜ ꯍꯥꯞꯈꯤꯕ ꯕꯦꯒ ꯑꯗꯨ ꯅꯠꯇꯕ꯭ꯔꯅꯦ?" ꯃꯁꯤꯗꯒꯤ ꯕꯤꯁ꯭ꯋꯥ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ, "ꯑꯦ, ꯅꯪꯕꯨ ꯕꯇꯔꯐ꯭ꯂꯥꯏ ꯅꯦꯁꯀꯤ CCTV ꯀꯦꯃꯦꯔꯥꯒꯤ ꯏꯟꯆꯥꯔꯖ ꯄꯨꯕ ꯅꯨꯄꯥ ꯑꯗꯨ ꯅꯠꯇ꯭ꯔꯣ?" ꯅꯨꯄꯥ ꯑꯗꯨꯅ, "ꯃꯥꯅꯦ." ꯕꯤꯁ꯭ꯋꯥꯅ, "ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕ?" ꯅꯨꯄꯥ ꯑꯗꯨꯅ, "ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯕ ꯌꯥꯗ꯭ꯔꯕ ꯍꯥꯏꯔꯤꯁꯤꯕꯣ?" ꯕꯤꯁ꯭ꯋꯥꯅ, "ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ, ꯕꯦꯒꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯅꯪꯅ?" ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯗꯨ ꯕꯤꯁ꯭ꯋꯥꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤ꯫ ꯕꯤꯁ꯭ꯋꯥꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯇꯥꯟꯅꯈꯤ꯫ ꯑꯁꯣꯝꯗꯅ ꯒꯤꯇꯥ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯗ꯭ꯔꯥꯏꯚꯔ ꯀ꯭ꯔꯤꯁꯅꯒꯤ ꯃꯌꯨꯝ ꯊꯤꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯐꯝꯗꯨꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀ꯭ꯔꯤꯁꯅ ꯀꯧꯕ ꯃꯤꯑꯣꯏꯗꯤ ꯂꯩꯇꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯒꯤꯇꯥꯅ ꯗꯦꯕꯤꯗ ꯀꯧꯕ ꯃꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯕꯗ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯅ ꯗꯦꯕꯤꯗ ꯀꯧꯕꯗꯤ ꯂꯩ ꯍꯥꯏꯗꯨꯅ ꯗꯦꯕꯤꯗꯀꯤ ꯃꯌꯨꯝ ꯇꯥꯛꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯒꯤꯇꯥ ꯗ꯭ꯔꯥꯏꯚꯔ ꯀ꯭ꯔꯤꯁꯅꯒꯤ ꯁꯛꯂꯣꯟ ꯂꯧꯔꯝꯕ ꯗꯦꯕꯤꯗꯀꯤ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯤꯡꯅꯕ ꯌꯥꯕ ꯄꯣꯠ ꯆꯩ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯤꯇꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯎꯄꯨ ꯑꯃꯗ ꯐꯣꯇꯣ ꯀꯌꯥ ꯊꯦꯡꯅꯕꯗꯒꯤ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯈꯣꯏꯒꯤ ꯍꯦꯜꯄꯔ ꯕꯦꯕꯤꯅ ꯒꯤꯇꯥꯒꯤ ꯃꯀꯣꯛꯇ ꯂꯤꯆꯩꯅ ꯊꯣꯝꯃꯛꯄꯗ ꯒꯤꯇꯥ ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯃꯥꯏꯗ ꯇꯨꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯒꯤꯇꯥꯅ ꯌꯥꯟ ꯇꯥꯔꯛꯄꯗ ꯕꯦꯕꯤ ꯂꯤꯆꯩ ꯑꯃ ꯄꯥꯏꯗꯨꯅ ꯇꯝꯊꯤꯔꯕ ꯁꯛꯇꯝꯗ ꯒꯤꯇꯥꯒꯤ ꯃꯃꯥꯡꯗ ꯆꯧꯀ꯭ꯔꯤ ꯑꯃꯗ ꯐꯝꯗꯨꯅ ꯃꯨꯛꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯒꯤꯇꯥꯅ ꯉꯛꯅ, "ꯕꯦꯕꯤ, ꯄꯨꯝꯅꯃꯛꯁꯤ ꯅꯪꯅ ꯇꯧꯔꯤꯕ ꯉꯥꯛꯇꯔꯥ?" ꯕꯦꯕꯤꯅ, "ꯍꯣꯏ, ꯅꯈꯣꯏꯒꯤ ꯗ꯭ꯔꯥꯏꯚꯔ ꯀ꯭ꯔꯤꯁꯅ ꯑꯩꯒꯤ ꯏꯄꯥꯅꯤ. ꯅꯪꯒꯨꯝꯕꯅꯁꯨ ꯑꯩꯈꯣꯏꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯗꯅ CCTV ꯀꯦꯃꯦꯔꯥꯒꯤ ꯋꯦꯌꯔ ꯑꯗꯨꯕꯨ ꯎꯆꯤꯅ ꯆꯤꯛꯊꯠꯄ ꯁꯥꯗꯨꯅ ꯀꯛꯊꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ. ꯅꯪꯅ ꯑꯩꯒꯤ ꯏꯄꯥ ꯖꯦꯟꯗ ꯊꯝꯂꯕꯁꯨ ꯑꯩꯈꯣꯏꯅ ꯂꯨꯄꯥ ꯂꯥꯈ 5 ꯊꯥꯗꯔꯒꯅꯤ ꯅꯪꯉꯣꯟꯗꯒꯤ ꯂꯥꯈ 50 ꯂꯧꯊꯣꯛꯈ꯭ꯔꯤꯕ. ꯑꯩꯒꯤ ꯏꯄꯥꯗꯨ ꯖꯦꯜꯗꯒꯤ ꯂꯧꯊꯣꯛꯄꯗ ꯀꯌꯥꯝꯕꯨ ꯀꯨꯏꯗꯣꯔꯤꯒꯦ? ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯐꯥꯅꯕ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕꯅꯤ. ꯅꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯅꯈꯣꯡꯅ ꯊꯣꯡꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯆꯔꯦ. ꯄꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯪꯒꯤ ꯅꯆꯦꯁꯨ ꯌꯧꯔꯛꯂꯅꯤ. ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅ ꯃꯉꯣꯟꯗ ꯂꯨꯄꯥ ꯀꯔꯣꯔ 1 ꯗꯤꯃꯥꯟ ꯇꯧꯔꯅꯤ. ꯃꯁꯤ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯪꯕꯨꯁꯨ ꯂꯣꯏꯁꯤꯟꯒꯅꯤ.
Masidagi Gitana kaplaga babygi makhong paiduna. Baby, angang sing adu karisu tawbigano. Angang sing adu na aigi ichegi sangcharne. Nang na hat yesu ay buhalo. Tanza adu Gitagi phone da bisu hapon tawrakhi. Matamadu da baby na nangi boyfriend na phone tawre say payo. Nang di sidorabani aroibo ina sana horo. Haiduna phone adu paihalami. Adugu pairiba litchay aduna Gitagi makokte em tawduna Gitabu usitana masing thiduna lairame. Biswana phone aduda Gita CCTV gi incharge puriba Jagadish nakhoi gi helper baby gi nupa oirame. Hauze akhoina sumabu phare. Driver Krishna su baby gi mapa oirame. Makhoi imung manung ngaktane. Nang section na lairamo akhoi police sing aduga mafam aduda laklage. Aduga amana angang sing adu ai galoina na laire hairakpada Gita angang sing adu phangdringai Makoida nonjarambane. Adubu angang adu phanglabada Gita thongna amaga loinana baby na pairiba litchay adu munduna makokta achauba polom ama purambadu baby da haithabagom maikai salai khangdana litchay adu na baby bu thomduna puramme. Aduga baby gi makhazaida amu hanjan thaduna acting bu onthokna haikrene. Madam ai kizaye ai satpa ngamoye. Madam kari wari no nang na ingonda likhridubo. Aina nangonda salpam singado nangna thiliso haibada nangna likhriba wari singado karino haiduna baby gi makok adu mafam adu lairambu upu amada hanjan yashanduna nakanda lairiba yolik li aduna amu nangumbana su angang singado hatkani kaina haiduna baby bu tamthina puramme. Tanza adu the butterfly apartment gi watchman nufa adu noklaga changlaklaga aina haidro madam nangi minai nubi the sane haiduna aina haibadu nangna thajakhidabane haiduna Imai da tariba baby bu singkhatuna hogaloise haiduna Gitada mu onsanduna mahak aigi cheni haiduna makhutna pairakpa screwdriver amana Gitagi manakta sensanduna Gitagi mabukta thilame. Aduga baby bu konkhatuna hogaloise nupi se hogdik siragadabane yengo haiduna hogdoklame. Tanza adu Gita ligli ama paiduna watchman nupa adugi makokta thomlaklame. Matam adu watchman nupa adu ngauduna lairingai Gitana nangi napana Makoina magi machabu so phakre. Nakoi pumba nupadugi masa ngakta natro. Makoina aigi chagi khuchaka aga thari ekaina. Nakut se thudeke haiduna watchman adu driver Krishna gi machani khanglabada nupadugi makhut adu laithek-lame. Tanza adu biswa mafam adu sensalaktuna Gita to yare makhoi siba tare haiduna Gita bu khamame. Tanza adu da police officer sing adu sum mafam adu yauslakhe. Asumna sinasidana TV news amada asumna lauthorakhe. Ngarang numidang Cherlapalli jail da leiba mioi manga phunabada sire. Hairiba mioi manga asi imung manung amatane. Makhoi kidnapper ne haina chingnaba mioi ngaktane. Adubu makhoi matau karamna siram leibano haiduna lauthorakhe. Hairiba pawsi ukil Bizanti masa ani ga loinana Gita amadi Bisha ga loinana yenglame. Matang sida ukil Bizanti gi tawba ngamba amabu ulli. Tanza adu da Bizanti da mamang da jail da leiba nufa amana Mahaki case paibiyo haibadu Bizanti na yakhidabane. Hairiba nufa aduna Bizanti du phone tawraktuna Madam ngasigi pawdu tabirabra. Bizanti na hoi hojik ai sumadu yengli adom buthagatchari. Nufa aduna Madam nangi thabakti aina pangthokle adubu aigide. Bizanti na hayengdi nangi case ado aina pairage. Lakliba festival sida nangi family ga punna enjoy tawzaro haiduna film asi matang asida loisanke. Minay na mapu saba kaidonungda yaroi. Huran bagi tarani mapugi na nongma hay na balay bane. Mayam film asi nungaragadi like, share, subscribe, comment amamamtang tawbiram haiduna channel sige maikidagi nolong amukah na tamjari.